is here. ꯑꯩꯁꯦ ꯄꯨꯔꯥ ꯍꯅꯨ ꯃꯥꯜꯂꯦ ꯉꯁꯤ ꯑꯗꯨꯅꯤ ꯁꯅꯥꯅ ꯍꯥꯏꯗꯣ ꯐꯖ ꯍꯅꯨꯕ ꯃꯥꯜꯂꯦ ꯔꯤꯌꯦꯜꯒ ꯚꯤꯗꯤꯑꯣꯒ ꯑꯝꯇ ꯃꯥꯟꯅꯗꯦ ꯍꯥꯏꯗꯣ ꯃꯤꯅꯤ ꯌꯥꯝ ꯄꯥꯔꯇꯤ ꯇꯧꯅ ꯅꯪꯒꯟ ꯚꯤꯗꯤꯑꯣ ꯀꯅꯥꯝ ꯂꯥꯛꯄꯤꯁꯨ ꯂꯥꯛꯄꯤꯌꯣ ꯂꯥꯛꯇꯣꯏꯅꯦ ꯆꯪ ꯂꯥꯛꯇꯣꯏꯅꯦ ꯃꯤꯅꯤ ꯇꯩꯔ ꯂꯥꯛꯇ꯭ꯔꯒ ꯃꯥꯜꯂꯦ ꯕꯠ ꯑꯃ ꯊꯠꯂꯒ ꯂꯣꯏꯔꯦ ꯑꯗꯨꯕꯨ minit sekian pun dipanjang orang kenam lah tersebut. One is coming. Kanano saglo laga library tu bu. Sangpira kanina coba sama kalau ina laksaban. Bungi thok tha wile. Munu sai jagera. Ene bung happy new year ite ma. Ite manu. Nu, jaga bu. Tobisana, hi, welcome Tobisana again. Niru Kuraizam, happy new year, bro. Happy new year, thank you, same to you. The bungi talk down, mom kaidano, mom mangre, any sak charabu, hai. Chak tuk tangay nga siyangang singi sumsumang da kino masam tau tuwe. Mayam like to biramo please. Tobisana like. I like tawre ko ayo. Thank you Tobisana. Wayam khangbi bagi damakta tagasari. Mayam like please. Laimaton kaiba antine. Lamichon chon re. Ikan happy new year dada and say thank you same to you. Nuay ay pana laibo oyuko hanaw basahin na lakpasida. New ira kay mathel sage ngasi se keno chicken na tawre angang singi oba angang isa singi new year gi sum keno macha sakle macha chamina re cha singa video namhodro da namhodre khoi sida inak ta angang sing moi mic khajan ba isai do copyright cha ni ba su ya roi ba pura hau ai gel video bo ya do ya khangde ni ru khrai jam net thing khi doi ja la haujik ki situation sibu live mapung phawroi ko bro akhoi sidadi net thingdau mandi manipur da budi thing bane ba khoi ka sa da thing di new era na dada cheche di cheche lai ma ketien ni na ma ngatang le changa ke ai se assistant ne ba assistant na thador ei ne to bisana mai bam no video hairaga hope ta bidai oire adoni ba video tau namge na ko pura ready ka tawre ko aduga khoi imana ba singa tane ba labukta moi sak chanai se moi na ke dore khambra isai ja bra hindi gi isai ke doi thom jala ba adu dona eu pari ke leitra ba adogi ni da aduduna kay mo pai legidre tabisana waru ya deko next ta soidana hapsara ke nungaiba ado hayeng se yam nungaiba video amadi lakani ado jingmina se ko mayam hayeng se video yam nungaiba man lakani ado yengmina se assignment idem Lemon John Recon. Jadi sisanga ni ma sumthoki angang singkin tau ba. Okay sukay de nong mga si taudrasu mukbang yam nungay ba ma ikui da na tanggat piro handak sahigi soidana taroke aw ba mathel ko na soidana lake ko mukbang ma lake aduga mayam su please mayam support tobiramo like tobiramo please aduga ano ba channel lakpasingna channel asabu sub tobiramo ado akoy bo ingat piyo thona hapiyo nungai ba video hapsarake mayam nungsibiyo mayam na matampuna muta nungsibiduna sulai ko ada makata na sum nungsibiyo akoy su amin makai nungai ba video thangana ba hona jarake
मैंने तेरा नाम दिल रख दिया मैंने तेरा नाम हाँ इशारा सबूत कायदे मीन सबको तब है मंगल गुरुमयोम हाय हेलो वेलकम ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯥ ꯃꯁꯤꯅꯅꯦ ꯄꯤꯇ꯭ꯔꯨ ꯄꯤꯛꯅ ꯆꯪꯉꯒꯅ ꯃꯐꯝ ꯖꯒꯥꯁꯦ ꯆꯥꯎ ꯆꯥꯎꯅ ꯀꯩꯅꯣꯅꯦ ꯃꯆꯤꯟꯕꯥꯟꯒꯁꯦ ꯂꯪꯇ꯭ꯔꯤꯛ ꯂꯩ ꯂꯥꯛꯑꯦꯅꯦ ꯆꯤꯟꯕꯥꯟꯗ ꯂꯪꯇ꯭ꯔꯤꯛ ꯁꯔ ꯃꯪꯒꯜ ꯒꯨꯔꯨꯃꯦꯟ ꯁꯔ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯏꯪꯉꯤꯕꯣ ꯌꯥꯝꯅ ꯏꯪꯕꯅ ꯏꯁꯥꯅꯤ ꯀꯩꯅꯣꯅꯦ Hi dear sister Nungsibi hai Nungsibi Thoibisana amuk elbida unare Lema chonna kaiba challenge su tawbirako dada se momo challenge su tawbirako haira anda khanari soidana tawjarakke adaidi niru kujumna kaiba Kuraizam inama happy new year hai Happy New Year same to you Niru new era na kaiba dada aikhoi di langba ingba langba phangdare irang sina mane irangna langba phangamaroi akoi sidasu dum nipa macagumba khara khaktani da langise aduga akhoi di kaya langreda talle haba langba इमानबीसिंग बंद्रा चाना बकसु चाना खिद्रे हदकसे लोइना अखोइसे वाखनसे हंदगरे हाबे तारे थबिसना दादाना थोंबदो हावब्रोइनमा हाय याम हावे अखोइ दादी सा थोंबो याम हेयबको अइदमता हेते अइदि चाबतनी हेरिसे अइदि चाबतनी हेरिसे चाबगी मास्टर ने अदो अखोइ दाना थोंबा अइना चाबा चिकेन को अदो अतै अतै येंसांगददी अखोइदा थोंबा हेइतेबको हेइते हाइदि चिकेन दी जामना हेयबा थोंबा मयाम मी जांखै मरी लेको अदो लाइक ती मरी खक्तंग लई लाइक तो सनबिरा मो संगबिरा कोइ चिनाव सिंग लाइक तो सनबियो मसक जाम कई हाइनो थबिसना नते न्यू इराना चे अंगांग सिंगदी हाय अबुंगोदी लाइक पारिको अदुगा इचा थबि दुम घरे थबिसना मसक जाम फजहौबनी आयुसी tumgrabo inama आयुसी तुमग्रे अदुगा अबुंगोदी मा लाइक तौरी मंगाक तौखिए लाइक निरुना करैबा अदुदी नोमा थोंगलगा मयामगा पुन्ना हौमिनबा याबा जातनी इनामा अदुने अखोइ निरुसे कदाइगी ओइदोइनो कसारगी ओइदोइरा इम्फालगी ओइदोइरा कदाइगी ओइदोइनो सुप्रिया सुबल चेचेगा दादागा से यामना स्वीट कपल ने थैंक यू सुप्रिया थबिसना करैबा अबेमागी मिंगसे याम फजै आयुसी हाइसे कनाना थोलिनो इनमा और दादा आई चानपीगी मिंगसे अखोइगी जुमदगी अखोइ बाबाना थोलकपनेबको अखोइ बाबाना आयुसी से मीनिंग जामना लेयेनने असिसे माना थोलकपनी दो अखोइना बुदे तोपा मिंग खनबनेबा अइना ने कइनो हाइना खलंबनेबा अंजलि हाइना अंजलि थोन गाइना खलंबा अदो अखोइ बाबाना आयुसी थोलकपदुदने अइजु अहन्ना थोनबा मिंगसे यामना फैये अदो अदु हाबदुदि थोले सुम येरो माल खैना येरो हम संगे लेमा चोन करबा आइसु लाइक तौरे थैंक यू दai थबिसना याम फजै मिंगसे आयुसीदा याम फजै थैंक यू सलाम बिजेता so cute thank you so much new year na ayusi aise kari haino che आयुसी हाइसे अइना खोइ बादा हंगेबा आयुसी हाइसे कय हाइनो मीनिंग से कइनो आई खंगदबगे हंगेबको अदो खोइ बाना हाइरे आयुसी हाइसे कुइना पुंसीबा हाइना हाइरिन हाइसिगी मीनिंग से युरेमबम दai inama hoiga lambi pulle aikhoina patchoi police station I dai changhau doiba changhau doiba oh
ꯑꯣ ꯅꯤꯔꯨꯁꯦ ꯃꯅꯤꯄꯨꯔꯒꯤꯅꯤꯅꯦ ꯑꯩꯈꯣꯏꯗꯤ ꯀꯁꯥꯔꯗꯩꯅꯦ ꯑꯩꯈꯣꯏꯅ ꯀꯁꯥꯔꯒꯤꯅꯦ ꯅꯤꯔꯨ ꯁꯨꯄ꯭ꯔꯤꯌꯥ ꯁ꯭ꯋꯔꯅ ꯆꯤꯆꯦꯒ ꯑꯩꯒꯤꯁꯨ ꯑꯩꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯄ꯭ꯂꯤꯖ ꯀꯅꯦꯛ ꯇꯧꯁꯤꯜꯂꯣ ꯍꯥꯏꯌꯦꯀꯣ ꯑꯠꯆꯥ ꯇꯧꯒꯦ ꯑꯩ ꯀꯩꯅꯣ ꯂꯧꯍꯧꯒꯦꯀꯣ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯑꯝꯇ ꯂꯧꯍꯧꯒꯦ ꯁꯨꯄ꯭ꯔꯤꯌꯥ ꯁ꯭ꯋꯔ ꯑꯩ ꯀꯣꯟꯅ ꯑꯩ ꯉꯁꯤꯗꯤ ꯇꯧꯕꯗꯣ ꯀꯩꯅꯣ ꯍꯌꯦꯡꯒꯨꯝꯕ ꯇꯧꯔꯛꯀꯦꯀꯣ ꯂꯩꯗꯤ ꯃꯨꯀꯦꯁ ꯁꯨꯄ꯭ꯔꯤꯌꯥ ꯍꯌꯦꯡꯒꯨꯝꯕ ꯀꯨꯃꯥꯔ ꯇꯧꯔꯛꯀꯦ ꯍꯥꯏ ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜ ꯑꯩꯕꯨ ꯑꯣꯏꯔ ꯑꯩꯕꯨ ꯎꯕꯗ ꯆꯦ ꯑꯅꯨ ꯌꯥꯔꯦ ꯕꯥꯏ ꯍꯥꯏ ꯀꯩꯅꯣ ꯈꯨꯃꯟ ꯅꯪꯒ ꯆꯪꯉꯛꯄ ꯀꯥꯟꯅ ꯉꯥꯡꯉꯛꯏꯁꯤꯕꯣ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯩꯕ ꯃꯆꯥ ꯊꯣꯏꯕꯤ ꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯉꯁꯥꯏꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯌꯦꯡꯍꯧꯗꯦ ꯐꯖꯅ ꯃꯥ ꯈꯔ ꯋꯥꯔꯦ ꯑꯗꯨꯒꯤ ꯋꯥꯈ꯭ꯔꯦ ꯑꯗꯨꯒꯤ ꯇꯨꯝꯕꯁꯤ ꯃꯃꯥ ꯍꯥꯏꯅ ꯑꯩ ꯃꯥ ꯅ꯭ꯌꯨ ꯏꯔꯥ ꯁꯨꯝꯃꯝꯃꯤꯅꯦꯕꯀꯣ ꯑꯩ ꯌꯥꯎꯗꯗꯤ ꯃꯥ ꯆꯦ ꯇꯨꯝꯃꯨ ꯍꯥꯏꯕ ꯑꯩꯁꯨ ꯌꯥꯗꯦ ꯅꯣꯡꯃ ꯀꯁꯥꯔꯗ ꯂꯥꯛꯀꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯔꯥ ꯂꯥꯛꯑꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯀꯃꯦꯟꯁꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯤꯒꯤ ꯀꯃꯦꯟꯁ ꯄꯥꯏꯀꯣ ꯑꯣꯏ ꯍꯥꯏꯖꯟꯅꯅꯨ ꯀꯃꯦꯟ ꯅꯪꯅꯦ ꯅꯪ ꯀꯃꯦꯟ ꯊꯥꯗꯤ ꯆꯩ ꯍꯥꯏꯁꯦ ꯀꯗꯥꯏ ꯆꯥꯅꯤ ꯊꯥꯗꯣꯛꯀꯦ ꯅꯪ ꯃꯆꯤꯟ ꯅꯊꯣꯟꯗꯅꯤ ꯊꯤꯒꯅꯨ ꯕ꯭ꯂꯨ ꯂꯩꯔꯤꯁꯦ ꯁꯅꯥ ꯍꯥꯏ ꯍꯥꯏ ꯀꯩ ꯍꯥꯏꯕ ꯏꯟꯖꯥꯡ ꯍꯥꯎꯕ꯭ꯔꯣ ꯏꯟꯖꯥꯡ ꯍꯥꯎꯕ꯭ꯔꯣ ꯁꯅꯥ ꯌꯥꯝ ꯍꯧꯔꯝꯃꯦ ꯑꯩꯗꯤ ꯌꯥꯝꯅꯗꯤ ꯆꯥꯗ꯭ꯔꯦ ꯉꯁꯤ ꯏꯕꯦꯝꯃ ꯑꯩ ꯊꯨꯝ ꯊꯥꯛꯑꯝꯗꯥꯏꯗ ꯅꯪ ꯅꯤꯡꯁꯤꯡꯉꯛꯏ ꯅꯣꯏ ꯏꯕꯥꯏ ꯂꯥꯏꯕ ꯅꯪ ꯉꯁꯥꯏ ꯊꯣꯡꯕꯗ ꯌꯦꯟ ꯃꯈꯣꯡꯗꯣ ꯂꯧꯗꯅ ꯊꯣꯡꯉꯦꯌꯦ ꯍꯥꯎꯔꯝꯃꯅꯤꯅꯦ ꯊꯨꯝ ꯍꯥꯞꯆꯤꯜꯂꯛꯏ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯑꯃꯦꯠꯄꯤ ꯃꯦꯠꯀꯦ ꯇꯧꯕ ꯀꯅꯥꯝ ꯂꯥꯛꯇꯦꯅꯦ ꯍꯥꯏꯌꯦ ꯀꯩꯅꯣ ꯑꯃ ꯅꯪ ꯀꯩꯅꯣ ꯍꯥꯏꯁꯦ ꯇꯧꯕꯩꯅꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯗꯨ ꯄꯥꯔꯛꯑꯣꯗ ꯁꯥꯟꯅꯕꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕꯩ ꯆꯦꯟꯕ ꯋꯥꯔꯝꯃꯅꯤ ꯑꯗꯨꯅꯤ ꯋꯥꯔꯝꯕꯅꯤ ꯋꯥꯔꯦ ꯃꯥ ꯁꯅꯥꯁꯪ ꯏꯕꯥꯏ ꯁꯤꯒꯗꯤ ꯌꯥꯝꯅ ꯏꯪꯗꯦ ꯑꯩꯗꯤ ꯁꯥꯏꯕꯣꯏ ꯑꯌꯥ ꯑꯩꯗꯤ ꯏꯪꯕꯅ ꯑꯩ ꯁꯅꯥ ꯅꯣꯏꯅ ꯕꯤꯜꯗꯤꯡ ꯃꯅꯨꯡꯗꯅꯤ ꯑꯩꯈꯣꯏꯅ ꯕꯣꯔꯥꯛ ꯃꯄꯥꯟꯗꯅꯤ ꯑꯩꯈꯣꯏꯗꯤ ꯕꯣꯔꯥ ꯃꯄꯥꯟꯅꯤꯅꯅꯦ ꯅꯨꯡꯁꯤꯁꯦ ꯍꯨꯔꯨ ꯍꯨꯔꯨ ꯆꯪꯉꯛꯑꯦꯕ ꯏꯪꯕꯒ ꯌꯥꯝ ꯈꯨꯃꯟꯅ ꯃꯥꯟꯕꯗ ꯀꯩ ꯃꯥꯗꯤ ꯍꯥꯏꯕ ꯈꯔꯁꯨ ꯏꯪꯒꯟꯕꯅꯤꯁꯦ ꯑꯩ ꯌꯥꯝ ꯏꯪꯒꯟꯖꯩꯑꯕ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯁꯅꯥ ꯂꯩꯁꯥꯕꯤ ꯍꯥꯏꯅ ꯈꯨꯃꯟꯅ ꯀꯧꯔꯦ ꯑꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯆꯦ ꯏꯁꯩ ꯇꯧꯁꯤ ꯀꯥꯟꯅꯗꯦ ꯊꯣꯏꯕꯤ ꯁꯅꯥꯗꯤ ꯃꯥꯗꯤ ꯏꯁꯩꯗꯅꯤ ꯍꯥꯏꯔꯛꯇꯣꯏꯁꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩ ꯂꯩꯁꯥꯕꯤꯒ ꯇꯨꯝꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯃꯪꯒꯜ ꯒꯨꯔꯨꯅ ꯁꯥꯔ ꯀꯩꯅꯣ ꯀꯁꯥꯔꯗꯒꯤꯔꯣ ꯍꯥꯏ ꯃꯥꯅꯦ ꯑꯩꯈꯣꯏ ꯀꯁꯥꯔꯗꯒꯤꯅꯦ मैंने तेरा नाम दिल रख दिया मैंने तेरा नाम दिल ꯏꯪꯉꯤ रख ꯌꯥꯝꯅ ꯑꯩꯗꯤ दिया ꯄꯪꯏꯪꯗ ꯏꯪꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ मैंने तेरा नाम दिल रख दिया ꯁꯅꯥꯅꯒ ꯆꯦꯅ ꯁꯛꯄꯁꯦ ꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏꯌꯦ ꯑꯃꯦꯠꯄꯤ ꯃꯦꯠꯀꯦ ꯇꯧꯕ ꯀꯅꯥꯝ ꯂꯥꯛꯇꯦ ꯉꯥꯏꯈꯣ ꯂꯥꯛꯑ ꯅꯪ ꯑꯗꯨ ꯊꯤ ꯂꯩꯌꯨ ꯀꯅꯥ ꯀꯔꯤ ꯋꯥꯍꯩ ꯀꯥꯔꯟ ꯆꯜꯂꯛꯄꯕꯨ ꯅꯪꯅ ꯅꯤꯡꯊꯧꯅ ꯊꯪꯁꯥꯡ ꯁꯠꯇꯣꯛꯄꯤꯔꯒ ꯆꯕꯠ ꯍꯦꯛꯇ ꯆꯠꯄꯤꯌꯨ ꯅꯅꯥꯏꯅ ꯁꯣꯝꯒꯤ ꯄꯋꯥꯔ ꯍꯥꯞꯆꯈ꯭ꯔꯕꯅꯤꯅ ꯄꯋꯥꯔꯗꯨ ꯐꯨꯗꯣꯛꯄꯤꯌꯨ ꯃꯥ ꯍꯧꯔꯦ ꯁꯤꯗꯤ ꯑꯁ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯀꯩꯅꯣ ꯆꯥꯕ ꯇꯥꯔꯦꯅꯦ ꯕꯦꯡꯒꯣꯂꯤꯗꯤ ꯈꯤꯇ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩ ꯍꯤꯟꯗꯤ ꯊꯥꯖꯤꯜꯂꯛꯑꯅꯤ ꯑꯩꯒꯤ ꯃꯤꯁꯦ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯁꯨꯝ ꯇꯧꯔꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯂꯥꯎꯊꯣꯛꯒꯦ ꯈꯔ ꯑꯩꯁꯨ ꯃꯤꯠ ꯂꯥꯎꯒꯦ ꯃꯤꯠ ꯂꯥꯎ ꯄꯤ ꯇꯥꯒꯦ ꯇꯧꯋꯦ ꯗꯗꯥ ꯀꯣꯃꯦꯗꯤ ꯇꯧꯕꯤꯔꯛꯑꯣ ꯏꯪꯕꯁꯦ ꯀꯣꯃꯦꯗꯤꯒ ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯗ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯁꯨ ꯁꯛꯄꯤꯔꯛꯑꯣ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯦ ꯏꯁꯩꯗꯣ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯁꯥꯖꯩ ꯄꯥꯏꯔꯒ ꯅꯨꯡꯁꯤꯔꯤꯕꯒꯤ ꯐꯣꯡꯗꯣꯔꯛꯎ ꯊꯃꯣꯏꯗꯗꯤ ꯊꯕꯤꯁꯤꯅ ꯌꯥꯝ ꯐꯥꯗꯦꯕꯣ ꯏꯁꯩ ꯌꯥꯝ ꯐꯥꯗ꯭ꯔꯦ ꯑꯩꯁꯦ ꯀꯩꯗꯧꯔꯅꯣ ꯈꯪꯗꯦ SMS ꯇꯨꯝꯕ ꯆꯥꯕ ꯀꯊꯠꯄꯤꯅꯨꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯈꯪꯗꯅ ꯅꯩꯔꯦꯍꯦ ꯂꯩꯀꯥꯏ ꯀꯔꯤ ꯏꯁꯩ ꯊꯥꯔꯛꯄꯁꯦ ꯑꯗꯨꯅꯤꯅꯦ ꯇꯟꯕꯅ ꯂꯣꯏꯔꯦ ꯏꯁꯩꯗꯗꯤ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤꯁꯅꯥ ꯁꯥꯖꯩꯅ ꯑꯩꯗꯤ ꯁꯤꯔꯦꯗ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯁꯨ ꯁꯝꯄꯣ ꯁꯥꯖꯩꯅ ꯐꯣꯡꯗꯣꯛꯔꯒꯦ ꯑꯗꯨ ꯇꯥꯏ ꯏꯁꯩ ꯃꯈꯣꯏ ꯃ꯭ꯌꯨꯖꯤꯛꯇꯨꯗꯅ ꯉꯁꯤ ꯃꯤ ꯌꯥꯝ ꯂꯥꯛꯇꯦꯅ ꯉꯁꯤꯁꯦ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯂꯣꯏꯅ ꯄꯥꯔꯇꯤ ꯇꯧꯅꯈ꯭ꯔ ꯃꯥꯜꯂꯦ ꯃꯤ ꯀꯌꯥꯝ ꯂꯥꯛꯇꯦ ꯁꯤꯒꯁꯨ ꯏꯁꯩ ꯇꯧꯔꯤꯌꯦ ꯑꯣ ꯏꯁꯩ ꯇꯧꯔꯗꯤ ꯀꯩ ꯃ꯭ꯌꯨꯖꯤꯀꯦꯜ ꯅꯥꯏꯠ ꯇꯧꯔꯤꯔꯣ ꯁꯅꯥ ꯁꯅꯥ ꯆꯠꯇ꯭ꯔꯕꯣ ꯅꯪ ꯀꯥꯏ ꯆꯠꯂꯝꯗꯣꯏꯅꯣ ꯑꯩ ꯑꯣꯏꯗꯤ ꯆꯠꯀꯗꯕ
ꯑꯩꯗꯤ ꯃ꯭ꯌꯨꯖꯤꯀꯦꯜ ꯅꯥꯏꯠꯗꯤ ꯏꯁꯩ ꯄꯥꯝꯖꯕꯅꯤꯅ ꯃ꯭ꯌꯨꯖꯤꯀꯦꯜ ꯅꯥꯏꯠꯁꯦ ꯌꯥꯝ ꯄꯥꯝꯖꯩꯕꯀꯣ Sana no jari bono musical silu na chei sei sange. ꯑꯩ ꯏꯁꯩ ꯁꯛꯑꯗꯤ Ai tabla chei. ꯑꯩꯅ ꯏꯁꯩ ꯁꯛꯑꯗꯤ ꯂꯣꯏ ꯆꯦꯟꯈꯤꯗꯣꯔꯤꯅꯤ Ai tabla chei na chei sei sange. Kari ba jari bon lai sabi ye. ꯏꯁꯩ ꯃꯈꯥ ꯊꯃꯣꯏꯗꯗꯤ ꯅꯨꯡꯁꯤꯔꯤꯕꯅꯤ ꯂꯣꯅ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏ ꯑꯗꯨꯅꯦ ꯑꯗꯨꯒꯤ ꯃꯈꯥ ꯐꯥꯗꯔꯦ ꯑꯇꯩ Last na ꯁꯅꯥꯅ Tobisana ꯀꯔꯤ singar oi le na isi. ꯕꯟꯗ꯭ꯔꯥꯒꯤ ꯏꯁꯩ ꯍꯥꯏ ꯀꯔꯤ ꯕꯟꯗ꯭ꯔꯥꯒꯤ ꯏꯁꯩꯅꯣꯅꯦ ꯑꯗꯒꯤ Dada ꯌꯥꯔꯤꯕꯣ ꯂꯩꯁꯥꯕꯤ ꯗꯗꯥ kari ꯍꯨꯔꯥꯟꯕ ꯆꯠꯄꯗꯤ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ oh ram chalu ꯅꯨꯡꯉꯥꯏꯕꯅꯤ bi. ꯂꯛꯈꯤꯄꯨꯔ ꯈꯨꯃꯟ ꯃꯆꯥ ꯅ꯭ꯌꯨ ꯌꯔꯒꯤ ꯀꯔꯤ ꯆꯥꯅꯔꯒꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯣ ꯍꯥꯏꯌꯦ Thank ꯊꯦꯡꯀ꯭ꯌꯨ you. ꯊꯦꯡꯀ꯭ꯌꯨ ꯁꯣꯝꯁꯨ ꯈꯨꯃꯟ ꯃꯆꯥ ꯅꯣꯏꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯣ Jari bon lai sabi nungai ribu nung ꯑꯗꯩ ꯁꯅꯥꯅ nungai ꯀꯩ kari ꯍꯥꯏꯕ ba. Kari haige khuman hai. Tobisana mai bamna no ai no ai singer na ter o ai na taba isai oibane dada oh ꯋꯥꯍꯩꯅ khuman ning thau ꯐꯣꯡꯗꯣꯛꯄ channel lai sabi chak charabo hai. ꯅꯨꯡꯁꯤꯕꯅꯤ ꯊꯃꯣꯏꯗꯗꯤ Aina paire ba tablet se ngasi chakhibado na kaiguma action tawrak taragasu reaction tawrakpa taragasu aina sena action tawhandan ꯑꯩ ꯐꯥꯗꯦꯗꯤ ꯏꯁꯩꯗꯣ ꯐꯖꯅ nungsibi nangse nungsikreda kari lamgino ma'am ꯑꯩꯈꯣꯏꯁꯦ ꯀꯁꯥꯔꯒꯤꯅꯦ sar chandam laikai ꯋꯦꯜꯀꯝ dagine ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ mayam punama kwai mayamna sab tawbiramu kaino chongri se khungjang chongri se oiduga mela tahowi chatro ꯀꯥꯏꯗ ꯃꯦꯂꯥ ꯌꯥꯝꯗꯤ ꯇꯧꯍꯧꯒꯦ ꯁꯅꯥ ꯆꯥꯎꯗꯦ ꯃꯦꯂꯥꯗꯣ ꯅꯪ ꯀꯥꯏꯗ ꯎꯔꯤꯕ ꯊꯣꯡꯈꯣꯡꯒꯤꯗꯨꯒꯔꯣ ꯅꯪ ꯊꯣꯡꯈꯣꯡꯗꯗꯤ ꯑꯗꯨꯒ ꯀꯩꯁꯨ ꯃꯦꯂꯥ ꯂꯩꯇꯅ ꯁꯨꯅꯥꯏ ꯊꯣꯡꯈꯣꯡꯒꯤꯗꯨꯒ ꯇꯧꯕꯗꯨꯔꯣ ꯁꯅꯥ ꯁꯅꯥ ꯊꯣꯡꯈꯣꯡꯗ ꯃꯦꯂꯥ ꯇꯧꯔꯦ ꯃꯦꯂꯥꯒ ꯇꯧꯕꯅꯤ ꯏꯔꯥꯅ ꯀꯩ ꯍꯥꯏꯕ ꯆꯦꯁꯦ ꯑꯉꯥꯡ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯑꯉꯥꯡ ꯃꯥꯟꯖꯕꯩ ꯋꯥꯅꯤ ꯆꯍꯤꯗꯤ ꯌꯥꯗ꯭ꯔꯦ ꯏꯕꯦꯝꯃ ꯑꯩ ꯆꯍꯤꯁꯦ ꯇꯧꯈ꯭ꯔꯦ ꯑꯣ ꯊꯣꯡ ꯃꯅꯥꯛꯇ ꯍꯥꯏꯅꯦ ꯑꯗꯨꯅ ꯇꯧꯕꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯏꯅꯝꯃ ꯀꯩ ꯏꯁꯩ ꯏꯅꯝꯃ ꯀꯩ ꯏꯁꯩꯗꯤ ꯐꯥꯏ ꯐꯥꯏ ꯑꯃ ꯃꯁꯛ ꯁꯛꯁꯦ ꯑꯩꯅ ꯍꯥꯏꯔꯗꯤ ꯏꯅꯝꯃꯗꯤ ꯍꯦꯛꯇ ꯑꯃ ꯏꯅꯝꯃꯅ ꯁꯅꯥꯏ ꯊꯣꯡꯈꯣꯡꯗ ꯑꯩꯕꯨ ꯉꯁꯥꯏ ꯆꯠꯂꯤꯗꯣ ꯀꯔꯤꯝ ꯅꯪꯗꯤ ꯂꯩꯍꯧꯗꯦꯗ ꯀꯗꯥꯏꯗ ꯎꯏ ꯅꯃꯤꯠꯇꯣ ꯆꯣꯏꯔ ꯆꯠꯂꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯗꯣ ꯀꯗꯥꯏ ꯎꯔꯛꯇꯣꯔꯤꯒꯦ ꯀꯔꯤꯅꯣ ꯇꯥꯅꯤꯡꯗꯦ ꯁꯅꯥꯅ ꯀꯔꯤ ꯃꯦꯂꯥ ꯍꯥꯏꯕ ꯊꯣꯡ ꯃꯅꯥꯛꯇ ꯊꯣꯡ ꯃꯅꯥꯛꯇ ꯇꯧꯕꯅꯤ ꯅꯣꯏ ꯅꯚꯥꯏꯁꯦ ꯌꯥꯡꯈꯩꯔꯛ ꯆꯠꯂꯤ ꯃꯤ ꯅꯣꯡꯃꯗꯁꯦ ꯎꯔꯛꯇꯦ ꯑꯩ ꯌꯦꯡꯉꯨꯁꯦ ꯃꯃꯤꯠꯇꯣ ꯑꯩꯈꯣꯏꯒꯤ ꯀꯣꯏꯂꯩ ꯊꯥꯏꯅꯒꯤ ꯂꯩꯔꯦ ꯃꯦꯂꯥꯗꯨꯔ ꯍꯥꯏꯁꯦ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯍꯥꯏꯗꯤ ꯇꯧꯕꯅꯤ ꯈꯨꯃꯟꯅ ꯊꯥꯏꯅꯒꯤ ꯀꯩ ꯍꯥꯏꯕ ꯃꯦꯂꯥꯗꯨꯅ ꯆꯥꯎ ꯁꯅꯥ ꯆꯟꯕꯤ ꯃꯤꯁ ꯇꯧꯏꯀꯣ ꯁꯅꯥ ꯆꯟꯕꯤ ꯃꯤꯁ ꯑꯩ ꯇꯧꯏꯀꯣ ꯀꯞꯍꯜꯂꯨꯔꯅꯨ ꯅꯪꯅ ꯃꯗꯨ ꯉꯥꯏꯈꯣꯍꯦ ꯅꯤꯡꯁꯤꯡꯅ ꯆꯟꯕꯤꯒ ꯄꯜꯂꯨꯈꯤꯅꯨꯅꯦ ꯈꯨꯃꯟ ꯅꯪꯕꯨ ꯃꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯀꯥꯏꯗ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯗꯗꯥ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯕ ꯂꯥꯛꯄ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯁꯥꯞ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏ ꯒꯨꯔꯨꯃꯌꯨꯝ ꯀꯗꯥꯏꯅꯣ ꯑꯣ ꯂꯥꯛꯑꯝꯕꯅꯤ ꯉꯁꯥꯏ ꯈꯪꯉꯦ ꯂꯥꯛꯑꯝꯃꯦ ꯍꯥꯏꯔꯣ ꯑꯣ ꯇꯧꯅꯤ ꯀꯩꯒꯤ ꯇꯧꯔꯣꯏꯅ ꯇꯧꯗꯣꯏꯅꯦ ꯑꯣꯏ ꯀꯩꯅꯣ ꯈꯨꯃꯟ ꯑꯗꯨ ꯄꯜꯂꯨꯅꯨꯅꯦ ꯀꯩꯅꯣ ꯇꯧꯕꯅꯤꯅꯦ ꯃꯤ ꯁꯨꯝ ꯈꯨꯃꯟ ꯀꯞꯅ ꯂꯩꯔꯝꯃꯤꯗꯣ ꯅꯨꯃꯤꯠ ꯀꯩꯅꯣ ꯄꯟꯕꯤꯔꯨꯅꯨꯕꯀꯣ ꯇꯧꯔꯦꯅꯦ ꯃꯥ ꯑꯗꯨꯗ ꯋꯥꯈꯟꯗꯣ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯅ꯭ꯌꯨ ꯌꯥꯝꯅ ꯏꯌꯥꯔ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯃꯨꯛ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯀꯩꯅꯣ ꯂꯧꯍꯧꯔꯣ ꯒꯨꯔꯨꯃꯌꯨꯝꯒꯤꯗꯣ ꯀꯗꯥꯏꯅꯣ ꯒꯨꯔꯨ ꯊꯤꯌꯨ ꯃꯌꯨꯝꯗꯨꯅꯤ ꯊꯤꯔꯤꯁꯦ ꯑꯩꯁꯦ ꯀꯥꯏꯗ ꯃꯥꯡꯈ꯭ꯔꯦ ꯒꯨꯔꯨ ꯃꯌꯨꯝ ꯀꯣꯟꯅ ꯂꯧꯊꯣꯛꯑꯒꯦꯗ ꯁꯤꯒꯁꯨ ꯃꯦꯂꯥ ꯇꯧꯔꯦ ꯌꯥꯝ ꯆꯥꯎꯋꯦ ꯑꯁ ꯅꯨꯡꯉꯥꯏꯔꯝꯅꯦꯕ ꯃꯦꯂꯥꯒ ꯇꯧꯔꯤ ꯃꯦꯂꯥ 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 ꯗꯤꯔꯣꯀꯥ ꯏꯅꯝꯃ ꯗꯗꯥ ꯍꯧꯖꯤꯛ ꯂꯥꯛꯄ ꯑꯗꯨ ꯃꯪꯒꯜ ꯍꯥꯞꯄꯥꯈ꯭ꯔꯕꯅꯤ ꯁꯅꯥꯅ ꯃꯪꯒꯜ ꯒꯨꯔꯨ ꯃꯌꯨꯝ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯁꯤꯒꯁꯨ ꯃꯦꯂꯥ ꯇꯧꯔꯤ ꯌꯥꯝ ꯆꯥꯎꯋꯦ ꯑꯣ ꯑꯗꯒꯤ ꯈꯨꯃꯟꯅ ꯃꯦꯂꯥ ꯃꯐꯝꯗ ꯑꯩ ꯂꯩꯀꯣ ꯂꯥꯛꯂꯣ ꯃꯌꯥꯝ ꯍꯥꯏ ꯃꯁꯤꯅ ꯀꯥꯔꯟꯇꯅꯤ ꯉꯥꯡꯗꯣꯏꯕ ꯑꯗꯩꯗꯤ ꯑꯗꯨ ꯃꯪꯒꯜ ꯒꯨꯔꯨꯃꯌꯨꯝꯅ ꯁꯤ ꯀꯩ ꯂꯩꯔꯦ ꯍꯥꯏꯕ ꯊꯦꯡ ꯊꯦꯡꯛꯁ ꯃꯆꯦꯠ ꯃꯆꯟ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯃꯆꯟ ꯊꯣꯏꯕꯤ ꯁꯅꯥ ꯍꯥꯏꯌꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯔꯣ ꯑꯣꯀꯦ ꯃꯉꯥꯡ ꯒꯨꯔꯨꯃꯌꯨꯝ ꯑꯩꯈꯣꯏ ꯇꯧꯔꯛꯀꯦꯀꯣ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯁꯨ ꯃꯦꯂꯥ ꯑꯝꯇ ꯇꯧꯁꯤꯔ ꯈꯪꯗꯦꯅꯦ ꯒꯥꯟꯙꯤ ꯃꯦꯂꯥ ꯃꯌꯥꯝ ꯄꯨꯟꯅ ꯃꯅꯨ ꯈꯨꯃꯟꯁꯦ ꯃꯃꯥꯏꯁꯦ ꯇꯨꯄꯤ ꯎꯞꯁꯜꯂꯨꯕꯗꯤ ꯖꯦꯔꯨꯝ ꯃꯥꯟꯈ꯭ꯔꯦ
ꯄꯥꯛꯈ꯭ꯔꯕ ꯃꯥꯏꯁꯦ ꯄꯤꯗꯦ ꯖꯦꯔꯨꯝꯕꯨ ꯄꯥꯛꯄ꯭ꯔꯦ ꯃꯇꯝ ꯇꯥꯏ ꯖꯦꯔꯨꯝ ꯍꯥꯏꯗꯣ ꯄꯥꯛꯄ꯭ꯔꯣ ꯖꯦꯔꯨꯝ ꯍꯥꯏꯗꯣ ꯀꯣꯔꯨꯝ ꯀꯣꯏꯕ ꯁꯤ ꯅꯨꯄꯥꯁꯤꯅ ꯉꯥꯡꯉꯤꯕꯁꯤꯃꯅꯦ ꯇꯥꯅꯤꯡꯗꯕꯅ ꯏꯟꯖꯅꯦ ꯍꯣꯏꯃ ꯄꯨꯛꯂꯤꯒ ꯅꯥꯏꯗ ꯏꯕꯦꯝꯃ ꯅꯪꯒ ꯐꯝꯃꯤꯟꯅꯕꯁꯤꯗꯤ ꯅꯪꯅ ꯀꯧꯊꯣꯔꯛꯏ ꯅꯠꯇ꯭ꯔꯥ ꯊꯣꯏꯕꯤꯅ ꯑꯩꯒꯤ ꯏꯕꯨꯡꯅꯦ ꯁꯥꯒꯩ ꯕꯟꯗ꯭ꯔꯁꯨ ꯏꯃꯥ ꯏꯄꯥ ꯇꯤꯟꯅꯗ꯭ꯔꯁꯨ ꯃꯉꯥꯜ ꯁꯩꯅꯃ ꯍꯥꯏ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯅꯦ ꯇꯧꯔꯛꯀꯦꯀꯣ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝ ꯇꯧꯖꯔꯛꯀꯦ ꯁꯥꯞ ꯇꯧꯖꯔꯛꯀꯦꯕꯀꯣ ꯍꯣꯔꯦꯟ ꯇꯧꯔꯛꯀꯦ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡ ꯃꯌꯥꯝ ꯍꯟꯗꯛꯁꯦ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯀꯄꯜ ꯅꯨꯡꯁꯤꯕ ꯈꯔ ꯊꯣꯛꯂꯛꯑꯦꯕ ꯏꯁꯩꯒꯤꯗ ꯚꯥꯏꯔꯦꯜ ꯆꯠꯄ ꯖꯒꯣꯏꯗ ꯚꯥꯏꯔꯦꯜ ꯆꯠꯄ ꯀꯄꯜ ꯌꯥꯝ ꯊꯣꯛꯂꯛꯑꯦ ꯃꯣꯏꯗꯣ ꯎꯔꯨꯕꯗꯒꯤ ꯑꯩꯁꯦ ꯏꯔꯥꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯚꯤꯗꯤꯑꯣ ꯊꯨꯅ ꯊꯨꯅ ꯊꯥꯡꯒꯠꯂꯛꯑꯣꯀꯣ ꯊꯥꯡꯒꯠꯂꯛꯑꯣꯀꯣ ꯅꯨꯡꯉꯥꯏꯕꯅꯤ ꯅꯨꯡꯁꯤꯕꯅꯤ ꯉꯥꯏꯔꯤꯕꯅꯤ ꯉꯥꯏꯔꯤꯕꯅꯦ ꯍꯥꯏꯌꯦ ꯍꯣꯏ ꯑꯣ ꯍꯣꯏ ꯅꯥꯗꯦꯛꯇꯨꯗ ꯍꯌꯦꯡ ꯑꯃ ꯊꯥꯡꯒꯠꯂꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯊꯥꯡꯒꯠꯂꯛꯇꯧꯕꯅꯦ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯁꯨꯝ ꯈꯔ ꯈꯔ ꯁꯨꯝ ꯑꯣ ꯊꯥꯡꯒꯠꯂꯛꯀꯦ ꯇꯧꯔꯛꯑꯦꯗꯅ ꯑꯁ ꯂꯣꯏꯔꯦ ꯁꯤꯗꯤ ꯑꯩ ꯀꯣꯄꯤꯔꯥꯏꯠ ꯆꯥꯔꯅꯤ ꯌꯥꯔꯔꯣꯏ ꯑꯩ ꯀꯩꯅꯣꯁꯦ ꯑꯁꯤꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕ ꯃꯐꯝꯗꯣ ꯂꯧꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ ꯇꯜꯂꯤ ꯑꯣ ꯈꯣꯏꯗꯧꯒ ꯂꯪꯃꯜꯂꯤ ꯇꯞꯇꯥꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯀꯅꯥꯏ ꯀꯄꯜꯅꯣ ꯗꯥꯕꯨꯡ ꯍꯥꯏ ꯏꯁ ꯀꯄꯜ ꯌꯦꯡꯉꯣ ꯐꯦꯁꯕꯨꯛꯇꯒ ꯌꯦꯡꯉꯣ ꯌꯥꯝ ꯂꯩꯕꯅꯤ ꯍꯅꯨꯕ ꯑꯃꯒ ꯃꯧ ꯅꯍꯥ ꯑꯃꯒꯁꯨ ꯂꯩꯕꯅꯦꯕ ꯑꯗꯨꯗꯣ ꯌꯥꯝ ꯍꯥꯏꯔꯨꯅꯨꯗ ꯂꯥꯏꯐꯇ ꯈꯨꯃꯟ ꯃꯌꯥꯝꯁꯦ ꯑꯅꯨꯁꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯅꯤꯀꯣ ꯏꯃꯥ ꯏꯄꯥꯒꯤ ꯏꯃꯥ ꯑꯃꯇꯒꯤ ꯃꯆꯥꯅꯤ ꯀꯥꯏ ꯍꯥꯏꯖꯜꯂꯦ ꯃꯥꯅ ꯈꯨꯃꯟ ꯅꯪꯅ ꯑꯩꯕꯨ ꯂꯣꯡꯍꯥꯠ ꯍꯥꯠꯀꯗꯧꯔꯤꯅꯦꯍꯦ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝ ꯀꯩꯕ ꯑꯣꯟꯊꯣꯛ ꯆꯅꯞ ꯀꯩꯕ ꯅꯥꯈ꯭ꯔꯦꯗ ꯀꯅꯥꯅꯣ ꯀꯤꯟ ꯆꯥꯅꯤ ꯍꯥꯏꯌꯣ ꯑꯝꯇ ꯀꯥꯔꯟ ꯇꯥꯔꯛ ꯂꯤꯗꯣ ꯑꯗꯩꯗꯤ ꯑꯃꯔ ꯌꯨꯝꯅꯥꯝ ꯑꯣ ꯍꯦꯄꯤ ꯅ꯭ꯌꯨ ꯌꯔꯗ ꯑꯦꯟ ꯏꯇꯩꯃ ꯏꯇꯩꯃ ꯊꯦꯡꯛ ꯌꯨ ꯁꯦꯝ ꯇꯨ ꯌꯨ ꯑꯃꯔ ꯍꯦꯄꯤ ꯑꯃꯔ ꯅ꯭ꯌꯨ ꯀꯅꯥꯅꯣ ꯌꯔ ꯑꯃꯁꯦ ꯑꯃꯔ ꯌꯨꯝꯅꯥꯝꯁꯦ ꯀꯀꯥ ꯃꯥꯂꯤ ꯃꯆꯥ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯊꯦꯡꯛ ꯌꯨ ꯁꯦꯝ ꯇꯨ ꯌꯨ ꯅꯣꯏ ꯄꯥꯔꯇꯤꯒ ꯇꯧꯗ꯭ꯔꯕꯣ ꯅ꯭ꯌꯨ ꯌꯔꯒꯤ ꯑꯩꯈꯣꯏꯗꯤ ꯄꯥꯔꯇꯤꯒ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯇꯧꯔꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤꯗꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯄꯥꯔꯇ ꯑꯣꯏꯂꯝꯃꯦ ꯅꯨꯡꯉꯥꯏ ꯂꯧꯕꯨꯛꯇ ꯀꯥꯡꯕꯨꯁꯦ ꯑꯌꯨꯛꯇꯩ ꯉꯥꯎꯔꯛꯏꯃꯤ ꯀꯩ ꯍꯥꯏꯅꯣ ꯏꯅꯝꯃ ꯂꯣꯡꯍꯥꯠ ꯍꯥꯠ ꯅꯤ ꯍꯥꯏꯗꯣ ꯈꯨꯃꯟꯅ ꯏꯕꯥꯏ ꯑꯩꯒꯤ ꯆꯤꯀꯦꯟ ꯊꯣꯡꯕ ꯊꯝꯃꯤꯕꯣ ꯈꯨꯃꯟ ꯃꯅꯤꯡꯗ ꯈꯥꯡꯗ ꯍꯥꯞꯄ ꯊꯝꯃꯦ ꯈꯨꯃꯟꯅ ꯑꯩꯒ ꯃꯥꯒꯁꯦ ꯃꯃꯥ ꯑꯃꯠꯇꯅ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯅꯦꯅ ꯃꯥꯅ ꯐꯥꯒꯤ ꯇꯧꯔꯛꯄ ꯑꯗꯨꯒꯤꯅꯤꯗ ꯃꯥ ꯐꯥꯒꯤ ꯌꯥꯝ ꯇꯧꯒꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅꯁꯨ ꯑꯗꯨꯝ ꯏꯄꯥ ꯑꯗꯨꯃꯥꯏꯅ ꯈꯟꯖꯕꯅꯤꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯖꯍꯥꯛ ꯉꯥꯡꯕꯗꯣ ꯍꯪꯒꯣꯏꯗꯕ ꯑꯗꯨꯒꯤ ꯀꯩꯅꯣ ꯉꯁꯤ ꯉꯟꯇꯥꯅ ꯇꯨꯝꯅꯤꯡꯉꯛꯏꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯑꯩꯁꯨ ꯏꯁꯩ ꯉꯁꯤ ꯇꯞꯇꯥꯒꯤ ꯏꯁꯩꯁꯦ ꯅꯨꯡꯉꯥꯏꯌꯦ ꯇꯥꯕꯗ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯏꯕꯥꯏ ꯑꯩꯒꯤ ꯁꯤꯀꯦ ꯁꯤꯗꯤ ꯍꯥꯏꯈ꯭ꯔ ꯃꯥꯜꯂꯦꯀꯣ ꯈꯨꯍꯥꯏꯗꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯅꯣꯏ ꯕꯥꯏ ꯃꯃꯤꯠ ꯆꯤꯡꯉꯦ ꯃꯌꯥꯝ ꯅꯥꯀꯜ ꯑꯃ ꯇꯨꯝꯒꯦ ꯅꯥꯀꯜ ꯑꯃ ꯑꯦꯜꯕꯤ ꯌꯥꯎꯒꯦ ꯀꯔꯤ ꯑꯅꯤꯃꯛ ꯇꯨꯝꯈꯤꯕ ꯌꯥꯔꯣꯏꯀꯣ ꯌꯥꯝ ꯉꯜꯂꯤ ꯍꯥꯏꯌꯦ ꯃꯥꯅꯦ ꯉꯜꯂꯦꯕ ꯑꯗꯒꯤ ꯏꯔꯥꯅ ꯆꯦ ꯗꯗꯥꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥ ꯁꯨꯒꯦ ꯑꯩꯈꯣꯏꯗꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ 5 ꯁꯨꯏꯕꯀꯣ ꯅꯤꯄꯥ 3 ꯑꯗꯨꯒ ꯅꯨꯄꯤ 2 ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯝꯕ ꯅꯤꯄꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕꯅꯦꯕ ꯑꯩꯈꯣꯏ ꯗꯥꯅ ꯌꯥꯏꯃꯅꯦ ꯑꯗꯣ ꯑꯇꯣꯝꯕꯗꯣ ꯃꯧ ꯊꯤꯗ꯭ꯔꯤ ꯑꯩꯈꯣꯏ ꯑꯇꯣꯝꯕꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯌꯦꯕꯀꯣ ꯃꯅꯤꯄꯨꯔ ꯅꯤꯉꯣꯜ ꯂꯧꯗꯣꯔꯦ ꯃꯅꯤꯄꯨꯔ ꯅꯤꯉꯣꯜ ꯂꯧꯕꯒꯤ ꯀꯩꯅꯣ ꯋꯥꯔꯤꯗꯗꯤ ꯁꯨꯝ ꯂꯩꯔꯦ ꯌꯥꯔꯗꯤ ꯍꯟꯗꯛ ꯆꯍꯤꯁꯤꯒ ꯂꯨꯍꯣꯡꯕꯁꯨ ꯌꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯍꯣꯏ ꯅꯥꯀꯟ ꯑꯃ ꯇꯨꯝꯃꯣ ꯅꯥꯀꯟ ꯑꯃ ꯇꯨꯝꯒꯅꯣ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯀꯩꯅꯣꯅꯦ ꯑꯗꯨꯛ ꯅꯛꯁꯜꯂꯛꯏꯁꯤꯕꯨ ꯃꯥꯒꯤ ꯗꯥꯛꯀ ꯂꯣꯏ ꯎꯔꯦꯅꯦ ꯀꯃꯦꯟ ꯄꯥꯕ ꯅꯨꯡꯉꯥꯏꯅꯕ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯏꯁꯄꯣꯔꯠ ꯀꯩꯅꯣ ꯇꯧꯕ ꯏꯁꯄꯣꯔꯠ ꯄꯨꯝꯅꯃꯛ ꯂꯣꯏ ꯎꯔꯦ ꯑꯗꯨ ꯎꯁꯅꯍꯦ ꯀꯩꯗꯧꯕꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯂꯨꯄꯥ 2 ꯍꯥꯞꯆꯤꯜꯂꯛꯑꯦꯅꯦ New Year gives Happy New Year. May coming year brings joy, success. Wishing your proposal New Year for with happiness and new opportunity. Thank you. Thank you, Amar. Thank you so much.
May kamay namle ho siya. Kaday gino ay kunjabati sing ako kasar sa namle kay Kasargine. Manipur ningol lauraga gaba luhong ladi che hoy la kadro sida Laktoyne Thebisana. luhong balak pa yay. Taunazam bandana happy new year. Inama haira. Namaste. Same to you. Bandana Happy New Year. Kumaning taon na gawa si ano? Se kauba ngamlaroy ko. Mal kaiba manunggido nokpado kay hay no mol manunggido nokpado hayba. Oh. Sana sing happy new year. Happy new year sana. Happy New Year sana. Thebisana na kaiba ladi thengnaseको soidana hoine thengnadoy mine lakpuladi manipurda lakpuladi sung soidna thengnadrabani nangadi adai kunjabati singhana kayen sang sage akhoi ngasi di chicken thongba chare new year nina adum jumda akhoi ngang sing toraga dumaina chare hindi oido jala hindi oido ko pira loi chara ni mi tawise Taptani hai music. tapta oidi ke sung kai de haba tapta si tap nungai na jogo ka sadare he Thebisana na angang di haine ataina saurani na mahai Nanga hai nang hai ro kaino o nanga di haine ataina saurani na mahai o hoi ba tai suna doine ba ko ado nang sila special oi graba hai tare adudugi ne ina magi wakhal nang nam special oi gre ba ko adudugi Siano ningsing drabo metro bazar manung da nok pada Bisal market kang de nang hai se Kunjabati sing happy new year. Inaw ani thank you. Silchar musical night tawi Same to you, happy new year. Thank you, same to you. Silchar musical night tauri Bengali. Ado nang jiya ko ko jiya ngaro. Bandana na kay ba sak sarabo kay mathel sarage sak sare chicken oina tawre ngasi di mathel ati tawdre Thebisana isai wari se kamai isai wari se kamai yan tadre Thebisana hai se kaya no khang di isai wari se kamai na oiriba inama kamai na oiriba inama Mangal guru manam Thebisana inaw Amarjit su kasar dagi hai daine Amarjit se kasar na no khangna boirang mane Thebisana mane si lagli si nate damangal sige Amarjit si nate guru mayum na hai khuman na kay ba ningsingdrabo Bisal market ibai aikoi hum nokpado ningsingdre ko hai ningsingi kay ningsingoi do no khoi nok na jamna nungai ki bane dugi nimito natra adobe khunok to loro kya ra kapkhre nang khangra Thebisana maibam ai special oi hai do kamaina kaida oirino inamai special oi da haidi nungsibado special haibadi kai haigani puna maksu nungsi ko nungsiraga su nang na haidi akhoi nanga se connection do khara akhoi gi relation hai ta relation ne katang naksana badu maina unadraga su ko aduni da aina yamni special oi re haise guna muno adaidi mathangda kanana no ire mangal na ko kasar se yamna chaninge yamna nungsi hai la kasar da la yam nungai khoi kasar da ko irang ama leite ba ko yamna ingna chingna leiye khoi se kasar da koiro dagidi Thebisana na isi PBU target taune he wata sidi hai kaino AC pibu tarake tawe hai ba wata sidi hai adune haba mi hai ba se unadraga su ko isai hai ba nate special hai ba ne mi oi kaino comment gam bahaudre thoibi khuman nangi sak phajabagi mayam di hendok pa dunani hai sak phajabagi na tiye sunibala ke itna ke ba nakhoi
ꯅꯈꯣꯏ ꯅꯤꯁꯦ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯐ꯭ꯔꯣꯝ ꯏꯝꯐꯥꯜ ꯀꯩꯕ ꯍꯩꯕꯨꯝ ꯄꯥꯟꯕꯤꯗꯣ ꯐꯣꯇꯣ ꯄꯥꯝꯕꯤꯗꯣ ꯐꯖꯅ ꯅꯝꯂꯒ ꯑꯃꯨꯛꯇ ꯊꯥꯒꯠꯂꯛꯑꯣ ꯍꯩꯕꯨꯝ ꯄꯥꯝꯕꯤ ꯍꯩꯕꯨꯝ ꯍꯩꯕꯨꯝ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯍꯩꯕꯨꯝ ꯇꯥꯗꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯂꯦꯝꯕꯨꯝꯂꯣ ꯂꯦꯝꯕꯨꯝ ꯑꯣ ꯂꯦꯕꯨꯝ ꯍꯥꯏꯕ ꯂꯦꯝꯕꯨꯝ ꯍꯥꯏꯔ ꯍꯩꯕꯨꯝ ꯍꯥꯏꯔ ꯈꯪꯗ꯭ꯔꯦ ꯑꯣ ꯂꯦꯝꯕꯨꯝꯗꯣ ꯂꯦꯕꯨꯝꯗꯤ ꯑꯣꯏꯔꯒꯗꯤ ꯊꯥꯡꯒꯠꯂꯛꯀꯦꯀꯣ ꯈꯣꯡꯒ꯭ꯔꯥꯝ ꯕ꯭ꯔꯖꯦꯟꯗ꯭ꯔꯣ ꯃꯩꯇꯩ ꯁꯥꯔ ꯃꯦꯝ ꯑꯅꯤ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯒꯦ ꯑꯩꯈꯣꯏꯒꯤ ꯃꯥꯗꯤ ꯍꯥꯎꯁ ꯋꯥꯏꯐꯅꯤ ꯂꯦꯗꯤꯁ ꯇꯥꯏꯂꯔꯅꯤ ꯑꯩꯅ ꯀꯣꯟꯖꯪ ꯁꯨꯔꯤꯌꯦ ꯁꯅꯥ ꯁꯥꯔꯤꯌꯦ ꯑꯩꯈꯣꯏ ꯗꯥꯅ ꯑꯩꯅ ꯐꯤ ꯇꯨꯕ ꯑꯩꯈꯣꯏ ꯗꯥꯅ ꯁꯅꯥ ꯁꯥꯕ ꯀꯩꯕ ꯏꯁꯝ ꯁꯝꯅ ꯁꯤꯌꯨꯡ ꯍꯥꯏꯕꯗ ꯂꯤꯁꯣ ꯅꯦꯅꯦ ꯕꯨꯡꯉꯣ ꯎꯠꯂꯛꯑꯣ ꯍꯥꯏ ꯑꯕꯨꯡꯉꯣꯗꯣ ꯂꯥꯏꯔꯤꯛ ꯄꯥꯔꯤꯌꯦ ꯃꯥ ꯅꯦꯅꯦ ꯕꯨꯡꯉꯣ ꯂꯣꯕꯤ ꯎꯜꯂꯛꯑꯣ ꯍꯥꯏ ꯂꯚ ꯌꯨ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯊꯦꯡꯛ ꯌꯨ ꯂꯚ ꯌꯨ ꯇꯨ ꯑꯕꯨꯡꯉꯣ ꯑꯝꯇ ꯂꯥꯛꯑꯣ ꯁꯤꯗ ꯑꯕꯨꯡꯉꯣ ꯁꯨꯅꯤꯕꯂꯥ ꯑꯝꯇ ꯂꯥꯛꯑꯣ ꯅꯪ ꯎꯠꯂꯛꯑꯣ ꯍꯥꯏ ꯀꯦꯁ ꯑꯕꯨꯡꯉꯣ ꯂꯦꯝꯕꯨꯝꯗꯣ ꯂꯥꯏꯔꯤꯛ ꯍꯥꯏꯕ ꯑꯣꯀꯦ ꯄꯥꯔꯦꯕꯀꯣ ꯑꯣꯀꯦ ꯎꯠꯂꯛꯀꯦ ꯂꯦꯝꯕꯨꯝ ꯎꯠꯂꯛꯀꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯑꯩ ꯆꯣꯏꯔꯣꯟ ꯂꯣꯟꯕ ꯍꯧꯔꯦꯀꯣ ꯉꯥꯏꯍꯥꯛꯀꯨꯝꯕ ꯂꯥꯛꯑꯣ ꯎꯠꯂꯛꯑꯣ ꯍꯥꯏ ꯑꯣ ꯑꯗꯨ ꯁꯦ ꯑꯝꯇ ꯌꯦꯡꯍꯜꯂꯝꯃꯣ ꯁꯦ ꯑꯕꯨꯡꯉꯣꯁꯦ ꯂꯥꯛꯏꯁꯦ ꯃꯥ ꯂꯥꯏꯔꯤꯛ ꯄꯥꯔꯤꯑꯕ ꯁꯤ ꯉꯥꯛꯇꯪ ꯐꯝꯃꯗꯣꯏ ꯁꯦ ꯑꯕꯨꯡꯉꯣ ꯁꯤꯗ ꯂꯩꯔꯦ ꯍꯥꯏ ꯇꯧꯔꯣ ꯃꯌꯥꯝꯗ ꯃꯌꯥꯝꯗ ꯍꯥꯏ ꯇꯨꯝꯕ ꯇꯧꯔꯣ ꯃꯥꯟꯕ ꯏꯆꯤꯟꯅꯥꯎ ꯊꯣꯏꯕꯤꯁꯅꯥ ꯀꯩꯕ ꯂꯦꯝꯕꯨꯝꯗꯣ ꯀꯌꯥꯝ ꯄꯥꯜꯂꯤꯅꯣ ꯏꯅꯝꯃ ꯂꯦꯝꯕꯨꯝꯒꯤ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯣ ꯂꯦꯝꯕꯨꯝ ꯍꯥꯏꯗꯨꯗꯤ ꯀꯩꯅꯣꯅꯦ ꯃꯅꯥ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯊꯣꯡꯉꯒ ꯆꯥꯕꯗꯤ ꯗꯥꯏ ꯆꯣ ꯃꯃꯥ ꯅꯨꯡꯉꯥꯏꯇꯦ ꯕꯕꯥ ꯀꯃꯦꯟ ꯄꯥꯒꯦ ꯆꯣ ꯑꯥꯏ ꯑꯦꯝ ꯕꯦꯛ ꯑꯅꯨ ꯀꯃꯥꯏꯅ ꯇꯧꯔꯤ ꯄꯨꯔꯅꯤꯃꯥ ꯁꯤꯡ ꯅꯨꯡꯉꯥꯏꯔꯤꯌꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯈꯨꯃꯟ ꯆꯣꯏꯔꯣꯟ ꯂꯣꯟꯒꯅꯨ ꯍꯥꯏ ꯕꯦꯕꯤꯗꯥꯁꯤꯡꯅ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯑꯕꯨꯡꯉꯣ ꯍꯥꯏ ꯆꯦꯟꯗꯣꯛꯈ꯭ꯔꯦ ꯑꯃꯨꯛ ꯃꯥ ꯃꯥ ꯂꯥꯏꯔꯤꯛ ꯇꯧꯔꯤꯌꯦ ꯍꯌꯦꯡꯁꯦ ꯃꯥ ꯁ꯭ꯀꯨꯜ ꯍꯧꯔꯗꯣꯔꯦꯕ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤꯆꯦꯒꯤ ꯏꯕꯥꯏꯒ ꯅꯣꯛꯅꯤꯡꯉꯦꯀꯣ ꯀꯩꯅꯣ ꯅꯪ ꯑꯩꯈꯣꯏ ꯑꯗꯨꯒꯤꯗꯤ ꯑꯅꯤꯁꯨ ꯎꯔꯒ ꯅꯪ ꯌꯥꯝ ꯅꯣꯛꯅꯤꯡꯉꯨꯔꯕ ꯏꯕꯨꯡꯉꯣ ꯅꯅꯥ ꯑꯦꯟꯖꯤ ꯀꯩꯅꯣꯅ ꯂꯤꯁꯤꯎꯅ ꯀꯩ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯅꯦꯅꯦ ꯊꯦꯡꯀ꯭ꯌꯨ ꯅꯦꯅꯦ ꯅꯨꯡꯁꯤꯌꯦ ꯋꯦꯜꯀꯝ ꯌꯥꯝꯅ ꯕꯨꯡꯉꯣꯗꯣ ꯋꯦꯜꯀꯝ ꯕꯣꯕꯤꯇꯥ ꯁꯤꯡꯍꯣ ꯄꯥꯒꯜ ꯍꯣ ꯄꯥꯒꯜ ꯍꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯅꯪꯂ ꯆꯥꯕ ꯀꯔꯤ ꯉꯥꯜꯂ ꯆꯥꯕ ꯌꯥꯏꯗꯨꯗꯤ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯆꯥꯔꯛꯎ ꯑꯇꯩ ꯃꯊꯦꯜ ꯇꯧꯔꯒ ꯑꯥ ꯑꯩꯅ ꯈ꯭ꯋꯥꯏꯗꯩ ꯆꯥꯔꯛꯀꯅꯤ ꯆꯥꯔꯛꯀꯅꯤ ꯄꯥꯝꯖꯕꯅꯤ ꯉꯥꯜꯂ ꯆꯥꯕꯗꯣ ꯑꯦꯁ ꯑꯦꯁ ꯁꯤꯡꯍ ꯏꯁꯩꯁꯤꯡ ꯑꯩꯁꯨ ꯁꯅꯥ ꯑꯝꯇ ꯁꯥꯖꯒꯦ ꯂꯞ ꯐ꯭ꯔꯣꯝ ꯋꯥꯄꯣꯛꯄꯤ ꯀꯥꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯕ ꯋꯥꯄꯣꯛꯄꯤꯗꯩ ꯑꯣꯏꯗꯤ ꯂꯥꯛꯑꯣ ꯊꯣꯏꯗ ꯁꯥꯍꯜꯂꯣ ꯑꯗꯩꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯟꯖꯤꯇꯥꯅ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯆꯥꯛ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯁꯟꯖꯤꯇꯥ ꯑꯗꯩꯗꯤ ꯀꯤꯔꯟ ꯀꯔꯤ ꯍꯜꯂꯣ ꯍꯥꯏ ꯀꯥꯏꯔ ꯋꯥꯡꯕꯝ ꯍꯦꯜꯂꯣ ꯊꯕꯤꯁꯅꯥꯅ ꯃꯤ ꯈꯨꯃꯟꯅ ꯍꯥꯏ ꯆꯦꯆꯦꯒ ꯏꯕꯥꯏꯒ ꯅꯣꯛꯍꯟꯒꯦ ꯍꯥꯏꯕꯅꯦ ꯆꯨꯝꯅ ꯄꯥꯎ ꯄꯥꯎ ꯍꯥꯏꯑꯣ ꯏꯕꯥꯏꯁꯦ ꯀꯩꯕ ꯊꯥꯏꯅꯒꯤ ꯖꯣꯀꯔ ꯃꯥꯟꯕ ꯑꯅꯨꯁꯤꯡꯅꯒ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯈꯨꯃꯟ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯑꯦꯟ ꯌꯣꯔ ꯐꯦꯃꯤꯂꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯁꯦꯝ ꯇꯨ ꯌꯨ ꯏꯆꯦ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯅ꯭ꯌꯨ ꯏꯌꯥꯔ ꯂꯥꯛꯄꯁꯤꯒ ꯏꯆꯦ ꯑꯣꯏꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯥꯗ ꯌꯦꯛꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯣ ꯁꯅꯥꯁꯤꯡꯈ꯭ꯔꯦꯕ ꯏꯕꯥꯏ ꯆꯥꯛ ꯋꯥꯄꯣꯛ ꯆꯥꯔꯕꯣ ꯏꯆꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯀꯩꯕ ꯏꯕꯥꯏ ꯋꯥꯄꯣꯛꯄꯤꯗꯩ ꯑꯣꯔꯗꯔ ꯂꯥꯛꯂꯦ ꯁꯅꯥꯒꯤ ꯑꯗꯨꯅꯦ ꯑꯄꯣꯛꯄꯤꯗꯒꯤ ꯑꯣꯔꯗꯔ ꯂꯥꯛꯑꯦ ꯑꯗꯨꯁꯨ ꯂꯥꯏꯞꯇ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯗꯩꯗꯤ ꯀꯩꯕ ꯑꯔꯆꯅꯥ ꯂꯥꯏꯁ꯭ꯔꯝ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔꯁꯦ ꯆꯍꯤ ꯑꯅꯧ ꯆꯪꯂꯛꯄꯁꯤꯗ ꯍꯦꯟꯅ ꯍꯦꯟꯅ ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯁꯦꯝ ꯇꯨ ꯌꯨ ꯊꯦꯡꯀ꯭ꯌꯨ ꯁꯦꯝ ꯇꯨ ꯌꯨ ꯑꯗꯩꯗꯤ ꯀꯥꯏꯔꯣ ꯋꯥꯡꯕꯝꯅ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯊꯦꯡꯛꯁ ꯁꯦꯝ ꯇꯨ ꯌꯨ ꯃꯦꯔꯤꯅꯥ ꯁꯔꯃꯅ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯕꯣꯊ ꯑꯣꯐ ꯌꯨ ꯊꯦꯡꯛ ꯌꯨ ꯁꯦꯝ ꯇꯨ ꯌꯨ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯑꯅꯨ ꯁꯤꯡꯍꯥ ꯍꯥꯏꯔꯒ ꯀꯛꯊꯈꯔꯦ ꯑꯗꯩꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯟꯖꯤꯇꯥꯅ ꯆꯥꯔꯦ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯆꯤꯛꯀꯦꯟ ꯑꯣꯏꯅ ꯇꯧꯔꯦ ꯁꯨꯅꯤꯕꯂꯥ ꯁꯟꯖꯤꯇꯥ ꯀꯦꯁꯅ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯇꯩ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯥꯏꯗ ꯑꯣꯏꯅ ꯂꯥꯛꯁꯤꯔꯥ ꯈꯪꯗ꯭ꯔꯦꯗ ꯍꯥꯏ ꯑꯗꯨꯅꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯂꯥꯛꯑꯣ ꯀꯨꯀꯤꯅ ꯂꯣꯏ ꯂꯝ ꯂꯧꯍꯧꯔꯅꯤ ꯑꯗꯨꯗꯤ ꯑꯗꯨꯁꯨ ꯊꯥꯡꯖꯝ ꯑꯗꯨꯁꯨ ꯀꯔꯤ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯍꯥꯏꯅꯤ ꯃꯩꯇꯩ ꯈꯪꯗ꯭ꯔꯦꯗ ꯂꯥꯏꯛ ꯀꯃꯥꯏꯅ ꯑꯣꯀꯦ ꯇꯧꯗꯣꯏꯅꯣ ꯕꯥꯏ ꯃꯅꯤꯄꯨꯔꯒꯤ ꯊꯦꯡꯀ꯭ꯌꯨ ꯀꯩꯅꯣ ꯃꯌꯥꯝꯁꯦ
Dabisana maibamna ayusiga abungoga su mukbang yahonlao. Actually dabisana angang di yam yahoningde ay ko. Khuman na Khuman ningthau channel na khuman kauradi kauradi maming maming napuko napuko khuman ani khuman suiko suiko. hai ise nuna khuman ningthau happy new year haire do khuman ningthau happy new year haire ise nuna Anu singa kareba chare sareng thongba. o saurongani ise sareng thongba Khuman ningthau na che anu singa singha chalo chatlo. hai Anu singa chalo haiba. Che anu singa chalo haiba. kai da chalo haidi Thoibi sana maibamna jahonlo kaidauge moisoi. ado kasu ka da moi jahon basu do moi se school kara di ne yam wae bako moi school kani dagidi school de halaga mu wa bado duduna haji mukbang ma tawo ko pata moi jawing dia ba do dun jahola kani marang marang tasu da nu singana kai haiba chenu na kai haiba sigero ning thau haina saure aduni mi lb da ai lb da chenu nu sina laksara ka nang na kai tan doi no haba ning kuma ning thau nang bungaw rabo asi angang je mi ga koi tan ta la dana nang ne nang khangu nang thobisana na kai ba marak ta ya hol adune maram ka sum ja hol ke ko dagidi khaidem sanjita hi hello sanjita igel bi de la pi bagi thank you like mayam sina mayam na aigi kaino sida like mo ta namjan biramo ko like to biramo koi khumaning thona kai haiba aigi comment thadok pinu ko hai thadok de sung thadok de nei karamba kai mena ine thadok ke ne khuman ningthau nangi karamba comment thadok ke haba mitche samaya ni je samaya mitche uidum taw bose samaya phakto ga ni se jinga ga nang comment ba lai se khanga ba dagi anu singan chenu na kai haiba haija sanu phagi tawzari ni hai adune ai sum phagi tawbiri da mangonda ase wonda phagi tawrai ai mangon phagi tawsalini dagi di khuman na kai ba chenu singha paraba khanaba haurasiko laglo hai dagi di thobisna na ngasina kai ba namgri aidi amuk ngasi kai ai no khongre ngasina namagre ngam kai no sibu aidi amuka ngamaroi hai kai no khangre dai khumaning thona kai ba chi anu khuman haraga nokre Anu singana kai baning thau kai de no hairago ning tho kai de no hairao ning thau kai na phamban mathakta khumaning thau che anu khuman khuman ai nokpada sire no kana no na amal kareba amal live jum viral namla oire oire tei magi hai khangde ne viral oide da bisana maibam like to asaina namgre amuka namo hairo hai bai na murano handa kana madi like do jara roi haidi like tawdaba ichino mayam ni da haise sum change mi sum cham ngasi di 100 kharabu plus wale sum chani watching chahum mun lakpa yawe mi 100 mathakta budi kaye adagidi khumana chenu singha live siga zoom da tum yadro ingba sida nang na thau kai tage ai live langninge lakani langde tokkani nang na thau kai tage khuman ning thau nang sepi jara hat ura ha nang thau nang napun jira takra ba ning thau tablet pisa na hat khai ba tabra adagi thibisna kai ba adune amukta namladi farak ama tarane ba tan o cha adune ba hadine gana like tane like to the bachinao sing da hai mi da like to ba chinao sing da late to the bachinao sing da like to sin bio hai ba anu singa na ke ba ning thau ai phaijup manung da ni he ha no faraba pelaba mayam like ani rak meluko ibaina haibani masida ne kalan tani se ning thau si pamra sekaya senses ka ba namirakpam nasak singdo yam paktare thank you apakpa changbira pagi damata haninga bisana kai ba sum phagi tawbane hai aduni ne
ꯊꯥꯒꯤꯁꯨ ꯉꯥꯏꯍꯥꯛ ꯇꯧꯗꯗꯤꯀꯣ ꯉꯥꯏꯍꯥꯛ ꯍꯣꯏ ꯇꯧꯅꯁꯤ ꯅꯤꯡꯊꯧ ꯑꯃ ꯆꯪꯉꯛꯏꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯟꯖꯂꯤ ꯁꯔꯃ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯀꯩꯒꯤ ꯂꯥꯏꯛ ꯀꯥꯏꯅꯦ ꯍꯣꯏ ꯑꯣ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯉꯥꯈꯣꯅꯦ ꯍꯣꯏ ꯅꯤꯡꯊꯧ ꯃꯦꯜꯂꯣꯗꯣ ꯗꯥ ꯅꯪꯅ ꯉꯥꯡꯕꯁꯦ ꯑꯩ ꯅꯥꯀꯣꯡꯗ ꯖꯩꯔꯦꯕ ꯅꯤꯡꯊꯧ ꯃꯦꯜꯂꯣꯗꯣ ꯑꯟꯖꯂꯤ ꯀꯥꯔꯟ ꯂꯥꯛꯑꯦ ꯇꯥꯕ ꯑꯃ ꯌꯥꯎꯔꯦ ꯃꯦꯜꯂꯣ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯑꯟꯖꯂꯤ ꯑꯗꯩ ꯆꯥꯛ ꯆꯥꯔꯕꯣꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯩ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯆꯦꯅꯨ ꯀꯨꯕꯤ ꯈꯧꯔꯤ ꯍꯥꯏꯔꯣ ꯅꯥꯗ꯭ꯔꯤꯕꯣ ꯆꯤꯡꯊꯔꯛꯎꯅꯦ ꯈꯧꯔꯤ ꯅꯥꯗ꯭ꯔꯤꯕꯣ ꯀꯣꯃꯦꯟ ꯑꯩꯈꯣꯏ ꯆꯤꯡꯊꯈꯔꯦ ꯃꯤꯗꯣ ꯑꯗꯨꯒ ꯂꯦꯄꯨ ꯀꯣꯃꯦꯟ ꯏꯔꯛꯄꯗ ꯈꯨꯕꯤ ꯅꯥꯗ꯭ꯔꯤꯕꯣ ꯏꯆꯦꯅꯨꯗ ꯍꯥꯏꯃꯤꯅꯦ ꯅꯪ ꯀꯩ ꯃꯊꯧ ꯇꯥꯒꯦ ꯏꯆꯦꯅꯨ ꯑꯅꯨꯁꯤꯡ ꯈꯨꯕꯤ ꯅꯥꯗ꯭ꯔꯤꯕꯣ ꯍꯥꯏꯖꯜꯂꯤ ꯈꯨꯃꯟ ꯇꯨ ꯌꯦꯡꯉꯨ ꯍꯧꯔꯦꯗꯣ ꯑꯗꯨꯅꯦ ꯍꯧꯈ꯭ꯔꯕꯅꯤꯗꯣ ꯑꯖय ꯀꯨꯃꯥꯔꯅ ꯏꯌꯥꯝꯕꯒ ꯏꯆꯦꯒ 2024 ꯆꯪꯂꯛꯄꯁꯤꯗ ꯅ꯭ꯌꯨ ꯏꯌꯔ ꯕꯟꯗ꯭ꯔꯥ ꯆꯥꯗ꯭ꯔꯕꯣ ꯑꯍꯥ ꯑꯩꯈꯣꯏ ꯆꯥꯗ꯭ꯔꯦ ꯑꯁꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯌꯨꯝꯗ ꯑꯉꯥꯡꯁꯤꯡꯒ ꯁꯨꯝ ꯁꯨꯃꯥꯡꯗ ꯂꯣꯏꯁꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯋꯥꯏꯗ ꯇꯕꯤꯁꯅꯥ ꯃꯥꯏꯕꯝ ꯀꯅꯥꯅꯣ ꯁꯤꯒꯦꯔꯣ ꯌꯦꯡꯅꯤꯡꯗ꯭ꯔꯒ ꯂꯥꯛꯀꯅꯨ ꯂꯥꯛꯀꯅꯨ ꯅꯊꯧ ꯂꯩꯇ꯭ꯔꯣ ꯍꯥꯏ ꯑꯗꯨꯅꯦ ꯂꯥꯛꯑꯔꯣꯏ ꯆꯔꯝ ꯃꯦꯠꯈ꯭ꯔꯦ ꯃꯥ ꯀꯥꯔꯟ ꯅ꯭ꯌꯨ ꯇꯥꯁꯜꯂꯛꯏꯕ ꯏꯔꯥ ꯆꯦ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯒꯨꯗ ꯏꯔꯥ ꯅꯥꯏꯠ ꯏꯔꯥ ꯇꯨꯝꯅꯤꯡꯉꯗꯤ ꯇꯨꯝꯃꯣꯀꯣ ꯑꯗꯩ ꯀꯦꯁ ꯒꯦꯃꯤꯡ ꯕꯣꯁꯅ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯦꯄꯤ ꯅ꯭ꯌꯨ ꯍꯦꯄꯤ ꯏꯌꯔ ꯅ꯭ꯌꯨ ꯑꯟꯖꯂꯤ ꯏꯌꯔ ꯁꯔꯃ ꯈꯨꯃꯟ ꯅꯤꯡꯊꯧ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯟꯖꯂꯤ ꯁꯔꯃꯅ ꯃꯌꯥꯝ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯑꯟꯖꯂꯤ ꯁꯔꯃꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯋꯤꯁ ꯇꯧꯔꯛꯏ ꯀꯂꯨꯔꯥꯝ ꯃꯦꯁꯦꯁ ꯗꯤꯂꯦꯇꯦꯠ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜꯅ ꯑꯗꯨ ꯄꯥꯔꯛꯀꯅꯨꯅꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩꯕꯁꯦ ꯌꯥꯝꯅ ꯀꯤꯊꯒꯟꯕꯤ ꯌꯥꯏ ꯀꯅꯥꯗ ꯍꯥꯏꯅꯣ ꯀꯩꯅꯣꯗ ꯀꯦꯊꯕꯤꯗꯅꯤꯅ ꯑꯅꯨꯁꯤꯡꯅ ꯂꯨꯂꯨ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏ ꯑꯖꯣꯏ ꯁꯤꯡꯅ ꯑꯣ ꯍꯥꯏ ꯑꯗꯩ ꯀꯦ ꯑꯦꯁ ꯒꯦꯃꯤꯡꯅ ꯀꯩꯕ ꯍꯥꯏ ꯑꯟꯇꯤ ꯍꯜꯂꯣ ꯑꯅꯨꯁꯤꯡꯅ ꯅꯣꯏꯒꯤ ꯕ꯭ꯂꯨꯗꯣ ꯑꯩꯉꯣꯟꯗꯁꯨ ꯑꯝꯇ ꯄꯤꯔꯧꯅꯦ ꯄꯤꯔꯛꯎꯅꯦ ꯏꯆꯦꯅꯨꯗꯁꯨ ꯕ꯭ꯂꯨ ꯄꯤꯁꯜꯂꯨ ꯄꯤꯔꯦ ꯏꯆꯦꯅꯨ ꯕ꯭ꯂꯨ ꯄꯤꯁꯜꯂꯛꯑꯒꯦ ꯏꯆꯦꯅꯨ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯗꯩꯗꯤ ꯀꯩꯕ ꯑꯟꯖꯂꯤ ꯁꯝꯕꯟꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕꯣ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯌꯦꯡꯉꯒ ꯃꯦꯠꯀꯦꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯑꯖꯣꯏ ꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯗꯤ ꯇꯨꯝꯈ꯭ꯔꯦ ꯑꯖꯣꯏ ꯃꯣꯏ ꯇꯨꯝꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯆꯔꯝꯗꯣ ꯃꯦꯠꯀꯗꯕ ꯅꯠꯇꯦ ꯅꯦꯠꯈꯥꯏꯒꯗꯕꯅꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯀꯩꯕ ꯕꯟꯗꯅꯥ ꯏꯅꯝꯃꯁꯦ ꯌꯥꯝꯅ ꯁꯛ ꯐꯖꯩꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯐꯖꯗꯕꯅꯤꯗ ꯑꯗꯩꯗꯤ ꯑꯟꯖꯂꯤ ꯁꯔꯃꯅ ꯕꯟꯗ꯭ꯔꯥ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯣ ꯍꯥꯏ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯁꯨꯝ ꯅꯨꯡꯉꯥꯏꯈꯤ ꯑꯟꯖꯂꯤ ꯁꯨꯝ ꯅꯨꯡꯉꯥꯏꯈꯤ ꯔꯌꯥꯅꯨꯗꯤꯟꯅ ꯍꯦꯄꯤ ꯁꯤꯕꯨ ꯀꯩꯅꯣꯗ ꯍꯥꯏꯖꯜꯂꯣ ꯑꯗꯨꯝ ꯔꯥꯏꯍꯥꯟ ꯍꯥꯏꯅ ꯔꯥꯏꯍꯥꯟ ꯔꯥꯌꯥꯅꯨꯗꯤꯟ ꯎꯗꯤꯟ ꯍꯥꯏꯁꯦ ꯍꯥꯏꯅ ꯂꯥꯛꯏꯁꯦ ꯈꯨꯃꯟ ꯑꯝꯇꯪ ꯃꯁꯦ ꯆꯠꯂ ꯃꯦꯠꯈ꯭ꯔꯣ ꯔꯥꯌꯥꯅꯨꯗꯤꯟꯗꯨꯁꯨ ꯃꯦꯠꯈ꯭ꯔꯣ ꯑꯟꯖꯂꯤ ꯁꯔꯃꯅ ꯀꯩ ꯍꯥꯏꯕ ꯕꯟꯗ꯭ꯔꯥ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯈꯤ ꯑꯅꯨꯁꯤꯡꯅ ꯑꯣꯀꯦ ꯀꯦꯁ ꯒꯦꯃꯤꯡꯅ ꯍꯥꯏ ꯑꯪꯀꯜ ꯍꯜꯂꯣ ꯅ꯭ꯌꯨ ꯏꯌꯔ ꯑꯗꯩ ꯅ꯭ꯌꯨ ꯏꯌꯔꯅ ꯑꯩꯕꯨꯁꯨ ꯄꯤꯌꯨ ꯍꯥꯏ ꯑꯩꯉꯣꯟꯗꯁꯨ ꯄꯤꯌꯨ ꯍꯥꯏ ꯄꯤꯈ꯭ꯔꯕꯅꯤꯀꯣ ꯏꯔꯥ ꯆꯦ ꯑꯅꯨ ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯑꯅꯨ ꯁꯤꯡꯉ ꯑꯃꯦꯠꯄꯤ ꯃꯦꯠꯂꯁꯤꯀꯣ ꯃꯣꯔꯣꯛ ꯍꯥꯞꯄꯒ ꯀꯣ ꯃꯣꯔꯣꯛ ꯃꯁꯤꯡꯒꯥ ꯎ ꯃꯣꯔꯣꯛ ꯂꯣꯏ ꯍꯥꯞꯆꯜꯂꯨ ꯑꯗꯩꯗꯤ ꯀꯔꯤ ꯍꯥꯏꯕ ꯊꯣꯏꯕꯅ ꯆꯥꯛ ꯆꯥꯔꯕ ꯇꯥꯃꯣ ꯆꯥꯔꯤ ꯑꯗꯩꯗꯤ ꯈꯪꯕ ꯃꯤꯗ ꯄꯤꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯑꯟꯖꯂꯤ ꯁꯔꯃ ꯆꯦ ꯑꯅꯨ ꯍꯥꯏ ꯑꯗꯩ ꯑꯅꯨꯁꯤꯡꯅ ꯆꯨꯝꯃꯤꯀꯣ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯁꯦ ꯑꯅꯨꯁꯤꯡꯅ ꯂꯨꯂꯤ ꯍꯥꯏ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯕ꯭ꯔꯣ ꯉꯁꯤꯁꯦ ꯆꯤꯛꯀꯟ ꯑꯣꯏꯅ ꯇꯧꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜꯅ ꯕ꯭ꯂꯨ ꯄꯪꯄꯤꯗ ꯄꯤꯅꯨꯀꯣ ꯑꯣꯀꯦ ꯄꯤꯔꯣꯏ ꯎ ꯃꯣꯔꯣꯛ ꯃꯦꯠꯁꯤ ꯎ ꯃꯣꯔꯣꯛ ꯃꯦꯠꯁꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯕ꯭ꯂꯨ ꯌꯥꯝꯅ ꯆꯦꯅꯨ ꯄꯤꯅꯨꯀꯣ ꯘꯤ ꯏꯕꯥꯏ ꯃꯣꯔꯣꯛꯁꯨ ꯍꯥꯞꯆꯜꯂꯨ ꯎ ꯃꯣꯔꯣꯛꯇ ꯅꯠꯇꯦ ꯅ꯭ꯌꯨ ꯏꯔꯥ ꯃꯦꯠꯈ꯭ꯔꯦ ꯆꯦ ꯏꯔꯥꯅ ꯃꯦꯠꯈ꯭ꯔꯦꯆꯦ ꯑꯗꯨꯅꯤ ꯃꯦꯠꯊꯠꯂꯣ ꯍꯥꯏꯁꯤꯅꯤ ꯅꯣꯏ ꯑꯅꯤꯃꯛ ꯇꯨꯀꯠꯆꯩ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯅ꯭ꯌꯨ ꯇꯧꯕꯁꯦ ꯏꯌꯔꯁꯦ ꯈꯪꯕ꯭ꯔꯣ ꯅ꯭ꯌꯨ ꯏꯌꯔꯁꯤꯁꯨ ꯅꯪ ꯑꯣꯏꯔꯤꯖꯥꯠꯂꯥ ꯃꯁꯤꯅ ꯃꯑꯣꯡ ꯉꯥꯡꯉꯛꯄꯅꯤ ꯍꯣꯏ ꯅ꯭ꯌꯨ ꯏꯌꯔꯁꯦ ꯅꯪꯂꯣ ꯀꯩꯅꯣ ꯈꯨꯃꯟ ꯃꯥ ꯑꯣꯏꯔꯤꯖꯥꯠꯂꯥ ꯑꯣꯏꯔꯝꯗꯣꯏꯅꯤ ꯃꯁꯤꯕꯨ ꯔꯨꯄ ꯇꯦꯔꯥ ꯃꯁꯇꯥꯅ ꯍꯥꯏꯕ ꯑꯉꯥꯡꯗꯨꯅꯤ ꯔꯨꯞ 14,000ꯅꯤ ꯃꯥꯅ ꯂꯧꯔ ꯂꯥꯛꯇꯣꯏꯁꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯏꯆꯦ ꯑꯅꯨ ꯁꯤꯡꯉ ꯐꯗꯤꯒꯣꯝ ꯍꯥꯞꯄꯒꯦꯀꯣ
ꯅꯅꯥꯎꯕꯤ ꯅꯤꯡꯊꯧꯖꯝꯅ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯑꯅꯨꯁꯤꯡ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯌꯥꯏꯁꯨꯗꯤꯟꯁꯦ ꯑꯣ ꯃꯥꯁꯦ ꯑꯃꯨꯛ ꯃꯤꯠ ꯈꯔꯃꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯊꯣꯏꯊꯣꯏ ꯀꯣꯟꯖꯦꯡꯕꯝꯅ ꯇꯥꯃꯣ ꯀꯁꯔꯁꯤꯕꯨ ꯀꯃꯥꯏ ꯇꯧꯒꯦ ꯅꯨꯡꯉꯥꯏꯌꯦ ꯀꯁꯔ ꯌꯥꯝ ꯏꯪ ꯆꯤꯛꯅ ꯄꯥꯜꯂꯦ ꯏꯔꯥꯁꯦ ꯑꯩ ꯈꯪꯗꯦꯀꯣ ꯑꯣꯏꯔꯝꯃꯅꯤ ꯔꯦꯁꯨꯗꯤꯟ ꯅꯠꯇꯦꯀꯣ ꯍꯥꯏꯌꯦ ꯅꯠꯇꯦꯀꯣ ꯅ꯭ꯌꯨ ꯏꯔꯥ ꯅꯠꯇꯦꯀꯣ ꯑꯅꯨꯁꯤꯡꯅ ꯍꯥꯞꯁꯤ ꯀꯥꯏ ꯑꯗꯨꯅꯤ ꯃꯣꯔꯣꯛ ꯍꯥꯞꯆꯟꯁꯤ ꯇꯅꯨꯁꯤꯡꯁꯨ ꯂꯥꯏꯐ ꯍꯧꯈ꯭ꯔ ꯃꯥꯜꯂꯦ ꯈꯨꯃꯟꯁꯨ ꯅ꯭ꯌꯨ ꯏꯔꯥꯁꯦ ꯈꯪꯗ꯭ꯔꯗꯤ ꯀꯩꯒꯤ ꯕ꯭ꯂꯨ ꯄꯤꯔꯤꯅꯣ ꯅꯪꯅ ꯇꯔꯣ ꯕ꯭ꯂꯨ ꯄꯤꯔꯒ ꯀꯩꯗꯧꯔꯒꯦꯅꯦ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯅ꯭ꯌꯨ ꯏꯔꯥꯁꯦ ꯈꯪꯗ꯭ꯔꯗꯤ ꯀꯩꯒꯤ ꯕ꯭ꯂꯨ ꯄꯤꯔꯤꯅꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩꯕ ꯅ꯭ꯌꯨ ꯏꯔꯥꯁꯦ ꯈꯪꯗ꯭ꯔꯗꯤ ꯄ꯭ꯔꯤꯌꯥ ꯃꯥꯏꯕꯝ ꯗꯦꯕꯤ ꯄ꯭ꯔꯤꯌꯥ ꯗꯦꯕꯤ ꯍꯧꯖꯤꯛ ꯊꯧꯕꯥꯜ ꯋꯥꯏꯊꯧꯗ ꯏꯔꯥꯡ ꯊꯣꯛꯏꯕ꯭ꯔꯣ ꯊꯣꯛꯏꯕ꯭ꯔꯣ ꯑꯁ ꯇꯜꯂꯤꯕꯣ ꯑꯁꯦꯡꯃꯛꯀꯤ ꯅꯨꯡꯉꯥꯏꯇꯦꯕꯣ ꯗꯥꯕꯨꯡ ꯃꯦꯝꯕꯔꯁꯤꯞ ꯊꯧꯕꯥꯜꯗ ꯑꯣꯞꯁꯟ ꯍꯥꯏꯕꯀꯣ ꯁꯣ ꯇꯧꯗꯦ ꯊꯧꯕꯥꯜꯗ ꯀꯩꯅꯣ ꯍꯧꯖꯤꯛ ꯏꯔꯥꯡ ꯑꯩꯈꯣꯏ ꯊꯣꯛꯏ ꯃꯦꯝꯕꯔꯁꯤꯞ ꯑꯣꯞꯁꯟ ꯁꯣ ꯇꯧꯗꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯗꯥꯕꯨꯡ ꯑꯃ ꯃꯦꯝꯕꯔꯁꯤꯞ ꯑꯣꯞꯁꯟ ꯁꯣ ꯇꯧꯗꯦ ꯃꯦꯝꯕꯔꯁꯤꯞ ꯑꯣꯞꯁꯟ ꯁꯣ ꯇꯧꯗꯦ ꯀꯗꯥꯏꯗ ꯇꯧꯗꯣꯏꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯑꯃꯔ ꯀꯃꯥꯏꯅ ꯇꯧꯗꯦ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ ꯑꯩꯈꯣꯏꯗꯤ ꯆꯦ ꯑꯅꯨꯁꯤꯡ ꯆꯦ ꯑꯅꯨ ꯁꯤꯡꯍ ꯍꯧꯈ꯭ꯔꯦ ꯐꯗꯤꯒꯣꯝ ꯍꯥꯞꯄꯁꯦꯀꯣ ꯍꯥꯞꯆꯤꯜꯂꯣ ꯁꯤꯡꯍꯅ ꯅꯤꯡꯊꯧ ꯑꯩ ꯈꯪꯗꯦꯀꯣ ꯍꯥꯏ ꯊꯣꯏꯊꯣꯏ ꯀꯣꯟꯖꯦꯡꯕꯝꯅ ꯇꯥꯃꯣ ꯁꯤꯕꯨ ꯀꯁꯥꯔ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ ꯆꯥꯟꯗꯝ ꯂꯩꯀꯥꯏꯗꯒꯤꯅꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯃꯨꯛ ꯂꯥꯛꯑꯦ ꯊꯣꯏꯕꯤꯁꯅꯥ ꯉꯁꯥꯏ ꯀꯥꯏ ꯆꯠꯂꯨꯏꯕ ꯈꯣꯡꯉꯥꯝ ꯃꯣꯔꯤꯔꯥ ꯆꯦ ꯑꯅꯨ ꯁꯤꯡꯍ ꯂꯣꯝꯕꯤ ꯍꯥꯞꯁꯤꯔꯥ ꯍꯥꯞꯁꯤꯔꯥ ꯍꯥꯞꯆꯤꯜꯂꯣ ꯂꯣꯝꯕꯁꯤꯁꯨ ꯍꯥꯎꯕꯅꯤ ꯏꯔꯣꯟꯕꯗ ꯑꯗꯨꯝ ꯑꯅꯨꯁꯤꯡ ꯍꯥꯞꯆꯤꯜꯂꯣ ꯇꯨꯏ ꯑꯅꯨ ꯁꯤꯡꯍꯅ ꯎꯏꯀꯣ ꯇꯨꯏ ꯑꯩꯈꯣꯏꯗꯤ ꯎꯏꯀꯣ ꯑꯩꯈꯣꯏꯗꯤ ꯃꯥꯏꯕꯝ ꯄ꯭ꯔꯤꯌꯥ ꯗꯦꯕꯤ ꯑꯩꯈꯣꯏꯁꯨ ꯁꯣꯔꯣꯛꯇ ꯂꯩꯔꯤ ꯏꯇꯩꯃ ꯏꯌꯥꯝꯕ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯁꯦꯡꯕ ꯏꯔꯥꯡꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯁꯨꯝ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯍꯤ ꯐꯥꯖꯤꯜꯂꯛꯇꯣꯔꯦ ꯇꯧꯔꯤꯁꯦ ꯊꯧꯕꯥꯜ ꯂꯣꯝꯗꯁꯨ ꯏꯔꯥꯡ ꯀꯜꯂꯦ ꯍꯥꯏꯁꯤꯅꯤ ꯇꯜꯂꯦꯉꯣ ꯏꯔꯥꯡ ꯊꯣꯛꯇꯕ ꯃꯥꯏꯀꯩꯗꯅ ꯃꯌꯥꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯅ ꯈꯦꯅ ꯂꯩꯕꯀꯣ ꯑꯗꯣ ꯏꯔꯥꯡ ꯇꯧꯕ ꯃꯐꯝꯗꯅ ꯃꯤꯁꯤꯡꯁꯤꯅ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯗꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯤꯗ ꯊꯋꯥꯏ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯏꯆꯤꯜ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯏꯅꯥꯎꯁꯤꯡ ꯂꯩꯕ ꯌꯥꯔꯒꯗꯤ ꯁꯞ ꯇꯧꯕꯤꯔꯝꯃꯨꯀꯣ ꯐꯖꯅ ꯃꯦꯠꯂꯒꯦ ꯍꯨꯟꯗꯣꯛꯈꯤꯁꯤ ꯐꯖꯅ ꯃꯦꯠꯂꯒ ꯍꯨꯟꯗꯣꯛꯈꯤꯁꯦ ꯊꯣꯏꯕꯤꯁꯅꯥ ꯗꯗꯥ ꯎꯏꯔꯕꯣ ꯃꯥ ꯈꯔ ꯎꯏꯈꯠꯂꯛꯏꯕ ꯅꯤꯡꯊꯧ ꯉꯁꯤ ꯍꯤꯗꯥꯛꯀ ꯂꯣꯏꯅ ꯍꯥꯞꯂꯕꯅꯤ ꯀꯨꯀꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯏꯔꯥꯡ ꯂꯣꯏꯔꯔꯣꯏꯁꯦ ꯑꯗꯨꯅꯤꯅꯦ ꯑꯗꯨꯅꯤ ꯑꯟꯖꯂꯤ ꯆꯦꯅꯨ ꯑꯧ ꯐ꯭ꯂꯥꯏꯡ ꯑꯟꯖꯂꯤ ꯀꯤꯁ ꯇꯧꯖꯔꯦ ꯑꯟꯖꯂꯤ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯕꯔꯞ ꯆꯥꯔꯤꯕ ꯅꯪꯕꯨ ꯌꯥꯝ ꯆꯥꯁꯤꯜꯂꯨꯅꯨ ꯑꯟꯖꯂꯤꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯏꯅꯣ ꯈꯨꯃꯟꯅ ꯆꯦꯅꯨ ꯈꯨꯃꯟꯁꯦ ꯀꯩ ꯈꯨꯟꯒꯤꯅꯣ ꯍꯥꯏꯕ ꯆꯦꯅꯨ ꯈꯨꯃꯟꯁꯦ ꯀꯩ ꯈꯨꯟꯒꯤꯅꯣ ꯍꯥꯏꯗꯣꯛꯑꯣꯏ ꯅꯪꯉꯣꯟꯗ ꯑꯟꯖꯂꯤ ꯁꯔꯃꯅ ꯆꯦꯅꯨ ꯍꯥꯏꯔꯁꯨ ꯑꯟꯖꯂꯤ ꯁꯔꯃꯁꯦ ꯀꯩꯅꯣ ꯃꯥ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯟꯖꯂꯤ ꯀꯩꯗꯧꯔꯦ ꯅꯪ ꯑꯩꯉꯣꯟꯗ ꯀꯧꯔꯛꯏꯗꯣ ꯆꯦꯅꯨ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗꯔꯣ ꯀꯩꯅꯣꯗꯔꯣ ꯏꯆꯦ ꯑꯅꯨꯗꯔꯣ ꯑꯣ ꯏꯆꯦ ꯑꯅꯨꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯅꯨꯁꯤꯡꯅ ꯀꯩ ꯍꯥꯏꯒꯦ ꯂꯨꯂꯨ ꯑꯣ ꯏꯆꯦ ꯑꯅꯨꯗ ꯀꯧꯔꯤꯕ ꯑꯅꯨ ꯈꯛꯇꯪ ꯍꯥꯏꯁꯟꯗꯅꯅꯦ ꯑꯅꯨ ꯏꯆꯦꯑꯅꯨꯁꯨ ꯑꯩꯁꯨ ꯃꯤꯡ ꯃꯥꯟꯅꯔꯕꯅꯤꯅ ꯀꯅꯥꯗ ꯀꯧꯔꯤꯅꯣ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯦꯀꯣ ꯑꯃꯅ ꯕꯤꯂꯥꯇꯤ ꯑꯂꯨ ꯑꯅꯨ ꯑꯃꯅ ꯂꯣꯀꯦꯜ ꯑꯅꯨ ꯄꯨꯡ ꯑꯃ ꯐꯥꯔꯕꯣ ꯐꯥꯗ꯭ꯔꯦ ꯄꯨꯡ ꯑꯃ ꯐꯥꯔꯦ ꯂꯣꯏꯁꯤꯟꯁꯤ ꯌꯥꯝ ꯀꯨꯏꯔꯔꯣꯏꯁꯤ ꯌꯥꯝ ꯀꯨꯏꯅ ꯇꯧꯔꯗꯤ ꯌꯥꯝ ꯊꯦꯡꯊꯔꯗꯤ ꯀꯥꯔꯟ ꯇꯥꯕ ꯃꯤ ꯌꯥꯝ ꯆꯪꯉꯤ ꯇꯜꯂꯦꯕ ꯑꯩ ꯍꯩꯅꯗꯦꯕ ꯑꯗꯩ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯅꯕ ꯆꯦ ꯌꯥꯝ ꯅꯛꯁꯜꯂꯛꯀꯅꯨ ꯇꯜꯂꯦꯍꯦ ꯑꯩꯗꯤ ꯆꯦ ꯌꯥꯝꯅ ꯀꯦꯊꯒꯟꯕꯤ ꯑꯅ ꯍꯥꯏꯔꯛꯑꯦ ꯈꯨꯃꯟꯅ ꯑꯟꯖꯂꯤ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯀꯦꯊꯒꯟꯕꯤꯒ ꯍꯥꯏꯖꯜꯂꯛꯑꯦꯗꯣ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯏꯕꯥꯏ ꯀꯩ ꯍꯥꯏꯕ ꯁ꯭ꯋꯥꯏꯖꯔꯗꯤ ꯏꯕꯥꯏꯗ ꯀꯧ ꯀꯧꯔꯛꯀꯗꯕ ꯀꯅꯥꯝ ꯌꯥꯎꯗ꯭ꯔꯦꯀꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯅꯨ ꯁꯤꯡꯍꯅ ꯍꯥꯍꯥ ꯕꯤꯂꯥꯇꯤ ꯑꯂꯨ ꯂꯣꯀꯦꯜ ꯑꯂꯨ ꯍꯥꯏꯔ ꯅꯣꯛꯈ꯭ꯔꯦ ꯏꯆꯦ ꯑꯅꯨꯅ ꯐꯖꯅ ꯅꯣꯛꯈ꯭ꯔꯦ
ꯏꯔꯥꯅ ꯗꯗꯥ ꯎꯏꯔꯕꯣ ꯍꯥꯏ ꯑꯩꯈꯣꯏ ꯗꯥ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯁꯦ ꯃꯃꯤ ꯅꯥꯀꯟꯗꯒ ꯁꯦꯠꯀꯠꯂꯖꯉꯩ ꯆꯪ ꯑꯗꯒꯤꯗꯤ ꯃꯉꯥꯜꯅ ꯀꯩ ꯍꯥꯏꯕ ꯇꯨꯝꯈ꯭ꯔꯦ ꯕ꯭ꯔꯗꯔꯁꯦ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯁꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯑꯗꯒꯤꯗꯤ ꯇꯣꯇꯣꯅ ꯀꯩ ꯍꯥꯏꯕ ꯀꯀꯥꯁꯦ ꯎꯏꯔꯦ ꯍꯥꯏ ꯃꯥ ꯎꯏꯁꯟꯅꯩꯅꯤ ꯇꯨꯝꯗꯤ ꯇꯨꯝꯅꯤꯡꯉ ꯃꯥꯜꯂꯦ ꯗꯥꯁꯦ ꯃꯥꯏꯕꯝ ꯄ꯭ꯔꯤꯌꯥ ꯗꯦꯕꯤꯅ ꯏꯇꯩꯃ ꯏꯌꯥꯝꯕ ꯃꯐꯝ ꯀꯩ ꯍꯥꯏꯕ ꯕꯕꯥ ꯗꯥ ꯂꯦꯡꯒꯅꯨ ꯇꯣꯉꯥꯟꯅ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯜ ꯅꯨꯡꯁꯤꯅꯁꯤꯀꯣ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏ ꯑꯗꯨꯅꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕꯁꯨ ꯃꯐꯝ ꯃꯐꯝꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏ ꯃꯔꯤ ꯉꯛꯇꯅꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯉꯛꯇꯅꯤ ꯑꯩꯈꯣꯏ ꯑꯃꯅ ꯑꯃ ꯃꯇꯦꯡ ꯇꯧꯅꯗꯣꯏꯅꯤ ꯑꯃꯅ ꯑꯃ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯃꯤꯟꯅꯗꯣꯏꯅꯤꯀꯣ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯣꯏꯅꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯋꯥꯔꯤ ꯀꯥꯏ ꯌꯧꯔꯒꯦ ꯍꯥꯏ ꯋꯥꯔꯤ ꯍꯧꯖꯤꯛ ꯂꯥꯟꯒꯤ ꯋꯥꯔꯤ ꯃꯅꯤꯄꯨꯔꯗ ꯊꯧꯕꯥꯜꯗ ꯍꯧꯖꯤꯛ ꯏꯔꯥꯡ ꯇꯧꯔꯦ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨꯒꯤ ꯋꯥꯔꯤꯅꯦ ꯑꯗꯩꯗꯤ ꯃꯍꯦꯁꯣꯔ ꯑꯣꯜꯗꯦꯟ ꯌꯨꯝꯅꯥꯝꯅ ꯏꯝꯐꯥꯜꯗꯗꯤ ꯏꯔꯥꯡꯅ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯂꯤꯂꯣꯡꯗ ꯏꯔꯥꯡ ꯇꯧꯔꯤꯌꯦ ꯍꯥꯏ ꯑꯣꯏꯃꯥ ꯂꯤꯂꯣꯡꯗꯁꯨ ꯊꯧꯕꯥꯜꯗꯁꯨ ꯍꯧꯖꯤꯛ ꯇꯧꯔꯤꯅꯤ ꯌꯦꯡꯉꯨꯅꯦ ꯃꯐꯝ ꯃꯐꯝꯗꯅꯤ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯗꯗꯥꯗꯤ ꯃꯪꯈ꯭ꯔꯦꯅꯦ ꯍꯥꯏ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯥ ꯇꯨꯝꯅꯤꯡꯉ ꯃꯥꯜꯂꯦ ꯑꯗꯒꯤꯗꯤ ꯇꯣꯇꯣꯅ ꯀꯩꯆꯦ ꯃꯅꯤꯄꯨꯔꯗ ꯀꯣꯏꯔꯛꯑꯣ ꯍꯥꯏ ꯀꯣꯏꯔꯛꯀꯅꯤ ꯂꯥꯛꯀꯅꯤ ꯃꯅꯤꯄꯨꯔꯗ ꯑꯗꯒꯤ ꯏꯆꯦꯅꯨꯅ ꯀꯩ ꯍꯥꯏꯕ ꯊꯣꯏꯕꯤ ꯀꯣꯏꯆꯦꯟ ꯆꯦꯟꯒꯅꯨꯗ ꯋꯥꯔꯤ ꯀꯩ ꯍꯥꯏꯕ ꯈꯪꯅꯕ ꯊꯣꯏꯕꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯒꯅꯨ ꯍꯥꯏ ꯏꯆꯦꯅꯨꯅ ꯋꯥꯔꯤ ꯈꯪꯅꯕ ꯅꯠꯇ꯭ꯔꯗꯤ ꯋꯥꯔꯤ ꯈꯪꯉꯔꯣꯏ ꯌꯥꯏꯌꯦ ꯑꯗꯒꯤ ꯏꯔꯥꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯏꯁꯤꯡ ꯍꯩꯖꯜꯂꯣ ꯗꯗꯥꯗꯣ ꯃꯤꯠ ꯁꯤꯡꯅꯕ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯑꯅꯨꯁꯤꯡꯅ ꯏꯆꯦ ꯌꯥꯗ ꯇꯧꯅꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯔꯣꯏ ꯍꯥꯏꯌꯦ ꯑꯣ ꯆꯦꯟꯒꯅꯨ ꯅꯆꯦꯒꯤꯗ ꯂꯩꯌꯨꯑꯣ ꯑꯗꯒꯤꯗꯤ ꯑꯅꯨꯁꯤꯡꯅ ꯀꯩ ꯍꯥꯏꯕ ꯏꯪꯕꯁꯤꯒ ꯀꯩ ꯍꯥꯏꯕ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ ꯍꯥꯏ ꯍꯩꯖꯤꯟꯁꯤꯔꯣ ꯑꯩꯕꯣ ꯐ꯭ꯔꯤꯖꯇꯒꯤ ꯑꯌꯤꯡꯕ ꯏꯁꯤꯡ ꯄꯨꯊꯣꯛ ꯍꯩꯖꯤꯟꯁꯤꯔꯣ ꯃꯥꯏ ꯃꯃꯤꯠꯁꯤꯗ ꯑꯗꯩ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯂꯥꯏꯐ ꯀꯩ ꯍꯥꯏꯅꯣ ꯂꯣꯏꯗꯣꯔꯕ ꯍꯥꯏꯕ ꯂꯥꯏꯐ ꯂꯣꯏꯗ꯭ꯔꯣꯕꯣ ꯍꯥꯏ ꯈꯪꯗꯦ ꯉꯥꯏꯍꯥꯛ ꯇꯧꯁꯤ ꯍꯥꯏꯔꯣ ꯈꯨꯃꯟꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯤꯜꯆꯔꯗ ꯃ꯭ꯌꯨꯖꯤꯀꯦꯜ ꯅꯥꯏꯠ ꯃ꯭ꯌꯨꯖꯤꯀꯦꯜ ꯅꯥꯏꯠ ꯂꯩꯀꯣ ꯍꯥꯏ ꯁꯤꯜꯆꯔꯗ ꯀꯅꯥ ꯂꯥꯛꯇꯣꯏꯕ ꯑꯗꯩ ꯑꯅꯨꯁꯤꯡꯅ ꯑꯣꯀꯦ ꯊꯣꯏꯕꯤ ꯐꯝꯁꯤꯅꯦ ꯅꯪꯕꯨ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯗꯨꯅꯦ ꯐꯝꯃꯤꯟꯅꯔꯗꯤ ꯑꯩꯈꯣই ꯋꯥꯔꯤꯗꯣ ꯅꯨꯡꯉꯥꯏꯗꯅꯀꯣ ꯊꯣꯏꯕꯤ ꯀꯣꯏꯆꯦꯟ ꯆꯦꯟꯒꯅꯨꯀꯣ ꯑꯉꯥꯡ ꯒ꯭ꯌꯥꯟ ꯇꯥꯎ ꯇꯣꯇꯣ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯇꯣꯅ ꯀꯩ ꯍꯥꯏꯕ ꯑꯩꯗꯤ ꯆꯦ ꯍꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯂꯣꯏꯅ ꯅꯨꯡꯁꯤ ꯂꯣꯏꯅ ꯌꯦꯡꯉꯤ ꯌꯥꯝ ꯅꯨꯡꯁꯤ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯈ꯭ꯔꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯁꯨꯃꯥꯏꯅ ꯌꯨꯇꯨꯕꯀ ꯇꯧꯔꯛꯄꯁꯦ ꯅꯨꯡꯁꯤ ꯍꯥꯏ ꯑꯗꯨꯅꯦ ꯁꯨꯃꯥꯏꯅ ꯌꯨꯇꯨꯕ ꯇꯧꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯪꯅꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯈꯪꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯛ ꯈꯪꯅꯗꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯆꯦꯠꯁꯟꯅꯔꯛꯄꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩ ꯍꯥꯏꯕ ꯏꯕꯥꯏꯁꯦ ꯃꯨꯟꯅ ꯌꯦꯡꯉꯒ ꯍꯅꯨꯕ ꯃꯥꯜꯂꯤꯅꯦ ꯅꯣꯏ ꯏꯕꯥꯏ ꯍꯅꯨꯕ ꯐꯥꯔꯦꯅꯦ ꯅꯣꯏ ꯏꯕꯥꯏꯁꯦ ꯍꯅꯨꯕ ꯐꯥꯔꯕꯅꯤꯅꯦ ꯁꯥꯎꯈꯔꯦ ꯅꯣꯏ ꯏꯕꯥꯏ ꯈꯨꯃꯟ ꯅꯪ ꯉꯁꯤ ꯅꯤꯡꯊꯧ ꯁꯤꯕ ꯇꯥꯔꯦ ꯅꯤꯡꯊꯧꯔ ꯁꯤꯔꯦꯗ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯣ ꯅꯃꯤꯠꯇꯣ ꯀꯤꯖꯩꯌꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥ ꯃꯥꯏꯕꯝꯅ ꯀꯩ ꯍꯥꯏꯕ ꯀꯩꯅꯣ ꯉꯛ ꯇꯧꯈꯤꯁꯦ ꯉꯥꯏꯍꯥꯛ ꯑꯣ ꯇꯧꯈꯤꯁꯦꯕ ꯍꯥ ꯉꯥꯏꯍꯥꯛ ꯇꯧꯈꯤꯁꯦꯕ ꯑꯣ ꯉꯥꯏꯍꯥꯛ ꯇꯧꯈꯤꯁꯦ ꯍꯥꯏꯔꯣ ꯑꯣ ꯍꯣꯏ ꯊꯣꯏꯕꯤꯁꯅꯥ ꯉꯥꯏꯍꯥꯛ ꯇꯧꯈꯤꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯒꯤꯗꯤ ꯏꯔꯥꯅ ꯃꯤꯠ ꯁꯤꯡꯅꯕꯅꯤ ꯌꯥꯏꯌꯦ ꯑꯗꯒꯤ ꯏꯆꯦ ꯑꯅꯨꯅ ꯈꯨꯃꯟ ꯑꯣꯡꯕꯤ ꯇꯧꯕꯤꯅꯨꯀꯣ ꯍꯥꯏ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯍꯟ ꯑꯅꯤꯁꯦ ꯀꯤꯕꯨ ꯀꯤ ꯀꯩ ꯍꯥꯏꯅꯣ ꯁꯞꯇ꯭ꯔꯗꯤ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩ ꯍꯥꯏꯕ ꯆꯦꯅꯨ ꯈꯨꯃꯟꯗ ꯕꯨ ꯂꯥꯛꯂꯗꯤ ꯑꯩ ꯈꯣꯡ ꯊꯥꯡꯕ ꯉꯝꯗꯦꯀꯣ ꯏꯕꯥꯏꯅ ꯐꯦꯕꯤꯀ꯭ꯋꯤꯛ ꯀꯤꯕꯤꯒꯤ ꯇꯩꯁꯤꯟꯈ꯭ꯔꯦ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯅꯤ ꯂꯦꯡꯕ ꯌꯥꯔꯣꯏ ꯅꯪ ꯑꯉꯥꯡ ꯅꯪ ꯑꯗꯒꯤꯗꯤ ꯏꯆꯦꯅꯨꯅ ꯀꯩ ꯍꯥꯏꯕ
ꯍꯩ ꯄꯤꯖꯧ ꯃꯤꯠ ꯁꯤꯡꯅꯕ ꯍꯥꯏ ꯍꯩ ꯄꯤꯁꯜꯂꯛꯑꯣ ꯈꯣꯏꯗꯥꯗ ꯅꯣꯏꯒꯤꯗꯤ ꯕꯟꯗꯅꯥꯅ ꯏꯅꯝꯃꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥꯅꯣ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ 3ꯅꯦ 3ꯇꯨꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕꯤꯅꯤ ꯑꯗꯒꯤꯗꯤ ꯁꯅꯥꯅ ꯑꯣꯟ ꯊꯝꯒꯦ ꯀꯩꯕ ꯇꯥꯏꯁꯦꯟ ꯇꯥꯏꯒꯔ ꯆꯥꯛ ꯄꯤꯖꯔꯨꯕ ꯍꯥꯏ ꯑꯣꯟ ꯊꯝꯃꯒ ꯑꯠꯆꯥ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯍꯥꯏ ꯑꯗꯨꯅꯦ ꯅꯣꯏꯗꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯎꯔꯦꯗꯅ ꯑꯩꯈꯣꯏꯗꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯀꯔꯤ ꯍꯥꯏꯕ uꯏꯔꯝꯕꯒ ꯈꯪꯄ꯭ꯔꯦꯛꯄꯨ ꯈꯪꯉꯦ ꯑꯣꯏꯕ ꯏꯆꯦ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤ ꯑꯩꯁꯨ ꯑꯗꯨꯝ ꯌꯦꯡꯅꯤꯡꯉꯤ ꯏꯆꯦꯒꯤ ꯏꯆꯦꯒꯤ ꯂꯥꯏꯚ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯃꯪꯒꯜ ꯃꯉꯥꯜ ꯄ꯭ꯔꯤꯌꯥ ꯗꯦꯕꯤ ꯃꯥꯏꯕꯝ ꯄ꯭ꯔꯤꯌꯥ ꯗꯦꯕꯤꯒ ꯇꯥꯃꯣꯁꯦ ꯅꯨꯄꯥ ꯌꯥꯝ ꯅꯨꯄꯥꯖꯝ ꯃꯥꯟꯖꯗꯦ ꯐꯖꯗꯦ ꯇꯨꯝꯕꯤꯈꯤꯅꯨ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯃꯤꯅ ꯍꯦꯟꯖꯟꯕ ꯌꯥꯗꯦꯀꯣ ꯃꯥꯅ ꯌꯥꯝ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯂꯥꯟꯗꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯂꯥꯜꯂꯛꯑꯗꯤ ꯂꯦꯝ ꯊꯥꯗꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯗꯁꯦ ꯌꯥꯎꯔꯕꯅꯦꯕ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯂꯥꯜꯂꯣꯏ ꯀꯩꯒꯨꯝꯕ ꯃꯤꯅ ꯑꯩꯈꯣꯏꯗ ꯂꯥꯜꯂꯛꯄ ꯇꯥꯔꯒꯗꯤꯕ ꯑꯗꯨ ꯂꯦꯝꯅ ꯊꯥꯅꯤꯡꯗꯕꯅꯦꯕ ꯑꯁꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯗ ꯑꯗꯨꯝ ꯌꯥꯎꯔꯕꯅꯤ ꯑꯗꯒꯤꯗꯤ ꯏꯔꯥꯅꯟꯗꯗ ꯁꯥꯎꯔꯦ ꯑꯗꯨꯗꯤ ꯍꯅꯨꯟꯇꯦ ꯂꯤꯕꯒꯤ ꯋꯥꯅꯤ ꯏꯕꯥꯏꯒꯤ ꯃꯤꯠꯌꯦꯡꯁꯦ ꯃꯤꯠꯌꯦꯡꯁꯦ ꯑꯍꯤꯡꯗ ꯇꯨꯝꯕꯒ ꯌꯥꯔꯣꯏꯀꯣ ꯅꯪ ꯁꯤꯜꯆꯔꯗ ꯂꯥꯛꯑꯒꯅ ꯚꯥꯏꯅ ꯇꯣꯠꯆꯈꯤꯅꯤ ꯅꯪ ꯈꯪꯕ ꯃꯤꯠ ꯅꯪ ꯈꯨꯂꯥꯎꯗꯣ ꯀꯤꯖꯩꯌꯦ ꯆꯦ ꯅꯨ ꯁꯤꯡꯍꯥꯏ ꯍꯦꯃꯥ ꯂꯩꯃꯅ ꯆꯦ ꯑꯩ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯍꯦꯃꯥ ꯑꯗꯩꯗꯤ ꯇꯣꯇꯣꯝ ꯃꯣꯏꯔꯥꯡꯊꯦꯝꯅ ꯑꯩꯁꯨ ꯀꯁꯔꯁꯦ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯈꯪꯅꯕ ꯀꯩꯕ ꯈꯪꯅꯕ ꯀꯅꯥꯝꯕꯨꯗꯤ ꯂꯩꯇꯦ ꯀꯅꯥꯝꯕꯨꯗꯤ ꯂꯩꯇꯦ ꯂꯥꯛꯅꯤꯡꯉꯤ ꯂꯥꯛꯈꯤꯅꯤ ꯂꯥꯛꯄ ꯀꯥꯟꯗ ꯆꯦ ꯍꯣꯏꯒ ꯆꯪꯂꯛꯀꯅꯤ ꯑꯣꯀꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯑꯗꯩꯗꯤ ꯂꯩꯁꯤ ꯂꯥꯛꯑꯣ ꯃꯣꯏꯔꯥꯡ ꯑꯅꯤꯜꯅ ꯇꯥꯃꯣ ꯍꯅꯨꯕ ꯀꯩꯕ ꯇꯥꯃꯣ ꯃꯥꯟꯒꯦ ꯇꯧꯔꯝꯃꯦꯍꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗ ꯍꯟꯅꯨꯕ ꯐꯥꯔꯦ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯁꯦꯅ ꯏꯕꯥꯏꯁꯦ ꯍꯅꯨꯕ ꯃꯥꯜꯂꯤꯀꯣ ꯋꯥꯈꯜꯗꯤ ꯑꯉꯥꯡꯅꯤꯀꯣ ꯄ꯭ꯔꯦꯃꯤꯂꯥ ꯗꯦꯕꯤ ꯑꯗꯩꯗꯤ ꯍꯥꯏꯁꯦ ꯏꯕꯥꯏ ꯍꯜꯂꯣ ꯍꯦꯜꯂꯣ ꯄ꯭ꯔꯦꯃꯤꯂꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯑꯩꯈꯣꯏꯗꯁꯨ ꯀꯩꯕ ꯂꯥꯟꯕꯤꯅꯨ ꯃꯤꯉꯣꯟꯗꯁꯨ ꯀꯥꯏꯖꯔꯣꯏ ꯍꯥꯏꯕ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯅꯠꯇ꯭ꯔ ꯆꯦꯗꯗ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯀꯩꯅꯣꯁꯤꯡꯑꯅ ꯌꯥꯝꯅꯅꯦ ꯊꯃꯣꯏ ꯌꯥꯝ ꯆꯥꯎꯕꯅꯦꯕꯀꯣ ꯀꯣ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯏꯕꯥꯏ ꯑꯩ ꯑꯍꯜ ꯑꯣꯏꯔꯣꯏꯀꯣ ꯍꯥꯏ ꯆꯦꯅꯨ ꯁꯤꯡꯍ ꯑꯩ ꯑꯍꯜ ꯑꯣꯏꯔꯣꯏꯀꯣ ꯑꯣꯏꯖꯔꯣꯏꯀꯣ ꯍꯥꯏꯕ ꯑꯣꯏꯔꯨꯅꯨ ꯅꯪ ꯑꯗꯨꯝ ꯅꯍꯥ ꯑꯣꯏꯅ ꯂꯩꯌꯨ ꯈꯨꯃꯟ ꯈꯪꯉꯕ ꯔꯥꯖꯤꯞ ꯁꯤꯡꯍ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯔꯥꯖꯤꯞ ꯌꯣ ꯅꯤꯡꯊꯧꯗꯨ ꯌꯥꯔꯗꯤ ꯀꯩ ꯋꯥꯗꯣꯏꯅꯣ ꯑꯄꯪ ꯄ꯭ꯔꯃꯤꯂꯥ ꯗꯦꯕꯤꯅ ꯆꯥꯔꯦ ꯆꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯉꯥꯏꯔꯤ ꯑꯣ ꯕꯤꯖꯣꯟ ꯊꯦꯡꯀ꯭ꯌꯨ ꯀꯨꯃꯥꯔ ꯕꯤꯖꯣꯟ ꯄ꯭ꯔꯦꯃꯤꯂꯥ ꯂꯥꯛꯑꯦ ꯍꯥꯏ ꯗꯤꯌꯔ ꯐ꯭ꯔꯦꯟ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯗꯥ ꯕꯤꯖꯣꯟ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦꯅꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯀꯩꯕ ꯅꯤꯖꯗꯣꯏꯅꯤ ꯇꯥꯏꯕꯪ ꯃꯄꯨꯗ ꯅꯪ ꯃꯄꯣꯛ ꯆꯥꯝꯃ ꯅꯤꯔꯁꯨ ꯅꯪꯕꯨ ꯑꯍꯟ ꯑꯣꯏꯔꯔꯣꯏꯗ꯭ꯔꯅꯦ ꯑꯩ ꯅꯥꯛꯇ ꯂꯥ ꯍꯥ ꯑꯩ ꯅꯥꯛꯇ ꯂꯥ ꯑꯦꯂꯣꯕꯦꯔꯥ ꯇꯩꯔꯒ ꯅꯪꯁꯦ ꯅꯍꯥ ꯑꯣꯏꯍꯟꯒꯦ ꯂꯥ ꯈꯨꯃꯟ ꯇꯥꯏꯕꯪ ꯃꯄꯨꯗ ꯅꯪꯅ ꯃꯄꯣꯛ 100 ꯅꯤꯔꯒꯁꯨ ꯅꯪ ꯑꯍꯟ ꯑꯣꯏꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯅꯤꯡꯊꯧꯅ ꯑꯉꯥꯡ ꯃꯃꯥꯡꯗ ꯆꯠꯂꯒ ꯅꯣꯛꯎꯅꯨꯀꯣ ꯑꯉꯥꯡ ꯀꯌꯥ ꯋꯥꯟꯊꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯂꯩ ꯑꯗꯒꯤꯗꯤ ꯃꯥꯏꯕꯝ ꯄ꯭ꯔꯤꯌꯥ ꯗꯦꯕꯤꯅ ꯇꯥꯃꯣ ꯏꯇꯩꯃ ꯏꯇꯩꯃ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯅꯣꯏ ꯄꯨꯜꯂꯁꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯂꯥꯛꯀꯦ ꯂꯥꯛꯀꯦ ꯂꯥꯛꯑꯣ ꯀꯁꯥꯔꯗ ꯂꯥꯛꯑꯣ ꯅꯤꯎ ꯅꯤꯡꯊꯧ ꯂꯤꯟ ꯏꯕꯥꯏ ꯃꯀꯨ ꯑꯗꯨꯃꯥꯏꯅ ꯏꯕꯥꯏ ꯁꯤꯜꯂꯣꯏ ꯇꯨꯝꯃꯨꯔꯣꯀꯣ ꯃꯔꯣꯜ ꯐꯥꯏꯕ ꯍꯧꯔꯛꯂꯦꯀꯣ ꯍꯥꯏ ꯑꯩꯁ ꯅꯣꯏ ꯅꯤꯡꯊꯧ ꯏꯕꯥꯏ ꯃꯔꯣꯜ ꯐꯥꯏꯔꯦ ꯍꯥꯏꯔꯣ ꯑꯗꯒꯤꯗꯤ ꯏꯆꯦꯅꯨꯅ ꯀꯩ ꯍꯥꯏꯕ ꯅꯤꯎ ꯀꯔꯤ ꯍꯥꯏꯕ ꯅꯤꯡꯊꯧ ꯂꯤꯟ ꯃꯀꯨ ꯑꯗꯨꯃꯥꯏ ꯁꯤꯜꯂꯣꯏ ꯑꯗꯨꯅꯤ ꯆꯦꯅꯨ ꯑꯗꯒꯤꯗꯤ ꯍꯦꯃꯥ ꯂꯩꯃꯟꯅ ꯀꯩ ꯍꯥꯏꯕ ꯗꯗꯥ ꯎꯗꯔꯦ ꯆꯦ ꯃꯌꯥꯏꯗ ꯐꯝꯍꯜꯂꯣ ꯍꯥꯏ ꯑꯣꯀꯦ ꯐꯝꯍꯟꯒꯦ ꯃꯥ ꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯑꯕ ꯈꯪꯉꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯤꯟꯁꯤꯟꯕꯗ ꯃꯥ ꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯗꯣꯏꯕ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯊꯃꯣꯏ ꯆꯥꯎꯔꯦ ꯀꯥꯏꯅ ꯊꯥꯛ ꯀꯟꯅ ꯍꯥꯏꯕ ꯅꯦꯜꯂꯛꯄꯗꯤ ꯌꯥꯔꯣꯏ ꯅꯦꯜꯂꯛꯂꯤꯕ ꯃꯈꯣꯡꯗꯨ ꯄꯥꯏꯔ
ꯂꯥꯛꯇꯅ ꯂꯥꯛꯇꯅ ꯏꯟꯗꯧꯅꯤ ꯍꯥꯏ ꯃꯥꯅꯤ ꯍꯥꯏꯕ ꯊꯃꯣꯏ ꯆꯥꯎꯏ ꯍꯥꯏꯅ ꯀꯥꯈꯠꯂꯒ ꯅꯦꯠꯂꯛꯄ ꯇꯥꯔꯕꯗꯤ ꯀꯩꯕ ꯆꯦꯒꯤ ꯚꯤꯌꯨꯋꯔꯁꯇꯤꯅꯦ ꯅꯨꯄꯥ ꯅꯍꯥ ꯑꯣꯏꯒꯜꯂꯤ ꯑꯗꯨꯅ ꯄꯥꯝꯃꯤ ꯅꯝꯕꯔ ꯄꯤꯌꯨ ꯍꯥꯏꯗꯣꯏꯕ ꯑꯗꯨꯒꯩ ꯄꯥꯝꯗ꯭ꯔꯃꯤꯅ ꯁꯨꯝ ꯆꯠꯈꯤꯕ ꯂꯦꯝꯗꯕ ꯂꯦꯝꯗꯕ ꯉꯛꯇ ꯉꯛꯇꯥꯏ ꯑꯣ ꯃꯥꯏ ꯑꯦꯜꯕꯤꯗ ꯃꯥꯏ ꯑꯗꯨꯅ ꯑꯦꯜꯕꯤꯅꯦ ꯅꯣꯏꯅ ꯂꯩꯁꯥꯕꯤꯅꯤꯅ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯨ ꯑꯗꯨ ꯄꯤꯌꯨ ꯑꯗꯥ ꯄꯤꯌꯨ ꯈꯨꯃꯟꯅ ꯍꯥꯏꯅ ꯏꯕꯥꯏ ꯇꯥꯏꯕꯪ ꯃꯄꯨꯗꯣ ꯏꯕꯥꯏꯕꯨꯡꯅꯤꯀꯣ ꯍꯥꯏ ꯅꯪ ꯇꯥꯏꯕꯪ ꯈꯨꯃꯟ ꯃꯄꯨꯅꯦ ꯍꯥꯏ ꯅꯪ ꯀꯨꯏꯔꯒ ꯍꯅꯨ ꯐꯥꯕ ꯑꯣꯏꯖꯔꯣ ꯅꯪ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯌꯨ ꯁꯣꯔ ꯍꯣꯜꯂꯤ ꯃꯈꯩ ꯍꯤꯡꯉꯨ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯄ ꯅꯨꯃꯤꯠꯇ ꯅꯪ ꯁꯤꯕ ꯑꯣꯏꯌꯨꯀꯣ ꯏꯃꯥ ꯂꯩꯃ ꯆꯦ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯉꯁꯤꯗꯤ ꯆꯤꯀꯦꯟ ꯑꯣꯏꯅ ꯇꯧꯔꯦ ꯏꯆꯦ ꯑꯅꯨ ꯈꯨꯃꯟꯒꯤ ꯀꯩꯕ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗꯨꯅ ꯏꯕꯥꯏꯕꯨ ꯁꯨꯝꯕꯤꯈ꯭ꯔꯣ ꯑꯣꯏꯃꯥ ꯑꯣꯏꯃꯥ ꯃꯥ ꯀꯕꯤ ꯑꯣꯏꯃꯥ ꯑꯣ ꯀꯕꯤ ꯀꯣꯕꯤ ꯀꯕꯤꯗꯩꯅ ꯀꯣꯕꯤ ꯁꯙꯤ ꯀꯣꯕꯤ ꯇꯥꯗꯧꯔꯦꯅ ꯇꯥꯔꯦ ꯆꯦ ꯑꯣꯏꯅ ꯐꯦꯃꯤꯂꯤꯅ ꯌꯦꯡꯉꯤ ꯌꯥꯝꯅ ꯑꯣ ꯑꯣ ꯐꯦꯃꯤꯂꯤꯅꯤ ꯌꯥꯝ ꯌꯦꯡꯉꯦ ꯍꯥꯏꯕ ꯑꯗꯒꯤ ꯏꯆꯦꯅꯨꯅ ꯀꯩ ꯍꯥꯏꯕ ꯁꯅꯥ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯃꯤ ꯈꯔ ꯑꯦꯜꯕꯤꯗꯨꯗ ꯐꯝꯍꯜꯂꯣ ꯐꯝꯍꯜꯂꯨ ꯍꯥꯏꯌꯦ ꯍꯣꯏ ꯅꯣꯡꯃ ꯀꯩꯅꯣ ꯇꯧꯔ ꯗꯕꯜ ꯖꯣꯏꯟ ꯇꯧꯔꯒ ꯈꯨꯃꯟ ꯇꯧ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯁꯅꯥ ꯅꯣꯡꯃ ꯅꯆꯦꯒ ꯖꯣꯏꯟ ꯇꯧ ꯂꯩꯁꯥꯕꯤ ꯑꯩꯅꯁꯨ ꯀꯩꯕ ꯅꯅꯤꯡ ꯅꯝꯕꯔ ꯄꯥꯝꯃꯤꯅꯦ ꯍꯥꯏꯌꯦ ꯈꯨꯃꯟꯅꯁꯨ ꯅꯪꯒꯤ ꯅꯝꯕꯔ ꯄꯥꯝꯃꯤ ꯍꯥꯏꯖꯜꯂꯛꯑꯦꯅꯦ ꯁꯅꯥ ꯇꯧꯔꯤꯁꯦ ꯕꯤꯖꯣꯟ ꯀꯨꯃꯥꯔꯅ ꯐ꯭ꯔꯦꯟ ꯉꯔꯥꯡ ꯏꯇꯩꯃꯁꯦ ꯌꯥꯝꯅ ꯆꯥꯟꯅꯅ ꯊꯤꯔꯝꯃꯤ ꯅꯪ ꯍꯥꯏꯕ ꯍꯥ ꯐ꯭ꯔꯦꯟ ꯅꯪꯅ ꯏꯇꯩꯃꯁꯤ ꯌꯥꯝ ꯆꯥꯟꯅꯅ ꯊꯤꯔꯝꯃꯤ ꯏꯇꯩꯃꯒ ꯐ꯭ꯔꯦꯟꯒ ꯌꯥꯝꯅ ꯆꯥꯟꯅꯩ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯎꯏꯌꯨꯀꯣ ꯐ꯭ꯔꯦꯟ ꯑꯣꯀꯦ ꯕꯤꯖꯣꯟ ꯊꯦꯡꯀ꯭ꯌꯨ ꯗꯥ ꯕꯤꯖꯟ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯀꯧꯔꯛꯀꯅꯨ ꯍꯦ ꯁꯨꯝ ꯃꯃꯤꯡ ꯐꯥ ꯀꯧꯔꯣ ꯏꯇꯩꯃ ꯀꯧꯔ ꯀꯩꯗꯧꯔꯤꯕ ꯀꯩꯅꯣ ꯑꯩ ꯏꯃꯥꯟꯅꯕ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯀꯩꯅꯣ ꯅꯪꯉꯣꯟꯗ ꯃꯥꯁꯨ ꯔꯦꯁꯄꯦꯛꯅꯦ ꯍꯥꯏꯅ ꯇꯧꯔꯤꯅꯤꯅ ꯏꯇꯩꯃ ꯍꯥꯏꯗꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩꯕ ꯅꯤꯡꯊꯤꯔꯕ ꯁꯅꯥ ꯏꯕꯦꯝꯃ ꯁꯤ ꯀꯣꯂꯣꯏ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯃꯤꯡꯂꯦꯟ ꯀꯧꯕꯤ ꯑꯣ ꯃꯥꯏꯊꯣꯡ ꯌꯦꯡꯂꯤ ꯊꯥꯖꯅ ꯏꯀꯥꯏꯖꯩꯗꯣ ꯑꯣꯏꯃꯥ ꯀꯣꯕꯤ ꯃꯥꯟꯕ ꯀꯕꯤ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯂꯕꯣ ꯃꯤꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯅꯪꯒꯤ ꯄꯤꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯕꯣ ꯑꯅꯨꯁꯤꯡꯅ ꯀꯩꯕ ꯅꯤꯡꯊꯧ ꯍꯧꯔꯕ ꯅꯪ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯇꯞꯊꯈꯣ ꯅꯠꯇ꯭ꯔꯗꯤ ꯊꯥꯡꯁꯥꯡ ꯂꯥꯛꯄ ꯁꯣꯏꯔꯔꯣꯏ ꯁꯅꯥ ꯀꯧꯕꯤ ꯏꯆꯦꯗꯨꯅ ꯂꯩꯔꯥꯡꯉꯣ ꯅꯣꯛꯄꯗ ꯏꯆꯦꯗꯨ ꯅꯣꯛꯄꯗ ꯂꯝꯕꯥ ꯂꯣꯏꯔꯦ ꯑꯣꯏꯕꯩ ꯀꯩ ꯂꯩꯔꯒ ꯅꯪꯕꯨ ꯎꯔꯨꯕꯒꯤ ꯂꯩꯇ ꯐꯣꯡꯗꯣꯔꯛꯄꯅꯤ ꯂꯩꯔꯥꯡ ꯅꯪꯕꯨ ꯈꯨꯃꯟ ꯎꯔꯨꯕꯗꯒꯤ ꯅꯪꯒꯤ ꯁꯥꯏꯔꯤꯁꯦ ꯀꯔꯤꯝ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯅꯥ ꯁꯅꯥ ꯍꯥꯏꯔꯤꯔꯣ ꯍꯣꯏ ꯈꯨꯃꯟ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯛꯏꯕ ꯁꯥꯏꯔꯤꯗꯣ ꯁꯅꯥ ꯀꯔꯤꯝ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯩ ꯀꯥꯟꯅꯩ ꯌꯦꯡꯉꯨ ꯅꯪꯅ ꯏꯕꯒꯤ ꯀꯥꯟꯅꯔꯤꯕ ꯍꯥꯏꯕ ꯐꯖꯩ ꯌꯥꯝꯅ ꯅꯣꯏꯅꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯇꯨ ꯀꯄꯜ ꯊꯦꯡꯀ꯭ꯌꯨ ꯍꯜꯂꯣ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯇꯝ ꯆꯥꯅ ꯃꯐꯝ ꯆꯥꯅ ꯆꯪꯉꯨ ꯃꯐꯝ ꯆꯥꯗ꯭ꯔꯗꯤ ꯅꯪ ꯊꯦꯡꯒꯨ ꯆꯥꯔꯛꯀꯅꯤ ꯁꯅꯥꯗꯁꯨ ꯆꯕꯪ ꯆꯪꯉꯨꯅꯨ ꯊꯣꯏꯕꯤꯁꯅꯥꯅ ꯖꯣꯄꯥꯛ ꯀꯩꯕ ꯗꯗꯥ ꯆꯥꯖꯔꯛꯆꯅꯤ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯩ ꯍꯥꯏꯕ ꯁꯤꯗꯣꯔꯦ ꯁꯤꯗꯣꯔꯦ ꯅꯨꯡꯗꯥꯡꯁꯤꯗ ꯅꯣꯛꯄꯗ ꯂꯥꯏ ꯊꯣꯛꯄ ꯃꯥꯜꯂꯦ ꯃꯥꯂꯦꯝ ꯂꯥꯏ ꯂꯩꯕꯁꯤ ꯊꯣꯛꯄ ꯃꯥꯜꯂꯦ ꯏꯅꯝꯃ ꯗꯗꯥ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯦꯄꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯅ꯭ꯌꯨ ꯏꯌꯔ ꯏꯌꯔ ꯗꯥꯏꯃꯟ ꯗꯤ ꯑꯦꯝ ꯗꯤ ꯕꯣꯏꯅ ꯀꯩ ꯑꯩꯗꯤ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯊꯦꯡꯀ꯭ꯌꯨ 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 ꯁꯣ ꯈꯨꯃꯟ ꯃꯆ ꯅꯤꯡꯊꯧꯅ ꯆꯦꯅꯨ ꯁꯤꯡꯍ ꯍꯧꯔꯦꯀꯣ ꯍꯧꯔꯦꯀꯣ ꯑꯥ ꯃꯩꯇꯩꯂꯣꯟ ꯑꯁꯦꯡꯕ ꯍꯧꯔꯣꯁꯤꯀꯣ ꯍꯥꯏ ꯍꯧꯔꯁꯦ ꯀꯤꯛꯅ ꯑꯦꯗꯤꯠꯅ ꯍꯥꯏ ꯍꯜꯂꯣ ꯑꯗꯒꯤꯗꯤ ꯗꯤꯂꯔꯁꯦ ꯀꯅꯥꯅ ꯃꯦꯠꯈ꯭ꯔꯖꯥꯠꯅꯣ ꯍꯦꯃꯥꯅ ꯎꯕꯒ ꯃꯦꯠꯊꯠꯂꯝꯃꯅꯤ ꯃꯣꯏ ꯍꯦꯃꯥꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯒ ꯊꯨꯝꯌꯥꯛꯄꯤ ꯑꯇꯥꯎꯕꯒ ꯑꯝꯇ ꯆꯥꯕꯤꯔꯒꯣ ꯑꯩꯅ ꯍꯥꯏꯔꯛꯏꯁꯦ ꯀꯨꯏꯔꯦ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦ ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯍꯥꯏꯔꯔꯣꯏ ꯍꯥꯏ ꯆꯥꯈ꯭ꯔꯦ ꯀꯩꯅꯣ ꯍꯦꯃꯥ ꯅꯪꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯆꯥꯈ꯭ꯔꯦ
mana video yengdabaine mana khoina soibum ironba chabaga numi nini matungdane mana khode Kaya screenshot lo oja. request tawrakido Hema kaino akhona soibum iron chakhibado adogi numi nini matungdane ba nangna kaino tawraido soibum iron ba chadi chagre bako khani mangna chagre bani bako do amuka hana dum sarake ko nangi mingse hema gi mingse pallaga amuka hana dum sarake ko potsambam la ngasidi Dogidi Each ise and everyone everyone happy new year Mayam happy new punam year happy mayam punamuk pasambamna happy new year wish story ise nuna ningthau nang dum kayaba tawjau ko ai tabige hai na khara singthalo na mai de udre Dolian Lasramna Chiche Noi NASA Yam Fazana Lebiu ai noigi Noigi Acho Fanny. Thank you. thank you Tobisanana Kavim Pigase Oro Hek Time Nok Pada. They Sanana Kava Kuman se Kava Sakti Fazana Nobody. fazabani kuman ai di nungsi khara jani ai upani pa kuman se pangta ta da bani ko panghai su haibi nu ai gi upa sida Fulkubina Sukari Heluni. ai di nungsi je Bada ai gi Kubina upa Sukari se Heluni. dagidi DMD boy na kaiba wish amata pibirago hai kai wish piuge new year Happy New Year. happy new year Matam punamagta. DMD boy happy new year Nada yektana anauba sahina lakpasida tekta kaidana punsinung sangna hingbo uyuko ana yagyawdana imung manung santi oina hingbo uyuko. Ronald Singh Hi, hello. Kumaning thona kaiba. Leirang laktagi athoibi o mapu kanagi oidribi tamba aikisu leirang leijadri aigi thamoin gi leikolda leirang pambi leite ko athuna tan laga joba pa thaudana te do lei nang nangi ha joba pa thaudana leirang leite ne na keno chakhum maya joba pa ko gulab kha thajaludana adu hek pai te hungju jani Bijon Kumana friend koi classmate atai di kamai taurige ayam loina service la ibina di kaina yam puludreda nice to meet you thank you same to you di kaiku bala and happy new year kai injang sabirage kaka nene hoy akoi ngasidi new year gi akoi imung manung family sak sum chicken on taure adai di malem laitung jamna inama dadaga prank tawbirok pay video thagalo okay prank to di sum marak tum troke lau tropo yada banina Dewari pam sonalina chenu kai mathel charage ngasi se chicken oina chare sana leirang o kaiba tanik laban khol do phajai ko duga khoirang khoisau narakpada na kholi hingsabi mari ko gai aduni ne to bisana maibam na wari sabam khangdre karan pangtau taura pangnok nokse anu singana ningthau kaiba khoimu sabra haibu tingkhangna jujani yenguko khumaning thau se leirang leitre du gulab thawa gramaina deidi Chandra Kumar na nene kaidorino akoi fammaga elbi tauriye sana singana khumanna nokpase rasi sorok tagi chadum taramgani kanjai kai masu sayari kuman uraba sana su iba hore hoji sayari nangonda sana lei jara handa bi go kuman lei de Tôi vì là kuman cái bà kuman Saireng lo wow star đấy Diamond Boy na yamna kaiba nungai jare thank you kick edit na 2024 hi hello sanagi ningthauga naire he hema leimana chega dadaga se kamai khangnar ino matek amta haibiro akhoi video amadi sem khar bane da kawani kamai khangna rakye na ko da kawani se dum masu sana saba tamba aisu dum phi tuba tamba akhoi gi kabunga sana
ꯇꯥꯎꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯇꯥꯎꯟꯗꯨꯗ ꯑꯩꯈꯣꯏ ꯃꯥꯁꯨ ꯂꯥꯛꯄ ꯑꯩꯁꯨ ꯂꯥꯛꯄꯀꯣ ꯑꯗꯨꯒꯤ ꯑꯗꯨ ꯁꯨꯝ ꯎꯅꯔꯒ ꯈꯪꯅꯈꯤꯕꯅꯤ ꯑꯗꯨꯝ ꯈꯪꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅꯤꯁꯦ Albina Chano, Happy New Year, Happy New Year, ꯍꯦꯄꯤ ꯅ꯭ꯌꯨ Bijon Kumar, ꯏꯌꯥꯔ okay, ꯑꯜꯕꯤꯅꯥ friend, good night, ꯒꯨꯗ Bijon, ꯅꯥꯏꯠ ꯗꯥ ꯕꯤꯖꯣꯟ Kosame Ibai, Natrangi Paudo, Amda Pabiro. ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯄꯥꯕꯁꯤꯗꯤ ꯀꯃꯥꯏꯅ ꯄꯥꯔꯅꯤ ꯑꯩꯗꯤ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯗꯔꯀꯥꯔ ꯑꯣꯏꯗꯅꯀꯣ ꯍꯤꯃꯥꯂꯩ ꯃꯆꯤ ꯑꯕꯨꯡꯉꯣ ꯆꯠꯈ꯭ꯔꯕꯣ ꯆꯠꯂꯅꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯅꯤ ꯑꯕꯨꯡꯉꯣ ꯍꯌꯦꯡ ꯆꯠꯈꯤꯗꯣꯔꯦ ꯀꯥꯏꯀꯨꯕꯂꯥꯅ ꯈꯨꯃꯟꯅ ꯅꯩꯔꯦꯀꯣ ꯁꯩꯔꯦꯡꯗꯤ ꯑꯗꯩ ꯅꯩꯕꯅꯤ ꯊꯣꯏꯕꯤ ꯈꯨꯃꯟꯁꯦ ꯁꯅꯥꯃꯥꯏꯕꯝꯅ ꯅꯩꯕꯅꯤ ꯅꯣꯏꯁꯦ ꯇꯜꯂꯤꯍꯦ ꯅꯣꯛꯄꯗ ꯃꯤ ꯍꯥꯠꯇꯣꯔꯦ ꯃꯪꯒꯣꯜ ꯒꯨꯔꯨꯃꯌꯨꯝꯅ ꯀꯩꯕ ꯃꯆꯜ ꯊꯣꯏꯕꯤ ꯁꯅꯥ ꯅꯕꯨꯡ ꯑꯃꯨꯛ ꯇꯨꯝꯃꯨꯈꯤꯒꯦ ꯏꯆꯦ ꯑꯃꯗꯤ ꯏꯌꯥꯝꯕ ꯅꯅꯥꯎ ꯉꯁꯤꯒꯤ ꯇꯨꯝꯃꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯏꯚ ꯂꯥꯛꯆꯒꯦ ꯑꯣꯀꯦ ꯑꯣꯀꯦ ꯈꯨꯃꯟ ꯃꯉꯥꯜ ꯅꯤꯡꯊꯧꯅ ꯁꯅꯥ ꯑꯩ ꯍꯌꯦꯡ ꯏꯕꯦꯝꯃ ꯅꯪꯒꯤ ꯀꯩꯅꯣꯗ ꯁꯞ ꯇꯧꯔꯛꯀꯦꯀꯣ ꯀꯩꯕ ꯁꯅꯥ ꯏꯕꯦꯝꯃ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯀꯧꯕꯤꯑꯣ ꯀꯩꯕ ꯇꯝꯕ ꯑꯣꯏꯕ ꯀꯩꯕ ꯑꯩꯍꯥꯛꯇꯤ ꯂꯩꯍꯤ ꯆꯨꯞꯊꯣꯛꯈ꯭ꯔꯕ ꯂꯩꯀꯥ ꯇꯠꯍꯟꯈ꯭ꯔ ꯀꯩꯕ ꯇꯥꯍꯟꯂꯝꯕ ꯈꯣꯏꯃꯨ ꯅꯠꯇꯦꯀꯣ ꯏꯃꯥꯏꯄꯦꯝꯃ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯑꯣ ꯂꯣꯏꯔꯦ ꯅꯪꯗꯤ ꯀꯔꯤ ꯚꯤꯇꯥꯃꯤꯟ ꯍꯥꯞꯄ ꯈꯣꯏꯃꯨꯔꯥ ꯋꯥꯟꯗꯔꯐꯨꯜ ꯇꯥꯃꯣꯒ ꯏꯇꯩꯃꯒꯅ ꯂꯥꯏꯐꯇ ꯅꯩꯔꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯩꯗꯤ ꯋꯥꯔꯄꯝ ꯁꯣꯅꯥꯂꯤꯅ ꯆꯦꯒ ꯗꯗꯥꯅ ꯅꯥꯗ ꯌꯦꯛꯇꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯕꯤꯌꯨꯀꯣ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯨ ꯑꯣꯏꯕ ꯂꯣꯏꯕ ꯑꯣꯏꯔꯁꯅꯨꯀꯣ ꯑꯗꯨꯅꯤ ꯃꯥꯅꯦ ꯑꯩꯈꯣꯏꯅ ꯃꯥꯅꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯁꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯇꯧꯔꯤꯕ ꯂꯥꯟꯁꯤꯁꯨ ꯆꯍꯤꯅ ꯂꯩꯍꯧꯕ ꯁꯨꯃꯥꯏꯅ ꯂꯩꯍꯧꯔꯁꯅꯨ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯋꯤꯁ ꯇꯧꯖꯔꯤꯅꯦ ꯁꯅꯥꯁꯤꯡꯍꯅ ꯀꯩ ꯍꯥꯏꯕ ꯂꯩ ꯆꯔꯥ ꯊꯤꯕ ꯆꯠꯄꯗ ꯂꯟꯖꯥꯎ ꯊꯣꯛꯅ ꯀꯁꯥ ꯗꯥꯏꯔꯤ ꯅꯃꯨ ꯅꯃꯨꯛ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯥꯛꯅ ꯇꯣꯛꯂꯅꯤ ꯑꯗꯨꯅꯤ ꯀꯁꯥꯗ ꯑꯩꯗꯤ ꯆꯦꯜꯂꯛꯀꯗꯧꯔꯤꯃꯤ ꯑꯗꯨꯒꯨꯝꯕꯗꯣ ꯃꯥ ꯈꯇꯪ ꯇꯥꯖꯥꯄꯣꯟꯇꯦ ꯀꯃꯦꯟ ꯏꯕ ꯇꯟꯈ꯭ꯔꯕ ꯉꯥꯡ ꯑꯃꯒꯁꯤ ꯆꯥꯡ ꯆꯥꯡꯅ ꯍꯦꯜꯂꯦꯀꯣ ꯋꯥ ꯋꯥ ꯅꯤꯡꯊꯧ ꯁꯦꯠꯂꯤꯍꯦ ꯍꯥꯏꯈꯔꯦ ꯅꯤꯡꯊꯧ ꯅꯤꯡꯊꯧ ꯈꯨꯕꯥꯛꯀ ꯐꯨꯒꯦꯍꯦ ꯅꯤꯡꯊꯧꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯁꯣꯅꯤꯌꯥ ꯏꯆꯦ ꯑꯜꯕꯤꯅꯥ ꯆꯅꯅ ꯅ꯭ꯌꯨ ꯌꯔ ꯄꯥꯔꯇꯤ ꯁꯣꯅꯤꯌꯥ ꯇꯧꯗ꯭ꯔꯕꯣ ꯅꯦꯅꯦ ꯆꯥꯛ ꯀꯀꯥ ꯆꯥꯔꯕꯣ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯨꯝ ꯌꯨꯝꯗ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯒ ꯇꯧꯔꯦ ꯇꯕꯤꯁꯅꯥ ꯑꯩꯗꯤ ꯇꯨꯝꯃꯣꯏ ꯀꯩꯕ ꯇꯨꯝꯃꯣꯏ ꯂꯥꯏ ꯁꯪꯒꯅꯤ ꯑꯦꯜꯕꯤ ꯂꯣꯏꯐꯥꯎ ꯂꯣꯏꯐꯧ ꯑꯦ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯁꯅꯥ ꯂꯩꯁꯥꯕꯤ ꯑꯣ ꯂꯩꯔꯥꯡ ꯄꯥꯝꯕꯤꯗꯤ ꯅꯣꯏ ꯌꯨꯝꯗ ꯅꯤꯕ ꯂꯥꯛꯆꯒꯦ ꯂꯩꯔꯥꯡ ꯅꯪꯅ ꯀꯩꯕ ꯍꯔꯥꯎꯅ ꯅꯈꯨꯠ ꯅꯈꯨꯠ ꯅꯧꯅꯗꯨꯅ ꯑꯥ ꯅꯧꯅꯗꯨꯅ ꯇꯤꯡꯊꯣꯛꯄꯤꯔꯧꯀꯣ ꯀꯩꯕ ꯄꯥꯎꯂꯤꯟꯅ ꯈꯣꯡꯗꯣꯏ ꯍꯨꯟꯁꯤꯀꯣ ꯅꯤꯡꯊꯧ ꯅꯪ ꯐꯥꯒꯤ ꯐꯥꯒꯤꯗꯤ ꯌꯣꯄꯥꯛ ꯆꯥꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯇꯣꯔꯦ ꯀꯨꯀꯤ ꯏꯁ ꯕꯦꯠ ꯃꯤꯇꯩ ꯏꯁ ꯕꯦꯁ ꯑꯗꯨꯅꯤ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝ ꯑꯦ ꯍꯥꯏ ꯑꯗꯩꯗꯤ ꯂꯦꯅꯤꯟ ꯔꯥꯖꯀꯨꯃꯥꯔꯅ ꯏꯌꯥꯝꯕꯒ ꯏꯇꯩꯃꯒ ꯕꯦꯠ ꯀꯃꯦꯟ ꯄꯥꯕꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯇꯣꯏꯅ ꯊꯥꯒꯠꯄꯤꯔꯒꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯌꯦ ꯕꯦꯠ ꯀꯣꯃꯦꯟꯁꯦ ꯌꯥꯝꯅ ꯂꯥꯛꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯗꯨꯅ ꯕꯦꯠ ꯀꯣꯃꯦꯟꯁꯦ ꯃꯃꯥꯡꯗ ꯑꯗꯨꯝ ꯃꯔꯛꯇ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯏꯒꯅꯣꯔ ꯇꯧꯊꯣꯛꯑꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯊꯣꯛꯂꯛꯄ ꯍꯥꯏꯁꯤꯗꯤ ꯕꯦꯠ ꯀꯣꯃꯦꯟꯁꯨ ꯂꯥꯛꯇꯣꯏꯅꯤ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤꯞꯁꯨ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯅꯦꯒꯦꯇꯤꯞꯁꯨ ꯂꯥꯛꯀꯅꯤ ꯄꯣꯖꯤꯇꯤꯞꯁꯨ ꯂꯥꯛꯀꯅꯤ ꯈꯨꯃꯟ ꯑꯩꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯒꯅꯣꯔ ꯇꯧꯊꯣꯛꯑꯦꯕꯀꯣ ꯑꯗꯣ ꯌꯥꯝꯅ ꯃꯑꯣꯡ ꯈꯨꯃꯟ ꯆꯥꯗꯕꯒꯨꯝꯕ ꯑꯩꯗꯤ ꯂꯥꯛꯑꯒꯗꯤ ꯁꯨꯝ ꯌꯨꯝꯗ ꯄꯥꯈꯪ ꯅꯍꯥ ꯄꯥꯊꯣꯔꯛꯀꯅꯤꯕꯀꯣ ꯁꯛ ꯐꯖꯕ ꯈꯟꯗꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯄꯥꯅ ꯐꯅ ꯀꯩꯕ ꯙꯃꯥꯟ ꯑꯣꯏꯟꯈ꯭ꯔꯗꯤ ꯍꯥꯏꯅ ꯀꯩꯕ ꯈꯨꯃꯟ ꯑꯩꯗꯤ ꯌꯨꯝꯗ ꯄꯥꯈꯪ ꯅꯍꯥ ꯁꯛ ꯐꯖꯕ ꯂꯥꯛꯍꯟꯗꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯄꯥꯅ ꯐꯥꯅ ꯗꯃꯥꯟ ꯑꯣꯏꯍꯟꯈ꯭ꯔꯗꯤ ꯍꯥꯏꯅ ꯈꯨꯃꯟ ꯁꯥꯎꯅꯨꯀꯣ ꯄꯥꯈꯪ ꯀꯩ ꯁꯛꯅꯧꯕ ꯄꯥꯈꯪ ꯍꯥꯏ ꯃꯥꯏꯄꯦꯝꯃ ꯍꯩꯔꯤꯅꯦ ꯃꯥꯁꯨ ꯍꯤꯃꯥꯂꯩꯃ ꯒꯨꯗ ꯅꯥꯏꯠ ꯆꯦꯗꯥ ꯒꯨꯗ ꯅꯥꯏꯠ ꯅꯥꯏꯠ ꯍꯦꯃꯥ ꯒꯨꯗ ꯅꯥꯏꯠ ꯅꯪꯒꯤ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝ ꯀꯩꯅꯣꯗꯣ ꯃꯨꯛꯕꯥꯡꯗꯣ ꯁꯣꯏꯕꯨꯝꯒꯤꯗꯣ ꯇꯧꯔꯛꯀꯦꯀꯣ ꯅꯣꯡꯃ ꯇꯧꯔꯛꯀꯦ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯑꯗꯩꯗꯤ ꯊꯕꯤꯁꯅꯥ ꯋꯥꯔꯤꯁꯦ ꯀꯩ ꯁꯥꯗꯣꯏꯅꯣ ꯁꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯇꯥꯗ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯑꯅꯨꯁꯤꯡ ꯏꯆꯦ ꯑꯅꯨꯅ ꯀꯩꯕ ꯅꯤꯡꯊꯧ ꯅꯪ ꯂꯥꯊꯤ ꯂꯥꯊꯤ ꯆꯥꯗꯣꯔꯦꯀꯣ ꯆꯥꯗꯣꯔꯦꯀꯣ
ꯖꯨꯅꯥꯝ ꯑꯥꯅꯟꯗꯅ ꯅꯦꯅꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯩꯈꯣꯏ ꯉꯁꯤ ꯆꯤꯛꯀꯟ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯔꯦꯅꯤ ꯗꯦꯕꯤꯅ ꯍꯥꯏ ꯍꯜꯂꯣ ꯍꯦꯜꯂꯣ ꯔꯦꯅꯤ ꯗꯤ ꯑꯦꯝ ꯗꯤ ꯕꯣꯏꯅ ꯑꯩꯅ ꯉꯥꯏꯖꯔꯤꯁꯦ ꯑꯩꯅ ꯉꯥꯏꯖꯦ ꯊꯨꯡꯉꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ ꯅꯦꯅꯦ ꯍꯣꯏ ꯃꯥꯃꯣ ꯍꯣꯏꯅ ꯄꯤꯕꯁꯦ ꯊꯨꯡꯗꯧ ꯃꯥꯜꯂꯦ ꯑꯣ ꯀꯩꯅꯣ ꯗꯤ ꯑꯦꯝ ꯗꯤ ꯕꯣꯏ ꯕ꯭ꯔꯣꯅ ꯕ꯭ꯔꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣꯅ ꯅꯤꯡꯖꯕ ꯄꯨꯝꯅꯃꯛ ꯊꯨꯡꯕ ꯑꯣꯏꯔꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩ ꯍꯥꯏꯕ ꯅꯤꯡꯖꯕ ꯄꯨꯝꯅꯃꯛ ꯊꯨꯡꯖꯕ ꯑꯣꯏꯔꯣ ꯁꯅꯥ ꯀꯣ ꯂꯩꯔꯥꯡ ꯅꯪꯗꯤ ꯌꯋꯥꯁꯦ ꯇꯝꯕ ꯑꯣꯏꯕ ꯑꯩꯍꯥꯛꯀꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯑꯩ ꯃꯊꯪꯒꯤꯀꯣ ꯂꯥꯛꯑꯣ ꯁꯤꯟꯊꯕ ꯈꯪꯍꯧꯗꯦꯀꯣ ꯏꯁ ꯀꯅꯥꯅꯣ ꯃꯁꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯥꯏꯔꯤꯛ ꯄꯥꯏꯗꯅ ꯅꯪꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕ꯭ꯔꯥ ꯅꯪꯕꯣ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝ ꯆꯦꯒ ꯗꯗꯥꯒꯒꯤ ꯂꯨꯍꯣꯡꯕꯩ ꯚꯤꯗꯤꯑꯣ ꯂꯩꯇ꯭ꯔꯣ ꯌꯦꯡꯅꯤꯡꯉꯦ ꯑꯩꯈꯣꯏꯗꯤ ꯀꯁꯥꯔꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯆꯦꯜꯂꯒ ꯍꯣꯡꯕꯁꯦ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯀꯩꯅꯥ ꯀꯠꯂꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯂꯩꯇꯤꯌꯦ ꯑꯗꯩꯗꯤ ꯋꯥꯡꯕꯝ ꯁꯨꯝꯅꯥꯊꯣꯏꯕꯤꯁꯅꯥ ꯂꯨꯍꯣꯡꯕꯩ ꯚꯤꯗꯤꯑꯣ ꯂꯩꯇꯤꯌꯦ ꯆꯦꯒ ꯗꯗꯥꯒꯁꯦ ꯆꯦꯆꯦꯅ ꯍꯦꯟꯅ ꯐꯖꯕꯗꯧꯅ ꯇꯧꯏ ꯆꯦ ꯍꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯌꯦꯡꯕ ꯃꯥꯅ ꯐꯖꯕ ꯍꯦꯟꯕꯅꯦ ꯑꯩꯉꯣꯟꯗꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜ ꯉꯥꯏꯍꯥꯛ ꯅꯣꯛꯄꯅꯤꯗ ꯅꯤꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯀꯩꯅꯣ ꯂꯩꯈ꯭ꯔꯤꯁꯦ ꯌꯥꯗ꯭ꯔꯕꯣ ꯎꯝ ꯑꯗꯩꯗꯤ ꯗꯤ ꯑꯦꯝ ꯗꯤ ꯕꯣꯏꯅ ꯍꯣꯏꯅꯦꯅꯦ ꯃꯥꯃꯣ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯌꯦ ꯑꯃ ꯀꯗꯥꯏꯅꯣ ꯄꯥꯎꯗ ꯉꯥꯏꯍꯥꯛ ꯅꯣꯛꯄꯅꯤꯗ ꯑꯗꯩꯗꯤ ꯆꯃꯜꯅ ꯑꯅꯨ ꯅꯣꯏꯒꯤ ꯋꯦꯗꯔ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯁꯨ ꯀꯥ ꯍꯥꯏꯅ ꯏꯪꯗ꯭ꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯥꯗꯤ ꯏꯪꯗꯦ ꯇ ꯍꯥꯏꯌꯦ ꯑꯩꯗꯤ ꯄꯪꯏꯪꯗ ꯏꯪꯉꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯋꯥꯎ ꯈꯪꯗꯦ ꯍꯣꯏ ꯅꯦꯅꯦ ꯃꯥꯃꯣ ꯊꯦꯡꯀ꯭ꯌꯨ ꯁꯅꯥ ꯁꯤꯡꯍ ꯁꯤꯅ ꯑꯃꯨꯛ ꯀꯔꯝꯕ ꯁꯅꯥꯅꯣ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯕꯥꯏ ꯑꯦꯟ ꯏꯆꯦ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯁꯅꯥ ꯍꯦꯄꯤ ꯅ꯭ꯌꯨ ꯑꯗꯩꯗꯤ ꯏꯌꯔ ꯄ꯭ꯔꯦꯛꯇꯤꯛ ꯕꯦꯠꯃꯦꯟꯅ ꯄꯜ ꯋꯥꯍꯩꯠ ꯀꯩ ꯃꯔꯣꯟꯅꯣ ꯈꯪꯗ꯭ꯔꯦ ꯁꯅꯥꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝ ꯑꯣ ꯈꯪꯗꯦ ꯇꯧꯅꯦ ꯁꯥꯎꯅꯨꯀꯣ ꯗꯗꯥ ꯈꯪꯗꯅ ꯇꯧꯅꯦ ꯑꯣ ꯀꯩꯅꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯕ ꯑꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯈꯨꯃꯟ ꯂꯨꯍꯣꯡꯕꯩ ꯍꯥꯏꯔꯣ ꯅꯤꯡꯊꯧ ꯍꯤꯟꯗꯤ ꯑꯃꯨꯛ ꯏꯔꯩꯅꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩꯕ ꯔꯨꯞꯁꯦ ꯑꯙꯤꯛ ꯀꯥꯔꯒꯔ ꯀꯩꯕ ꯑꯕꯔꯛ ꯂꯥꯌꯦ ꯅꯍꯤ ꯍꯣ ꯅꯍꯤ ꯍꯦ ꯑꯣꯔ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯦ ꯈꯪꯗꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯈꯨꯃꯟ ꯈꯨꯃꯟꯁꯦ ꯒꯟꯖꯥ ꯊꯛꯑ ꯂꯥꯛꯏꯔ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯇꯨꯝꯃꯣꯗꯅꯥ ꯄ꯭ꯔꯦꯛꯇꯤꯛ ꯕꯦꯠꯃꯦꯟꯅ ꯇꯨꯝꯃꯣꯗꯅ ꯇꯨꯝꯅꯤꯡꯉꯒ ꯇꯨꯝꯃꯣ ꯑꯩꯈꯣꯏ ꯇꯨꯝꯈꯤꯔꯣꯏ ꯈꯨꯃꯟ ꯅꯤꯡꯊꯧ ꯊꯣꯏꯕꯤ ꯂꯨꯍꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯂꯨꯍꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯄꯤꯌꯨ ꯍꯥꯏꯌꯨ ꯃꯁꯤ ꯂꯨꯍꯣꯡ ꯐꯪꯗꯅ ꯉꯥꯎ ꯂꯩꯔꯝꯃꯤ ꯄꯨꯡ 10 ꯇꯥꯔꯦ ꯑꯩꯈꯣꯏ ꯉꯍꯥꯛꯇꯪꯒ ꯇꯧꯈꯤꯅꯤꯀꯣ ꯀꯅꯥꯅꯣ ꯄ꯭ꯔꯇꯤꯛ ꯍꯥꯏꯁꯦ ꯉꯥꯏꯍꯥꯛꯀ ꯇꯧꯈꯤꯅꯤ ꯑꯗꯨꯒ ꯇꯨꯝꯃꯅꯤ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯀꯩꯕ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯗꯨ ꯍꯥꯏꯔꯗꯤ ꯅꯨꯡꯁꯤꯕꯗ ꯂꯣꯏꯔꯅꯤ ꯍꯥꯏ ꯎꯝ ꯊꯤꯌꯥꯝ ꯏꯅꯥꯎ ꯃꯩꯇꯩ ꯑꯩꯁꯦ ꯀꯨꯀꯤꯅ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯕꯣꯔ ꯄꯤꯕꯤꯌꯨ ꯑꯩ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯑꯣꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯦ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯇꯥꯕꯗ ꯃꯌꯥꯝ ꯆꯪꯅ ꯂꯃꯟꯗꯤ ꯈꯨꯝꯅꯤꯡꯉꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯂꯦꯝꯅꯗꯤ ꯊꯥꯒꯨꯝꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯃꯣꯏꯒꯤ ꯐꯠꯇ꯭ꯔꯕ ꯃꯍꯤꯛ ꯃꯌꯥꯝꯁꯦ ꯍꯥꯠꯇ꯭ꯔꯤꯐꯥꯎꯗꯤ ꯁꯥꯟꯇꯤ ꯑꯣꯏꯔꯔꯣꯏ ꯃꯣꯏꯁꯦ ꯃꯍꯤꯛꯅꯤ ꯃꯣꯏꯁꯦ ꯃꯤ ꯅꯠꯇꯦ ꯃꯍꯤꯛꯅꯤ ꯑꯗꯣ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯣ ꯍꯥꯟꯅꯒꯤ ꯅꯨꯡꯉꯥꯏꯔꯝꯕ ꯄꯨꯟꯁꯤꯗꯣ ꯑꯃꯨꯛ ꯍꯟꯖꯤꯟꯕꯤꯔꯕ꯭ꯔꯣ ꯑꯗꯩ ꯑꯗꯣ ꯏꯁꯣꯔ ꯈꯨꯔꯨꯝꯃꯣ ꯑꯅꯨꯁꯤꯡꯅ ꯀꯩꯁꯨ ꯋꯥꯔꯤ ꯇꯧꯔꯣꯏꯗꯀꯣ ꯅꯨꯡꯉꯥꯏꯔꯤ ꯅꯤꯡꯊꯧ ꯂꯒꯤꯖꯥꯎ ꯍꯥꯏ ꯑꯗꯩ ꯅꯥꯎꯆꯥ ꯀꯩꯅꯣꯅ ꯌꯦꯛꯄꯝꯅꯒ ꯏꯁꯩ ꯑꯝꯇ ꯁꯛꯁꯦꯕ꯭ꯔꯣ ꯑꯩꯗꯤ ꯏꯁꯩ ꯐꯥꯗꯤꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯄ꯭ꯔꯦꯛꯇꯤꯛ ꯄꯨꯡ 12 ꯇꯧꯈꯤꯅꯤꯌꯦ ꯆꯦꯒꯤ ꯑꯦꯜꯕꯤꯁꯦ ꯅꯪ ꯋꯥꯔꯗꯤ ꯇꯨꯝꯂꯨꯔꯣ ꯀꯣ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯕꯤꯁꯅꯥꯗꯤ ꯌꯥꯝ ꯁꯥꯎꯕꯅꯦ ꯑꯩꯈꯣꯏꯗꯤ ꯑꯦꯜꯕꯤ ꯑꯩꯈꯣꯏ ꯑꯦꯜꯕꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯇꯧꯔꯗꯤꯕ ꯏꯌꯔ ꯌꯥꯡ ꯃꯔꯝꯕꯝ ꯂꯣꯏꯍꯟꯗꯕꯅꯦ ꯃꯥ ꯁꯅꯥꯅꯤ ꯆꯦꯒ ꯗꯗꯥꯒꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯎꯕ ꯏꯟꯖꯥꯡ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯃꯥꯒꯤꯅ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯑꯩꯒꯤꯅ ꯎꯔꯤ ꯀꯥꯡꯁꯣꯏ ꯉꯥ ꯊꯣꯡꯕꯁꯨ ꯍꯥꯎꯋꯤ ꯀꯩꯅꯣꯁꯨ
They say Marol Happy New Year Anu da su Happy New Year. Okay, Happy New okay. Year, Happy New Year. Naucha Yaikomna Matamdi Yamna Chade Adubu Mayamgi Ngaktang Awaba Potha Oina Ohoi Hoi. They Tabisnam Mahik Tasu Dada Ama Duni Chumnagi Nate. Maneba. Practic Pratikna Happy Batman New Year. Happy New Happy Year. New Year, Pratik. Daidi kuman na karaiba Moy asude. moy asude sinum kari marun Moy asude. Kay haino moy asude moy haise. asude moy asu nade moy asu nade into moy asu nade Moy asunade. moy asu nade ai tabi Ise salwa ise sapirudna. kumona malak pasida khudol sindang tamlake hairakloroy tamlaglaroi kainom yam paigre na hai to bisana na isai pame nang saloi be ma bam sonali nong thagre anjale singna lai hai ri Anusingna ni haba. anu singna kumaning thona kaiba Assamese language ni ko Niko ai. kaina moy asuni ko dila asa moy du mai ngang din ne moy asuni ka moy asuni kai ngang da me Assamese Nasa soro ka ne uhalune. moy asuni moy dia dangor belak kai bola ke dugai di chan mar la ke sur si yam na nung si he yam sang kitang ke sang da di phak da ni to bisana ma asi isai je ai gi favorite oidore dada na sakpadagi Kami sino. kumona Oh. malakpasida Kasar pakang lae. Welcome kasar pakang. Nachiegi LB de lapi bagi. Thank you. Happy New Year tamo amadi taima behind the scene ngaijani ko mari oi akoi handak shoot tau de dogi ne ko shoot tau kan da behind the scene thangai Happy suna New Year, bro. akoi gi inau gi damakta behind the scene no gi na Behind tau the ba scene do sojana hapcharake. video ke no na tau ko behind the scene to ina tau ra To hatang di queen na changani kagina haidi. amade collection tau Na ba collection do tawrak ko katang di matam changani ko. anda tika Happa di ge soy na hapake hapake. tabi sana mai bam noini sak o aidi ngamoy मैंने तेरा नाम दिल रख दिया मैंने तेरा नाम दिल रख दिया धड़केगा तू मुझ में सदा मैंने तेरा नाम दिल रख दिया Jangan apa bisa nak? mayam gold medal to huke isai jigi da mata Tawrakanu. gold medal to huke isai jigi da mata gold medal to huke Tauru na to daw. bisana mai bam no ni sul wai di haite na sa na wa yam ba se isai tamladi phawne is ei bi tamladi phawne ai khoi di tum dore tumo patrick batman kumain to atiagi kai mai etiaki khala ga mai तो Etia LB khala. अपनी आही नहीं की no moi ahi no ki amure ai net loy oh sanagi net loy gre duna Nene gi dai change. nene wen sange nene chachar bu keno kara gi ne ningtho to siga nene murai la nene murai damo nangi keno dam to biro to bisna mai manipur song hai bani ai dia ba kapning bana ama yaure kasar pakanga hoi kaisu kaide next year oirasu ngaijari itaima masak Next year li jawro ye. fajat thome ko tamo panabi we imai be de masak fajat thome Kai de nunda. Fajada bani ke. battery loire ai chale khuman ongbi o ise no bye bye dai di khuman ning thau na ka bye oirasi live loiro ko kuman Ako e kuma ngata na ko. chai chagera thia minau mai te aigi ning kaiba ningam daba wahi khara pabirakpagi damak thagachari yamba madi teima punsida yaifabada oiko thank you adomusu punsi nungsang na lai bai oiko na de yaktana kumaning thau channel na Assamese language hai ko edi
Hey, aidiko haiba. Jam hai haiko jam hai. aidiko hai okay Jam hai jam hai. ঐ খুমন আপুনি কি কালিবত ডিউটি যাব কি মই এটা নুঠং লইব আহিব তোর মঠাতে বাড়ি দিব নজা এবং নাকে ইতেই মাসু হাই ইয়াম মাসু হাই ইসেই যে কইব কোইনা পাইব চেকলাদো আমতা তৌলো ইতেই Aina ইয়াম fada mga tani hai ayu ba hai ne? koina pahibo chekla Kanano hai do? nausa itai ma amurei ibe ma hai Koina thoibisa paiba chikla. Sei je dum khang khara di khanga ga ne. Mayek se kaw thokkhre ba ye dum ngang da ba thoibisa na ne. bam noi lei horo thoibisa na bam noi lei horo thoibisa chao re hindi sei sek lei thoibisa na O ge se se ge. Se sala se metro gi ra ko ko ben pa kinu. Thoibisa gi da magta ai metro gi se masala ke ko wakhalgi haurakfam oibana nongmatasu kaudrabana hapu aina karamna ningsingani changin tauge khaladuna imit ase uisillabasu nangtagi saktam ni uriba nangtagi saktam ni uriba thank you Zaraba Thoibisa na. yam haina ka sakba mandra aidi adai sei da mate bhabai ne dai disba mate daidi kai beni ok moi ase silchorot moi kali nungthang loi ahim tor mathate baritim ningthau de praja banaitim বেলেগ বেলেগ না বলে রে তুমি নিঠো এখন নিঠো হইলে কালি কালি বেলা তো তুমি পয়সা বলিব Ma. Noi bagi asami se tau ko kuman. ওই প্রেটিক ব্যাটম্যান আই এম এ গোস আইনে মা হিসাব নাই নে ও ওই মানে মেসেজ মালি তো বিছনা দুঙ্গা সাইনে সাকপা pat pro kai thore to bichna yare ani magyam pai thank you now sai mun yamba itei ma kai mathel charagi ngasidi kena taure sikeno na taure patrick amureina ibai ningthaugi mall da pubiu free da phi layo se ma manung da nate ma mapan ni ma mall manung da leide Ma mol manung da laita bani khanga sana tala kana roi. Un ma ngala kani. adu nung nang ni ma ayung nung din da leide Ahingda. te aminau mi te yamba amadi te ma nanau wam tai chake hayo Hayo. kai masana you ai ni le bit men jana ma I like you na hi go sai karino kang ne pet Thoibi. wari amu haurase I like you na nice couple wall your life is viral thank you na yamba hoise kai lamgino kasari raine मैंने तेरा नाम दिल अब निथो सनादो फिन थो बिउदना नंगी मोल लगे नंगा तो याम खोइदाना कवि दुमाइना कोक थादरे दो निथम फिएम ते थो बिउदना ते बिसना मैबम इनामा वारी लेते के वारी लेते कन्ना मसम Your village anum la kai right. I like you na. Hoi mane. akang mami rongani he Sanana kai haiba ina ma wari leite. Kanna masam. selu kanai masam selu sige Kanai masam selu sige. Khang de du ni. I like you jago kun mi ram dai sadam la kai kai natra kana oi ba khang ba mi ram Ai hakam san ma loi de. ko mi ne kai kai na pangam da tan na na Ninge mit ke jara ka. karang na ka men ba me am ai gi no mo su ai gi bin la bungi to kai bin la mi na man ni ku ngo ba ni ka bin ko ba su ko Nasa.
ꯅꯥꯎꯆꯥꯕ ꯀꯩꯕ ꯅꯨꯡꯁꯤꯀꯣ ꯏꯌꯥꯝꯕ ꯂꯥꯞꯅ ꯂꯩꯔꯁꯨ ꯀꯩ ꯏ ꯃꯔꯤ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪ ꯇꯧꯕꯗ ꯑꯗꯨꯝ ꯅꯨꯡꯁꯤ ꯍꯥꯏ ꯑꯗꯨꯅꯦ ꯁꯣꯅꯥꯏ ꯑꯗꯨꯅꯦ ꯂꯣꯀꯦꯁꯟ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯌꯦꯜꯕꯤꯁꯤꯒ ꯆꯪꯕꯤꯔꯛꯄꯁꯦ You are ꯍꯥꯏꯅꯤꯡꯉꯥꯏ Sonai ꯂꯩꯇꯅ location. ꯊꯥꯒꯠꯆꯔꯤ Yes, I am Sonai. ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕꯤꯕꯗꯣ ꯌꯥꯝ ꯍꯔꯥꯎꯋꯦꯕ मैंने तेरा नाम दिल रख ꯑꯗꯣ दिया ꯁꯤꯗꯕꯤꯔꯛꯄ ꯀꯁꯥꯔ ꯃꯆꯥ ꯀꯥꯏꯅ कुकी ꯍꯥꯏꯔꯒ नुपी ꯁꯤꯗꯕꯤꯔꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯑꯗꯨꯗꯤ कुकी ꯅꯨꯡꯉꯥꯏꯖꯗꯦ नुपी ꯀꯁꯥꯔ हमें ꯑꯁꯤꯕꯤ ꯃꯥꯟꯕꯤ ꯑꯃꯠꯇ ꯃꯁꯝ ꯈꯨꯗꯥꯡꯗ ꯖꯦꯠꯅꯤꯡꯒ꯭ꯔꯦꯗ ꯏꯅꯝꯃ ꯀꯣꯏꯊꯤ ꯊꯤꯔꯣ ꯆꯠꯂꯣ ꯊꯕꯤꯖꯥꯅ ꯀꯩꯅꯣ ꯆꯠꯆꯔꯦ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯆꯠꯆꯣ ꯁꯤꯁꯤꯄꯨꯔꯗ ꯅꯪꯅ ꯀꯩꯅꯣ ꯇꯦꯕ꯭ꯂꯦꯠꯇꯣ ꯀꯟꯅ ꯆꯤꯈꯠꯂꯛꯏꯗꯨꯅ ꯅꯤꯡꯊꯧꯗ ꯄꯤꯔꯕꯅꯤꯍꯦ ꯀꯩꯅꯣꯅꯦ ꯅꯤꯡꯊꯧ ꯍꯥꯠꯀꯦ ꯉꯁꯤ ꯂꯥꯛꯈꯤꯗ ꯅꯤꯡꯊꯧ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯊꯒꯠꯂꯨ ꯈꯨꯃꯟ ꯅꯤꯡꯊꯧ ꯅꯪꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯅꯪ ꯆꯠꯂꯕꯅꯦ ꯅꯤꯡꯊꯧ ꯃꯥꯡꯈ꯭ꯔꯦ ꯑꯥꯏ ꯂꯚ ꯌꯨꯅ ꯊꯣꯏꯕꯤ ꯌꯨ ꯁꯣ ꯂꯨꯀꯤꯡ ꯅꯥꯏꯁ ꯃꯁꯛ ꯎꯗꯕꯗ ꯁꯣꯏꯗꯅ ꯊꯣꯏꯕꯤꯁꯦ ꯎꯗꯕꯤꯗ ꯀꯃꯥꯏꯅ ꯅꯥꯏꯁ ꯑꯣꯏꯔꯤꯅꯣ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯄꯥꯝꯕ ꯑꯃ ꯊꯣꯛꯂꯛꯑꯦꯍꯦ ओ थोबिसना जेके हाँ हाँ से हो भाभी जी कैसे हो भाभी जी अच्छी है हम लोग जेके आप अर्जुन कैसे मनु हो हाय फ्रॉम नेपाल नेपाल ओके हेलो हेलो आई कमिंग माय ड्रीम इंग्लिश नहीं सिदी फॉरेनर बंगाउरनी यू कमिंग माय ड्रीम आई यू कमिंग माय ड्रीम थोबिसना नंग माय ड्रीम दे चलो ताइबंग नते थोबिसना भाइबमना Pamlakinuko. मोनी Morning angong. ngangomना Oh, hello hello, cheibai say happy bye. new year Happy New Year, morning. happy new year moni welcome nache gelbida lapibagi I like you na kay ba Thoibi, please speak English. Oy ma, si kanano nebo gaja tha jage da tawi si. थोइबी इंग्लिश ता ngang wai english ka ngang thara wai nang su Ganesar Kumar na kay ba I I love my love my India. India. I love my India. Yes, we love my India. I love my India. I love my India. Daidi. Baby. Come on. I love my India. Daidi. ये दुनिया एक दुल्हन दर की माथे की बिंदिया ये मेरा इंडिया I love my India वतन मेरा इंडिया I love my India Ada ure I love you my I love India je ke na ha कैसे हो भाभी जी नुंगाई ओइनाम मैतैना मणिपुरदगिनी इरांग कन्ना तौरे अदुगा नुंगाइना लैरिये गाय होइने कदौनी अखोइ सिगदि इरांदो लैतबनिना वाखनबुदि नुंगाइते अखोइसु मणिपुरदा इरांग तौबसेको अदो करिदि तौगनी अखोइसु मणिपुरदा इरांग तौराने मै सुम कपनदि साउनाइरिनी लैरी गायना कपनदि लैबा यादेदना सुम कपना लैरगदि करि कमाइ ꯅꯣꯏ तौगनी ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯃꯌꯥꯝ अखोइसु ꯃꯨꯛꯕꯥꯡ ꯀꯩꯗꯧꯕ ꯑꯗꯩꯗꯤ ꯅꯥꯎꯕ ꯑꯃ ꯑꯣꯏꯅ ꯊꯥꯡꯒꯠꯂꯛꯏꯕ ꯚꯤꯗꯤꯑꯣ ꯌꯥꯝꯅ ꯀꯩꯗꯧꯅꯣꯗꯣ ꯑꯈꯣꯏꯁꯨ ꯑꯗꯣ ꯑꯉꯝꯕꯗꯤ ꯃꯣꯏꯗꯁꯨ ꯈꯔ ꯆꯩꯌꯨ ꯑꯈꯣꯏꯁꯨ ꯑꯉꯝꯕꯗꯤ ꯑꯥꯏ ꯁꯦꯜ ꯂꯥꯏꯛ ꯊꯨꯝꯁꯦ ꯌꯨ ꯑꯗꯨꯝ ꯃꯇꯦꯡ ꯃꯣꯔꯅꯤꯡ ꯋꯦꯜꯀꯝ ꯄꯥꯡꯉꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯁꯦꯜ ꯈꯥꯏꯅꯔꯒ ꯃꯅꯤꯄꯨꯔꯗ ꯑꯉꯝꯕ ꯑꯥꯏ ꯑꯩꯈꯣꯏꯁꯨ ꯂꯚ ꯃꯇꯦꯡ ꯁꯥꯔ ꯌꯥꯝ ꯄꯤꯕꯤꯕꯅꯤ ꯁꯥꯡꯅ ꯄꯥ ꯍꯥꯏꯔꯨꯅꯨ ꯌꯥꯔꯦ ꯑꯗꯨꯏꯁꯨ ꯑꯥꯏ ꯂꯚ ꯅꯨꯡꯉꯥꯏꯇꯦꯅ ꯌꯨ ꯃꯣꯔꯅꯤꯡ ꯋꯦꯜꯀꯝ ꯃꯥꯏ ꯂꯚꯂꯤ ꯁꯤꯁ ꯌꯦꯡꯅꯤꯡꯉ ꯇꯧ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯄ꯭ꯂꯤꯖ ꯁꯞꯄꯣꯔꯠ ꯄ꯭ꯂꯤꯖ ꯑꯣꯜ ꯑꯣꯐ ꯌꯨ ꯍꯥꯏ ꯀꯅꯥꯅ ꯍꯥꯏꯅꯣ ꯊꯣꯏꯕꯤꯆꯟ ꯑꯗꯩꯗꯤ ꯊꯣꯏꯕꯤꯆꯟ ꯗꯗꯥꯁꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯩꯗꯤ ꯅꯥꯎꯆꯥ ꯌꯥꯏꯈꯣꯝꯅ ꯁꯂꯛꯇꯧ ꯃꯥꯜꯂꯦ खल्लगा सकले सलतो माले खल्लगा सकले है ꯑꯣ हौजिक इसाइदो ꯑꯣ दैदे ꯑꯃꯨꯔꯩꯁꯤꯡꯅꯅꯦ अमुरै ꯆꯦ सिंगने ꯉꯁꯤ चे ꯌꯥꯝ ngasi ꯊꯦꯡꯉꯦ yamne ꯇꯨꯝꯗ꯭ꯔꯤꯁꯦ tumdrise ꯅꯍꯥꯟ nay yamgan ꯇꯨꯝꯕ ꯍꯥꯏ मा एलबी लेदे खांबनी ꯑꯗꯒꯤꯗꯤ ꯕꯦꯝꯁꯅꯥꯅ ꯍꯥꯏ ꯍꯦꯜꯂꯣ हाय ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯁꯅꯥ ꯈꯪꯉꯕ ꯃꯤꯠꯁꯦ ꯀꯩꯅꯣꯝ ꯇꯧꯈꯠꯂꯦ ꯌꯥꯔꯛꯇ꯭ꯔꯦꯕ नादी पोबदरा तादी याद ꯑꯩ ꯌꯥꯗꯦ ꯑꯗꯨꯅ ꯃꯤꯒꯤ ꯑꯦꯜꯕꯤꯗ ꯀꯩꯅꯣ ꯌꯥꯝ ꯆꯪꯗ꯭ꯔꯤꯗꯣ ꯑꯩ ꯈꯪꯉꯕ is free ꯆꯪꯕ fire ꯉꯝꯗꯦ ꯍꯥꯏꯕ love I ꯀꯨꯏꯅ love my Nepal okay I like you na thoibi please speak I love you na thoibi tanabada sigidore to hey thoibi sana nang tanabda I love you na tanabada sigidore
kaya morning angomna I like you way No khare. I like you hire. like flying story ne thobi sana na as taurno kai kana ba hai isanul Korean kaya no khangde Asam as Rahman kai mai kay sa kino sa khang kai apa pa utok te ni jinjiga. kari kai no khangde tiam nau mai te na kaya ba Inauna nanaw na hay ningbadi nanawgumna yung kaya may chakre aduna iyamba amadi taimana live tawbase kitang support tawninge swasya kayo na to tabi sana may mathakta kaim leitre tulay judi oinam kagamayte irangse ubidrabo noy di maitai natrabo yare nang thokro yare akhoi je kasada ne akhoi kamai khangdoi na duga irang thoye na manipur irang thopodi khoi kamai khangani akhoi di huji news deng basu nate hoji hoji lb da phamna leibani na khangde bako manipur da huji irang thoi se to bisna ado china akhoi na huji lb lai si su jamna hara bagi nungai bagi dugu mai su nate adum china mayama wari sanasi awa nungai do adum samina si haidana lb se lak pane bako aduga jamna negative da lawbasidi lawbi lawroisi tumning in ko I like you na sis anu your husband name is Saitajina masa ingon khangmamin to sana pom yaure to bisna I like you kaino era mani se nabai leire tanarakanu fai si haire farini si haire di o nabai leire ba thang khro mai pema I like you gaiba thoibi kari oi ninthau se udra cha karan duran khalai jaba chara melune thoibi karo ninthau ka ja khage leisu leitin khang the husband oh my god my husband oh my god am se kaino ne kana no adu a kaino oiram doi mi khuman oiram doi mi do khuman I love you khuman kaino tawro propo ka thalau si mayam se na udra amoi singan akhoi suiti oidi ibai fen tare fi supi kaiba akhoi suiti oidi ibai fan nde fan thare fi supi fen thare fi supi ba fen muthalu yad fen thare adu se menu ngai ne ma inglajiga fen thare to si ingi na hoji jamna munusana phone siga pura mata ज्ञानेश्वर कुमार ना कहाँ से हो भाई एंड सिस्टर हम लोग पृथ्वी से है असम सिलचर से है तो बिसना ना आई मौनते को सेरान तुरान है तो बिसना से मौनते ले साबिनी को आई लव यू ना करी थोइबी यू सो लुकिंग वाओ काइने अदोगी आई खुमन को ngasai aina haida nang खुमन वेरम दोइना आइना I love you खुमन नै लाउखरबनी आइना खंगाबा आइदि खंगे मा ओइदोइना आइना होइने सिंग कायबा होइनै कायबा सिनसोना what are you doing सिसिना मु करी कइनो तौरै म्याम सिना मु I like you na kari blue piro wairo ningthau to bisna na khuma nang sigera aina singjanga ule ngasai de ma otli ni nangonda usilika chanu na kai lamdano lebi sibu akhoi kasardagi ne Dogidi monina kaiba kuman nang ne sini ko hai doidi thiamna kaiba iyamba amadi teima maitai natro mane khoi maitai ne adoidi kuman ha thoibi nang lakna ba nungai ko hai as thoibi lakna ri pore ngasai dagi nang dagidi tayai sapamna chak chara boche chare अदगीदी
Mubarak Malikna hello hi adagidi Hitlerna happy new year adagi Thebisana Maibamna Khuman nang kareminine haina haire Khumanna thoibi o khange ko leisabi nahandagi kaiba khangningna leibani ko ngasidi khangle ko hai nahandagi nang leisabida maurana khangningi aba Khumanna khangaba Thebisana makayam singino jengune adagidi DP na kahaiba happy new year adagidi sanana Khumanna thauba cycle da amukta di tongjage ko leirang oiringeida Oiba Khuman nangi cycle da nang toge harine sanana kamdausi haibano adagidi Thebisana na kaibo ho leisabi ne Khuman adoisu sid hangdare sorry haire Khuman kamdausi haiba sina sorry mu haijale tawise Masi leisabi oraga su sit ka hangde hairine Thebisana se sana cycle to ningai lore dana sana cycle to Khuman ningai ningjaba manglang na re tawise sana cycle to ningai ra Monina che good night ma migi call lagle hai hoi Moni thenge ko kunang kola idop ka tawro dagidi Khumanna kaiba sana leisabi oima haraga makuka thang khare duga tawganu ko yaine hai sana to numa kira cycle to to LB ka saboni moda dagidi bhai na kai haiba leisa oibiro kai leisabiro haira dagidi aise kaino paaba da smai thoksije kaino ngoda losan da hidaba tosan mahita ta nang se adu na ko khara ko mai ta ko khara ko seng makini happy new year kaino Khuman lei tingthok lai doi COD na ke dimasa asa sunar nam kai ma radhe kai no hangde radhe sana to kai ba tongadi isai sagu ko nungsibana thagalda aina maningda napchaba magi nakong mayada murum sonjaba kunungai ama Thebisana maibamna inama wari yam nungairi kai oinam kugi jemse kaino brogi wakhaldo yamna kaiba keno tawido Manipur da leitrasu maitai macha nattabro broga wahi fazana ngangba sakpa tamo mayamgi support pamadi haye adune akoise kasargi neboko akoise fazana hai akoise sidadi ai kenom ta haijage aikogi channel jeng fazana jeng asi live ta changaga keno di khangan akoina ngangi ba sai ba keno singje akoina video lepaga tha ahum mari manga se video let na leiraga chagai di noigi kare aiba afawba mukbang to bido no keno bedana na chaba tawre daidi nangi maikapi Khuman na maya hi gana tawrakani adugu baduga de bed comment amta changdeba full support to saleba farene adu punama oiraga su Manipur da huji ngasi gi tawbado ko kaisu khangdeba ko ado akoina huji elbi lai se kayam kai haibano isana ne paisa khunjidagi lekai sidagi sen khairaga khun khuding da khongna chalaga kilometer 10 15 khongna chalaga sen khairaga arambai tengol da khangde kaino da arambai tengol da nate aikoi gi lekai club sing siga koi gi khun ji club sing da loina kaino tawraga paisa sel tu mateng pangri ba ai isamak da gi su han bagi ne lupa lising ma mateng pangki mathang da khun gi lekai gi khaiba lakpa da kumu lupa changa ma sel kaitoi ai na ngasi lising ma khai ka chaki budo ai na pauthang na haiba gi wari nate aduga ai gi imanabasing Manipur da chahi 10 rom lejarami Manipur da leiba imanabasing awaba tarapam tam bai kenom ta kapiro recharge sam ta kapiro ne chani gi kyarak noy kapi ba ado nang ngasi changa ga akhwani ngasi LB da khara nokpa kheba taw sida adu gyam na lana lawno ba adu gane ba ping soi do aina khanga ba ado wa makha taning da atidi nang khaning khallo
जय श्री राम है नौचा इयाम्बा फागी खरा तौसे ngayak pothaba oina asomda lan tari se urba naucha amana sana nangna tongadi mobile paira roi nang tani haina phajana thaugani ko s mai pe mare gisna cycle tongbra haibu aina isaga khara noibasida cycle ka keba manglumdai haigalagna tada Oi makini sana. sana laisabi kaisum tawre ko aisu noi ko jai Sri Ram Jai Sri Ram. hayeng ayukta khara nganna video thangatsi che video thagala tumkrabo thamkrabo thangala thamkraba Thangana thamdriye sana ai ne sana kan nahan gi kaino ne kasar lai na kaino to bagi dudi nang thara bo kaina muino adudi nang thara bo ai phangdi ma di mai mobile le hawri dudi ma ba le kana lo ba kaino na copy du mai angang du na driver du na copy sana ngona thajalo na doi dia sana nang kaino do koi minute ma ka koi lepaga kasar lai na wa nganga koi leibedo minute ma ka koi awa ba phongdokpado adu de ngona kha thajalo na ai du jaw na leirene jadi kumaning tau na sana laisabi nung kaiba nungsi na nangna aigi cycle da tongali haidar ka hairak pada thobi sana na as dada ina ma nung malaklaga migi mau kaiba mawong da khangda na ngangli ni mawalo ru no please adoni kumaning tau na thobi jaga katang pibiu ko kari no na ku to mai thamna lai doini jaga kitang pibiu ko phajana dedi sana kai manipur gi blogger mayam ne acting tauna koina video thagat nari yam ina mai tai je ji kana ta hon hai raga moina video thagat la mating pang baika manipur video singna thiam kaina kai ba maitai ama oiraga iyamba amadi tei mana kari kasar dainina maitai ga kuki ga lan taurise khangde haidro kari kino khangde hai gina as kai no ngasi gina ai nang thokro jo nang khara paisa laga la bo new year gi khara paisa laga la se karan tara no nang karan nang thokro jo nang wathi nang no jo thokro jo ai khudo nang khoi mai dei jani khoi manipur gi ima lai ba ke de ma da khoi mateng pang ba ya ba pang khare youtube ta oiraga su sen gi sel da oiraga su khoi na ngamja ba khoi mateng pang ba ya ba pang jare ado nang na hoji siga la ga wa choi ngang ga nu ado khoi ab se nang na kana ta hon ga no na ju sai to pinga la to thole kumaning thau pare pare kumaning thau aidi amamuk koiba tauba nupa di koi deko ado nang yamna phaba male dubu saubu ya de friend oise naucha gomna ga mi yamna di amani yami jang jana khaluno aikoi mateng lan loi yauri ne ngai hak potha bani khando aga loire aduni ba kasum akoi siga kayam nok na khena kayam taw yam khangdaba nate ko kasar macha ko nangi wahi do amatang munna khanbiu ko aidi laiye thakre aingonda laiye tharake tharo hujik nang lb loraga thajalo aingonda khanga ba sana ai jo hapchal lage dinat boy kari hano jo kon ai nandai bro gi video kuding makto loina support tawbane adubu ngasi nanau na haijabadi kaiba ngasi mang manipur da irang thogi se kitang khanbiu haibado ngasi thokpado tasengna makidi khoi khangdaba ba ngasi khangdeba irang thoye do khangdeba hoji irang thokpado khoi na hoji kamaina khangdo khoi hoji nana lb da hairakba matam da khangine ba khoi si nungai tabado phongdoi dana aigi naw do uju manipur da lei khura manipur da lei ba moisu awa saruk yare ba
ꯑꯩꯒꯤ ꯃꯥꯃꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯌꯦꯕ ꯂꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯌꯦꯕ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯥꯎꯅꯔꯒ ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯗꯣ ꯋꯥꯗꯣ ꯈꯪꯗꯕꯤꯗ ꯆꯥꯛꯂꯧꯅ ꯀꯩꯅꯣ ꯇꯧꯔꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯕꯩꯅꯤꯗ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯁꯥꯊꯤꯅ ꯄꯥꯡꯈ꯭ꯔ ꯄꯣꯠꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯥꯊꯤꯅ ꯀꯩꯅꯣ ꯇꯧꯈ꯭ꯔ ꯄꯣꯠꯅꯤ ꯊꯣꯏꯕꯤꯗꯣ ꯀꯩꯕ ꯌꯥꯏꯅꯦ ꯐ꯭ꯔꯦꯟ ꯑꯣꯏꯕ ꯐ꯭ꯔꯦꯟ ꯑꯣꯏꯅꯁꯤ ꯍꯥꯏꯔꯗꯤ ꯅꯝꯕꯔ ꯂꯩꯅꯁꯤꯀꯣ ꯑꯁ ꯏꯔꯥꯡ ꯃꯁꯤꯅ ꯍꯥꯞꯆꯜꯂꯤꯌꯦ ꯐꯣꯟ ꯅꯝꯕꯔꯗ ꯃꯌꯥꯝ ꯅꯤꯡꯊꯧꯁꯦ ꯐꯣꯟ ꯅꯝꯕꯔꯗ ꯆꯣꯞꯄꯅꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯁꯤꯕ ꯍꯦꯄꯤ ꯅ꯭ꯌꯨ ꯇꯥꯔꯦꯅꯦ ꯏꯌꯥꯔ ꯃꯌꯥꯝ ꯈꯨꯃꯟ ꯅꯤꯡꯊꯧꯁꯦ ꯐꯣꯟ ꯅꯝꯕꯔꯗ ꯆꯣꯞꯄꯅꯤ ꯊꯣꯏꯕꯤꯁꯤꯅ ꯑꯦꯜꯕꯤꯗ ꯅꯝꯕꯔ ꯄꯤꯕ ꯌꯥꯗꯦ ꯊꯣꯏꯕꯤꯁꯥ ꯑꯝꯇ ꯄꯤꯊꯣꯔꯛꯑꯣ ꯍꯌꯦꯡꯗꯤ ꯐꯣꯟ ꯅꯝꯒꯟ ꯁꯤꯗꯅ ꯍꯥꯏ 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 ꯍꯦꯜꯂꯣ ꯁ꯭ꯋꯥꯏꯁꯦ ꯊꯣꯏꯕꯤ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯔꯛꯀꯦꯀꯣ ꯑꯗꯨꯒ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯒꯦꯔꯣ ꯃꯥ ꯅꯥꯎꯆꯥ ꯌꯥꯏꯈꯣꯝꯅ ꯅꯝꯕꯔꯒ ꯄꯤꯁꯜꯂꯛꯑꯦ 1 2 3 4 5 6 7 8 9 10ꯗꯤ ꯐꯣꯟ ꯅꯝꯕꯔ ꯅꯠꯇ꯭ꯔꯦ ꯏꯕꯥꯏ ꯋꯥꯍꯩꯗꯣ ꯀꯥꯏ ꯃꯀꯣꯛ ꯀꯥꯏ ꯊꯃꯣꯏꯒ ꯀꯥꯏꯈꯔꯦ ꯅꯥꯆꯣꯝ ꯒꯥꯏꯅꯦ ꯅꯥꯆꯣꯝ ꯒꯥꯏꯅꯦ ꯊꯣꯏꯕꯤꯁꯤꯅ ꯆꯣꯞꯄꯦ ꯑꯁꯦꯡꯕꯩ ꯍꯣꯏ ꯈꯨꯃꯟ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯅꯪ ꯃꯌꯥꯝꯗ ꯐ꯭ꯂꯥꯁ ꯇꯧꯊꯣꯔꯛꯎꯗꯅ ꯑꯩ ꯄꯤꯔꯣ ꯍꯥꯏꯔ ꯑꯩ ꯍꯥꯏꯗꯣꯔꯛꯎꯔ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯍꯧꯖꯤꯛ ꯅꯥꯆꯣꯝ ꯍꯥꯏ ꯅꯪꯒꯤ ꯈꯨꯃꯟ ꯅꯝꯕꯔꯁꯦ ꯅꯥꯆꯣꯝ ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯀꯥꯏ ꯅꯥꯆꯣꯝꯁꯦ ꯀꯅꯥꯗꯅꯣ ꯃꯥꯅ ꯅꯥꯆꯣꯝ ꯍꯥꯏꯁꯦ ꯈꯪꯗꯦ ꯃꯥꯗꯤ ꯀꯧꯅꯤꯡ ꯃꯤꯡ ꯃꯥ ꯄꯪꯀꯧꯗ ꯀꯧꯕꯅꯤ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯑꯦꯜꯕꯤꯁꯦ ꯕꯦꯝꯁꯅꯥ ꯁꯤꯡ ꯍꯜꯂꯣ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯩꯁ ꯄꯤꯔꯛꯑꯦ ꯅꯝꯕꯔ ꯄꯤꯔꯛꯑꯦ 6 0 ꯃꯥꯏꯁꯤ ꯆꯨꯝꯃꯤ ꯌꯥꯜꯂ 1 2 3 4 5 400 ꯍꯥꯏꯁꯤ 1 2 3 4 5 6 7 8 1 2 3 4 5 6 7 8 9 10 ꯃꯥꯄꯟꯗꯒ ꯁꯨꯍꯜꯂꯤꯅꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯩ ꯆꯥꯅꯤ ꯅꯥꯎꯆꯥ ꯍꯥꯏꯃꯤ ꯑꯣꯁꯀ ꯆꯅꯨꯅ ꯈꯨꯃꯟꯁꯦ ꯀꯌꯥꯝ ꯐꯖꯔꯖꯥꯠꯅꯣꯅꯦ ꯀꯥꯏ ꯑꯣ ꯈꯨꯃꯟꯁꯦ ꯀꯌꯥꯝ ꯐꯖꯔꯖꯥꯠꯅꯣꯔꯦ ꯈꯨꯃꯟꯗ ꯐꯖꯕꯅꯤ ꯈꯨꯃꯟ 100ꯁꯦ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯑꯣ ꯈꯨꯃꯟꯗꯣ ꯁꯅꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯦꯗꯣ ꯁꯅꯥ ꯀꯩꯅꯣ ꯅꯪ ꯅꯝꯕꯔꯗꯣ ꯑꯣꯟꯅꯔꯦ ꯅꯪ ꯅꯝꯕꯔꯗꯣ 108 ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ 108 ꯅꯠꯇ꯭ꯔꯣ ꯇꯤꯌꯨ ꯑꯩꯁ ꯅꯝꯕꯔ ꯆꯨꯝꯗꯣꯔꯦ 6 4 0 4 8 4 4 2 ꯃꯌꯥꯝ ꯈꯨꯃꯟ ꯅꯤꯡꯊꯧ ꯍꯥꯏꯅ ꯂꯩꯕꯁꯤꯅ ꯃꯥ ꯅꯤꯡꯊꯧꯅꯤ ꯃꯃꯥꯡ ꯄꯣꯛꯇ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯣꯛꯑꯝꯕꯅꯤ ꯍꯧꯖꯤꯛꯇꯕꯨ ꯁꯥꯏꯀꯜ ꯊꯧꯔꯤ ꯅꯥꯎꯆꯥ ꯌꯥꯏꯈꯣꯝ ꯍꯥꯏꯕ꯭ꯔꯣ ꯈꯨꯃꯟ ꯑꯩꯁ ꯃꯌꯥꯝꯁꯦ ꯈꯨꯃꯟꯗ ꯑꯣꯟꯁꯤꯟꯈꯔꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯀꯔꯤ ꯈꯨꯄꯤꯅꯣ ꯅꯪ ꯏꯕꯣ ꯅꯪ ꯀꯔꯤ ꯈꯨꯄꯤꯅꯣ ꯅꯪ ꯏꯕꯣ ꯅꯪ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯅꯨ ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯄꯥꯈꯪ ꯑꯩ ꯇꯥꯕ ꯌꯥꯗ꯭ꯔꯦꯀꯣ ꯒꯥꯏ ꯎꯟꯃ ꯗꯤꯄꯤꯗꯗꯤ ꯆꯔꯥꯡ ꯃꯥꯟꯕ ꯑꯗꯨꯏ ꯈꯨꯃꯟꯗꯣ ꯑꯗꯨꯒꯤ ꯍꯪꯕ ꯍꯥꯏꯌꯣ ꯈꯨꯃꯟ ꯁꯛ ꯅꯧꯕ ꯅꯪꯗꯤ ꯅꯝꯕꯔꯒꯤ ꯋꯥꯔꯨꯅꯨ ꯅꯨꯄꯤꯅ ꯁꯨꯝ ꯌꯨꯝꯗ ꯂꯥꯛꯅ ꯊꯤꯔꯛꯀꯅꯤ ꯂꯣꯏꯁꯜꯂꯁꯤꯔ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩ मनीष पनवरना कहाँ से हो आप हम लोग मोबाइल के अंदर से है ꯅꯪꯅ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯗꯤ ꯀꯔꯤꯝ ꯈꯪꯉꯣꯏ ꯁꯅꯥ ꯂꯩꯁꯥꯕꯤ ꯌꯨꯝ ꯊꯤꯔꯛꯂꯗꯤ ꯆꯥꯛꯈꯨꯝꯗ ꯀꯩꯕ ꯆꯪꯍꯟꯈꯤꯗ꯭ꯔꯣꯕꯅꯤꯀꯣ माय खुमन निंगथौ पवार नहीं है कहाँ से हम लोग सिलचर से है असम सिलचर असम से है खुमन निंगथौ चनु नंगी वाइसे पुकनिंग नुसीने काय चनु होइम कनादनो मा कौसे थुबिसनादा ꯊꯣꯏꯕꯤꯁꯅꯥꯗ ꯀꯧꯏ ꯃꯥꯅ ꯂꯩꯔꯥꯡꯃꯨꯛ ꯀꯧꯏ ꯆꯅꯨꯃꯨꯛ ꯍꯧꯖꯤꯛ ꯀꯧꯏ ꯑꯩ ꯃꯨꯛ ꯈꯗꯥꯡ ꯊꯥꯗꯈꯤꯒꯦ ꯑꯗꯨ ꯑꯃꯃꯨꯛ ꯈꯔ पथाखिगे असामीज नहीं हम लोग असामीज हैं हम लोग मणिपुरी है चनु नंगी वाई से नुंसी ने कब नंगोना लाक्लोने तबिसना नेट नत्ते हेट 100 नंबर दुगा तौरगा पुलिस फारनी दुगई चई चारगा वानसे दा चत्तोइबा
वे लाई मिंग को लाई तो हम हाय ने मैंने हाय ने अभी जो मेरे एलबी में जो भाई लोग जो आ रहे हैं नया नया लोग जो आ रहे हैं मेरे एलबी को लाइक कीजिए प्लीज और सब भी दीजिए चैनल को भी सपोर्ट कीजिए हाँ वही सना जो 100 से पुलिस स्टेशन की नंबर हमारे ने 100 नंबर दुगा तौरगा पुलिस ना फारनी दुगई सही चारनी 108 चतुई भाई 그만인데 그 아무레이 낭보 어이 나 아무레이 가이 거 아무레이도 그러는 건가 가다 미 어토빠더니 아이디 오이르디 미 시레 제 비디오 타크라메 Thank you sana 나치 위레보 ngasi semaga thamamdoi mi hayeng oi chap mana thang gachi matam amda hainaraga amurai nangi wahai pakhang khuman namit kaiba mamit jingagi ko ai moi gi wari se nattaba sidana khara nokkadaba hoi aduna phani dada ise aina sab tawbiu haibado kawbini ko kana dana ma sabai ja ai khangau Tuibisana hai dro anga sagi screenshot lohora bani to lage tuibisana oina macha oina kuman ji dp gi sak sidi yade ha prince dp gi sak sidi yade oina macha oi kumani da nang saksi ubada ke nang namai do kenum taisala la oi nang su oinam chanu okay hayeng dp thamak ke ko dugai nang ngawbre jingu gai oi ma thank you so much nangi ka khuma kaino prince nangi spec mu baga dub salo khabra duga thamo himalaya tongbam kai mathel charage ngasi bo ngasi se chicken oina tawre angang singi haraunaba sungak ichasing anauba sahi ne na ko ngak sung moida penthuan bai tare chap mana ba haido akoi di yare julia oidi hai julia ga pa phauna si chama ate kumai do yi chap mana ma tamam da thanga na se ba kai no homra ama da jeng am de ke no do mana do me kan de do mana do mi na na to wi di mai mai community da mai mai gi audience sing bu di tonga la ne ko do koi ai khara si le koi jum pulang wa rai khali audience pungani ye youtuber su jum youtuber me youtuber ke no sum punna bani na ko loi family chu loi pulam do ma le ba oinam phajaba ama thamkhre ko duga ngauni aidi number pirak kadra moima nangonda ngau doiba hare krishna gai khamda ine ma nana ro tuibisana na osliki chanu sena na nangonda ngau doiba hare krishna jene kuman ning thauna ga chanu pakhang aise noina ngauhan ganu ko gai ma amu dai sana gai ba video thagatlamu sema nongalak padal loiramna ba adumai to tawi mi na chi ni kai dagi no ai hing da ta ne upload to ba na chi ni ma edit to tha ba mani edit to ba so ina so kha to ma so am dum tawi ba kakthru kasin taw do thangat pai dei saruk ni oinam macha na ka ba silky nang aiga koina da si ya bro hai kumaning to na oinam macha nang nupa oibore oi nupi ne ko hawra nupa oina ma ba man loire dana nangdi kuman nang da ga na khuire kuman cycle dauri ra kumu masuk mang mang na order da nang namai ne mi ka kai patare to bisna mai yani kai go gena na dai di karino loi sab taure aidi karamba yengu haibano ay kumaning tauna sana nongma phangna siko youtuber ama oina phangna siko sana nongma ta lakbiu ya ka ko kuman jum ta una biu na da kuman sa sa jari bonda oi
ꯐꯖ ꯅꯪ ꯆꯧꯖꯅ ꯖꯥꯔꯤꯕꯣꯟꯗ ꯁꯅꯥ ꯎꯅꯕ ꯅꯚꯥꯏꯁꯤꯡꯗ ꯄꯨꯕꯤꯌꯨꯅꯦ ꯅꯚꯥꯏꯁꯤ ꯆꯠ ꯉꯝꯗ ꯂꯩ ꯅꯚꯥꯏ ꯀꯩꯅꯣ ꯅꯪꯒꯤ ꯁꯥꯏꯀꯜ ꯆꯠꯃꯤꯟꯅꯧ ꯅꯚꯥꯏꯒ ꯍꯣꯏ ꯈꯨꯃꯟ ꯅꯤꯡꯊꯧ ꯅꯪ ꯀꯩꯒ ꯆꯠꯁꯤꯔꯥ ꯅꯪ ꯁꯥꯏꯀꯜꯗ ꯁꯥꯏꯀꯜꯗꯨꯕ ꯅꯪ ꯆꯠꯈꯤꯕꯗ ꯅꯪ ꯊꯧꯍꯜꯂꯛꯄꯗ ꯑꯩ ꯇꯣꯡꯒꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯅꯪ ꯁꯥꯏꯀꯜꯗꯣ ꯈ꯭ꯋꯥꯏꯅꯤ ꯆꯠꯃꯤꯟꯅꯁꯦꯕꯒ ꯆꯠꯈꯤꯕꯗ ꯅꯪ ꯊꯧꯍꯜꯂꯛꯄꯗ ꯑꯩ ꯇꯣꯡꯒꯦ ꯌꯥꯕ꯭ꯔꯣ ꯌꯥꯕ꯭ꯔꯥ ꯌꯥꯗꯦ ꯍꯥꯏꯔꯣ ꯅꯪ ꯌꯥꯗꯦ ꯍꯥꯏꯔꯣ ꯑꯗꯨꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯗꯣ ꯌꯥꯔꯒ ꯆꯠꯇꯣꯏꯅꯤ ꯆꯠꯈꯤꯕꯗ ꯅꯪ ꯊꯧꯍꯜꯂꯛꯄꯗ ꯑꯩ ꯇꯣꯡꯒꯦ ꯌꯥꯏꯅ ꯅꯨꯄꯤ ꯑꯍꯨꯝꯅ ꯋꯥꯍꯩ ꯍꯥꯏꯔꯛꯄꯗ ꯑꯩ ꯉꯥꯎꯔꯦ ꯑꯣꯏꯃꯥ ꯁꯥꯏꯃꯣꯟꯅ ꯃꯌꯦꯛ ꯀꯩꯕ ꯂꯣꯏꯁꯜꯂꯁꯤ ꯅꯠꯇ꯭ꯔꯥ ꯈꯨꯃꯟ ꯆꯍꯤ ꯀꯌꯥꯃꯨꯛꯀꯤ ꯁꯨꯔꯦ ꯆꯍꯤ ꯀꯌꯥꯃꯨꯛꯇꯤ ꯁꯨꯔꯦ ꯈꯨꯃꯟꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤ ꯆꯨꯝꯅ ꯆꯠꯂꯒ ꯁꯅꯥꯅ ꯑꯃꯨꯛ ꯐꯨꯕꯤꯔꯛꯇꯅꯕ ꯏꯃꯥꯏꯄꯦꯝꯃ ꯀꯩꯗꯧꯔ ꯆꯠꯇꯣꯏꯕ ꯅꯪꯗꯤ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯌꯥꯏꯌꯦ ꯀꯩꯅꯣ ꯂꯣꯏꯁꯜꯂꯁꯤꯕꯣ ꯃꯤꯕꯨꯗꯤ ꯃꯌꯥꯝ ꯂꯩ ꯄꯨꯡ ꯑꯅꯤ ꯇꯥꯔꯦ ꯇꯨꯝꯅꯤꯡꯉꯦ ꯑꯩꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯁꯤꯡꯉ ꯒꯨꯗ ꯅꯥꯏꯠ ꯐ꯭ꯔꯣꯝ ꯀꯨꯀꯤꯂꯦꯟꯁ ꯑꯁꯀꯤꯆꯅꯨ ꯃꯌꯥꯝꯕꯗ ꯅꯨꯄꯤ 3ꯅ ꯍꯥꯏꯔꯛꯄꯗ ꯋꯥꯟꯊꯔꯦ ꯑꯩ ꯏꯌꯥꯝꯕ ꯏꯆꯦ ꯃꯌꯥꯡꯒꯤ ꯄꯥꯟꯗꯝ ꯂꯥꯛꯏꯔꯣ ꯋꯦꯜꯀꯝ ꯃꯌꯥꯡꯒꯤ ꯄꯥꯟꯗꯝ ꯕ꯭ꯔꯣ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯃꯤꯕꯨꯗꯤ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯋꯥꯔꯦ ꯊꯣꯏꯕꯤꯁꯅꯥ ꯕꯥꯏ ꯐꯖꯕ ꯐꯖꯕꯤ ꯑꯅꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯕꯤꯁꯅꯥ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯕꯤꯁꯅꯥ ꯁꯥꯏꯀꯜꯅ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯆꯠꯂꯗꯤꯀꯣ ꯁꯅꯥ ꯍꯣꯏ ꯌꯧꯕꯗ ꯑꯩ ꯄꯇ꯭ꯔꯥꯛ ꯂꯣꯏꯔꯅꯤ ꯆꯠꯄ ꯉꯝꯃꯣꯏꯀꯣ ꯍꯜꯂꯛꯄꯗ ꯑꯃꯨꯛ ꯅꯚꯥꯏ ꯇꯣꯡꯉꯛꯇꯣꯏꯃꯤꯗꯨꯒ ꯑꯃꯨꯛ ꯆꯠꯈꯤꯕꯗ ꯅꯪ ꯊꯧꯍꯜꯂꯛꯄꯗ ꯑꯩ ꯇꯣꯡꯒꯦ ꯌꯥꯔꯦꯗꯅ ꯄꯨꯡ 2 ꯇꯥꯔꯦ ꯌꯥꯔꯗꯤ ꯇꯨꯝꯃꯣ ꯇꯨꯝꯃꯁꯤ ꯇꯨꯝꯃꯁꯤꯀꯣ ꯃꯌꯥꯝ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯃꯊꯪꯒꯤ ꯃꯌꯥꯝ ꯕꯥꯏ ꯑꯦꯜꯕꯤꯗ ꯕꯥꯏ ꯑꯃꯨꯛꯀ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝ ꯃꯤꯕꯨꯗꯤ 100ꯃꯨꯛꯀꯤ ꯂꯩꯔꯤꯑꯕꯀꯣ ꯂꯩꯔꯁꯨ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯁꯤ ꯇꯨꯝꯃꯁꯤ ꯃꯪ ꯐꯔꯣ ꯑꯗꯨꯗꯤ ꯀꯁꯥꯔ ꯃꯌꯥꯝ ꯄꯥꯈꯪ ꯇꯨꯝꯃꯁꯤꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯑꯗꯣ ꯃꯊꯪꯒꯤ ꯑꯦꯜꯕꯤꯗ ꯑꯃꯨꯛ ꯂꯥꯛꯄꯤꯔꯣ ꯊꯕꯤꯁꯅꯥ ꯄꯥꯟꯗꯝꯅ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯄꯨꯡ 2 ꯀꯥꯏꯅꯦ ꯄꯨꯡ 12 ꯇꯥꯗ꯭ꯔꯤ ꯇꯨꯝꯃꯨꯔꯣ ꯍꯥꯏꯅꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯦꯄꯤ ꯅ꯭ꯌꯨ ꯃꯆꯦ ꯏꯌꯥꯔ ꯏꯌꯥꯝꯕ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤ ꯌꯥꯏꯐꯕ ꯑꯦꯜꯕꯤꯁ ꯑꯣꯏꯌꯨ ꯏꯌꯥꯝꯕꯗꯒꯤ ꯏꯆꯦꯅ ꯉꯝꯖꯔꯣ ꯐꯥꯒꯤ ꯑꯗꯨꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯣꯏꯅ ꯂꯩꯔꯕꯅꯤ ꯑꯗꯣ ꯑꯇꯩꯁꯨ ꯀꯟꯕ ꯑꯣꯏꯖꯔꯣ ꯍꯥꯏꯌꯣ ꯒꯨꯗ ꯅꯥꯏꯠ ꯏꯇꯩꯃ ꯇꯥꯃꯣ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯕꯥꯏ ꯑꯗꯨꯗꯤ ꯕꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯅꯥꯗ ꯌꯦꯛꯇꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯇꯧꯔꯨ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣꯀꯣ ꯑꯩꯈꯣꯏꯁꯨ ꯑꯣꯏꯖꯒꯦ ꯑꯩꯈꯣꯏꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯕꯣꯔ ꯄꯤꯕꯤꯔꯝꯃꯣ ꯑꯗꯣ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄ꯭ꯂꯤꯖ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛꯁꯨ ꯇꯧꯕꯤ ꯃꯤ 100-200 ꯌꯧꯔꯦ ꯑꯗꯨꯒ ꯂꯥꯏꯛꯅ 10 ꯈꯛꯇꯪ ꯂꯩꯌꯦꯕꯀꯣ ꯑꯦꯛꯆꯨꯋꯦꯂꯤ ꯂꯥꯏꯛꯀꯤ ꯑꯣꯞꯁꯟ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯊꯕꯤꯁꯅꯥ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ ꯊꯣꯏꯕꯤ ꯀꯥꯎꯔꯦ ꯂꯞ ꯍꯥꯄꯛꯀꯅꯨ ꯍꯥꯏꯔ ꯊꯣꯏꯕꯤ ꯀꯧꯔ ꯂꯞ ꯍꯥꯄꯛꯀꯅꯨ ꯍꯥꯏꯔ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯀꯩꯅꯣ ꯀꯌꯥ ꯂꯩꯒꯦ ꯌꯦꯡꯒꯦ ꯁꯤꯒ ꯌꯦꯡꯉꯨ